ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯗ ꯐꯤꯂꯝ ꯑꯁꯤ ꯐ꯭ꯂꯥꯁꯕꯦꯛꯀꯤ ꯁꯤꯟ ꯑꯃꯗ ꯎꯠꯂꯛꯏ꯫ ꯃꯇꯝ ꯑꯁꯤ ꯕꯤꯁ꯭ꯋꯥꯡꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯃꯇꯝꯅꯤ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯕꯤꯁ꯭ꯋꯥꯡ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯁꯤꯡꯅ ꯐꯨꯔꯛꯄꯒꯤ ꯃꯄꯥꯗ ꯋꯥ ꯇꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯄꯥꯔꯣꯏꯅ ꯃꯆꯥꯅꯨꯄꯥ ꯑꯗꯨꯗ ꯅꯍꯥꯛ ꯑꯁꯤꯕꯨ ꯅꯍꯥꯛꯀꯤ ꯅꯃꯥꯅ ꯏꯔꯥꯏ ꯂꯥꯏꯅ ꯄꯣꯛꯂꯛꯈꯤꯕ ꯅꯠꯇꯦ, ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯈꯨꯕꯥꯛꯇ ꯍꯥꯞꯇꯨꯅ ꯄꯣꯛꯂꯛꯈ꯭ꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯅꯍꯥꯛꯅ ꯃꯤꯀꯤꯊꯤ ꯑꯃꯗꯧꯅ ꯍꯤꯡꯂꯤꯕ, ꯃꯤꯅ ꯐꯨꯔꯛꯑꯦ ꯍꯥꯏꯗꯨꯅ ꯅꯍꯥꯛꯅ ꯑꯩꯉꯣꯟꯗ ꯇꯝꯕ ꯂꯥꯛꯂꯤꯕ꯫ ꯅꯍꯥꯛ ꯑꯃꯨꯛ ꯍꯟꯅ ꯆꯠꯂꯣ, ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯐꯨꯔꯨꯆꯣ꯫ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯐꯨꯕ ꯉꯝꯗꯕ ꯇꯥꯔꯒꯗꯤ ꯅꯍꯥꯛ ꯌꯨꯝꯗ ꯍꯤꯡꯅ ꯍꯜꯂꯛꯀꯅꯨ ꯍꯥꯏꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯕꯤꯁ꯭ꯋꯥꯡꯅ ꯂꯥꯛꯑꯒ ꯃꯉꯣꯟꯗ ꯐꯨꯔꯛꯈꯤꯕ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯑꯃꯨꯛ ꯃꯍꯥꯛꯅ ꯐꯨꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯕꯤꯁ꯭ꯋꯥꯡ ꯑꯗꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯑꯝꯃꯤ꯫ ꯉꯁꯥꯏꯒꯤ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯕꯤꯁ꯭ꯋꯥꯡꯒꯤ ꯋꯥꯈꯜꯗ ꯈꯟꯕ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯕꯤꯁ꯭ꯋꯥꯡꯗ ꯃꯍꯥꯛꯀꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡ ꯑꯗꯨꯅ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯕꯦꯡꯛ ꯑꯗꯨꯗꯒꯤ ꯕ꯭ꯂꯦꯛ ꯕꯣꯛꯁ ꯑꯗꯨ ꯍꯨꯔꯥꯟꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯇꯝꯃꯛꯑꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏꯗ ꯑꯁꯣꯛ ꯆꯀ꯭ꯔꯕꯔꯇꯤ ꯑꯗꯨ ꯆꯩꯁꯨ ꯑꯃ ꯄꯥꯏꯗꯨꯅ ꯑꯃꯤꯔꯊꯥ ꯍꯣꯏꯅ ꯍꯥꯟꯅ ꯄ꯭ꯂꯥꯟ ꯁꯤꯟꯅꯕ ꯑꯣꯐꯤꯁ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯉꯛꯑꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ DGPꯅ ꯑꯣꯐꯤꯁꯥꯔ ꯁꯤꯟꯗꯦꯗ ꯍꯨꯔꯥꯟꯕ ꯑꯃꯅ ꯅꯈꯣꯏꯒꯤ ꯗꯤꯄꯥꯔꯠꯃꯦꯟ ꯑꯁꯤꯗꯁꯨ ꯂꯩꯁꯤꯜꯂꯒ ꯄꯩꯁꯥ ꯀꯌꯥ ꯑꯃꯁꯨ ꯍꯨꯔꯥꯟꯈ꯭ꯔꯒ ꯅꯈꯣꯏꯅ ꯀꯔꯤꯃꯠꯇ ꯈꯪꯕ ꯉꯝꯗꯕ ꯇꯨꯃꯤꯟꯅ ꯂꯩꯁꯟꯕ ꯍꯨꯔꯥꯟꯕ ꯑꯃꯈꯛꯇꯪꯗꯨꯅ ꯃꯇꯧ ꯀꯔꯝ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯗꯥꯇꯥ ꯃꯌꯥꯝꯁꯤꯡ ꯑꯁꯤꯕꯨ ꯍꯦꯛ ꯇꯧꯈ꯭ꯔꯤꯕ ꯑꯩꯈꯣꯏꯒꯤ ꯍꯦꯀꯔ ꯑꯗꯣ ꯀꯔꯤ ꯇꯧꯔꯒ ꯂꯩꯕꯒꯦ? ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯑꯁꯣꯛ ꯆꯀ꯭ꯔꯕꯔꯇꯤꯅ ꯑꯩꯈꯣꯏꯅꯗꯤ ꯃꯍꯥꯛ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯍꯦꯀꯔꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯒ ꯂꯩꯔꯨꯕꯅꯤ, ꯑꯁꯦꯡꯕꯒꯤꯗꯤ ꯃꯍꯥꯛ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯑꯁꯦꯡꯕ ꯍꯦꯀꯔ ꯅꯠꯇꯦ, ꯃꯍꯥꯛ ꯑꯗꯨ ꯍꯨꯔꯥꯟꯕ ꯑꯗꯨꯒ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯊꯕꯛ ꯇꯧꯃꯤꯟꯅꯗꯨꯅ ꯂꯥꯛꯑꯕꯅꯤ꯫ ꯑꯗꯨꯒ ꯗꯦꯕꯤꯗ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏꯅꯁꯨ ꯈꯪꯉꯦ ꯃꯗꯨꯗꯤ ꯗꯦꯕꯤꯗꯅ ꯁꯥꯍꯣ ꯍꯥꯏꯔꯤꯕ ꯍꯨꯔꯥꯟꯕ ꯑꯗꯨꯒꯤ ꯐꯦꯛ ꯄ꯭ꯔꯣꯐꯥꯏꯜ ꯑꯃ ꯁꯦꯝꯃꯦ ꯍꯥꯏꯕ ꯑꯁꯤ, ꯍꯥꯏꯕꯗꯤ ꯑꯁꯣꯛ ꯆꯀ꯭ꯔꯕꯔꯇꯤꯒꯤ ꯗꯥꯇꯥ ꯃꯌꯥꯝꯁꯤꯡ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯂꯣꯏꯅ ꯁꯥꯍꯣꯗ ꯍꯥꯞꯆꯟꯗꯨꯅ ꯁꯥꯍꯣ ꯑꯁꯤꯕꯨ ꯑꯟꯗꯔ ꯀꯣꯚꯔ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯁꯣꯛ ꯆꯀ꯭ꯔꯕꯔꯇꯤ ꯑꯣꯏꯅ ꯑꯣꯟꯊꯣꯛꯏꯕꯅꯤ꯫ ꯑꯁꯨꯝꯅ ꯁꯥꯍꯣ ꯑꯁꯤꯅ ꯑꯁꯣꯛ ꯆꯀ꯭ꯔꯕꯔꯇꯤ ꯁꯥꯕꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯃꯥꯡꯒꯤ ꯃꯇꯝꯗꯁꯨ ꯑꯣꯐꯤꯁꯥꯔ ꯁꯤꯟꯗꯦꯅ ꯑꯁꯣꯛ ꯆꯀ꯭ꯔꯕꯔꯇꯤꯒꯤ ꯄ꯭ꯔꯣꯐꯥꯏꯜ ꯌꯦꯡꯕ ꯃꯇꯝꯗ ꯗꯤꯇꯦꯜ ꯃꯌꯥꯝ ꯑꯃ ꯌꯥꯎꯏ, ꯐꯦꯛ ꯄ꯭ꯔꯣꯐꯥꯏꯜ ꯑꯃꯗꯒꯤ ꯍꯦꯟꯅ ꯃꯍꯥꯛꯀꯤ ꯄ꯭ꯔꯣꯐꯥꯏꯜ ꯑꯁꯤꯗ ꯗꯤꯇꯦꯜ ꯌꯥꯎꯏ ꯍꯥꯏꯗꯨꯅ ꯍꯥꯏꯈ꯭ꯔꯤꯕ ꯑꯗꯨ꯫ ꯃꯗꯨꯗꯒꯤ ꯑꯁꯣꯛ ꯆꯀ꯭ꯔꯕꯔꯇꯤꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯋꯥꯔꯤ ꯂꯤꯔꯛꯑꯝꯃꯤ꯫ ꯑꯩꯅ ꯖꯨꯋꯦꯂꯔꯤ ꯁꯣꯞꯇ ꯌꯦꯡꯁꯟꯕ ꯂꯥꯛꯄ ꯃꯇꯝꯗ ꯅꯈꯣꯏꯒꯤ ꯍꯦꯀꯔꯅꯦ ꯍꯥꯏꯔꯤꯕ ꯗꯦꯕꯤꯗ ꯑꯗꯨꯅ ꯑꯩꯕꯨ ꯍꯨꯔꯥꯟꯕ ꯑꯃ ꯑꯣꯏꯅ ꯎꯍꯟꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯗꯦꯕꯤꯗꯅ ꯑꯩꯉꯣꯟꯗꯅ ꯑꯃꯨꯛ ꯍꯨꯔꯥꯟꯕ ꯑꯗꯨꯒꯤ ꯐꯨꯇꯦꯖ ꯑꯗꯨ ꯊꯥꯖꯤꯜꯂꯛꯑꯒ ꯀꯣꯐꯤ ꯁꯣꯞ ꯑꯃꯗ ꯂꯥꯛꯎ ꯍꯥꯏꯈꯤꯕꯅꯤ꯫ ꯃꯗꯨꯗꯒꯤ ꯑꯩꯈꯣꯏꯅ ꯀꯣꯐꯤ ꯁꯣꯞ ꯑꯗꯨꯗ ꯃꯍꯥꯛꯅ ꯑꯔꯃꯥꯅꯤ ꯍꯥꯏꯗꯨꯅ ꯏꯈꯤꯕ ꯑꯗꯨꯒ ꯁꯥꯍꯣꯒ ꯃꯈꯣꯏ ꯑꯅꯤ ꯊꯦꯡꯅꯕꯒꯤ ꯁꯤꯟ ꯑꯗꯨꯕꯨ ꯑꯩꯈꯣꯏꯗ ꯎꯍꯜꯂꯤ꯫ ꯑꯗꯨꯒ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯁꯥꯍꯣꯅ ꯍꯨꯔꯥꯟꯕ ꯑꯗꯨꯅ ꯕ꯭ꯂꯦꯛ ꯕꯣꯛꯁꯀꯤ ꯃꯇꯥꯡꯗ ꯈꯪꯉꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤꯕ ꯑꯗꯨ ꯑꯁꯦꯡꯕꯒꯤꯗꯤ ꯃꯍꯥꯛꯅ ꯍꯥꯏꯕ ꯑꯣꯏꯔꯝꯃꯤ, ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯨꯔꯥꯟꯕ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯍꯥꯏꯗꯨꯅ ꯑꯣꯐꯤꯁꯥꯔ ꯁꯤꯟꯗꯤ ꯑꯗꯨꯗ ꯇꯝꯁꯟꯕ ꯑꯣꯏꯔꯝꯃꯤ꯫ ꯕ꯭ꯂꯦꯛ ꯕꯣꯛꯁꯀꯤ ꯃꯇꯥꯡꯗ ꯍꯥꯏꯕ ꯑꯗꯨ ꯁꯥꯍꯣꯅ ꯍꯥꯏꯕ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯑꯁꯣꯛ ꯆꯀ꯭ꯔꯕꯔꯇꯤꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯃꯍꯥꯛꯅ ꯑꯩꯒꯤ ꯂꯩꯐꯝ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯈꯪꯉꯤ, ꯑꯩꯒꯤ ꯄ꯭ꯂꯥꯟ ꯀꯔꯤ ꯇꯧꯔꯤ ꯍꯥꯏꯕ ꯃꯍꯥꯛꯅ ꯂꯣꯏꯅ ꯈꯪꯉꯤ, ꯃꯍꯥꯛꯅ ꯑꯩꯒꯤ ꯃꯤꯡꯗ ꯅꯈꯣꯏꯗ ꯄ꯭ꯂꯥꯟ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯁꯤꯟꯕꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯕꯒ ꯉꯁꯥꯏ ꯑꯁꯣꯛꯅ ꯃꯈꯣꯏꯒꯤ ꯑꯣꯐꯤꯁ ꯑꯗꯨꯗ ꯇ꯭ꯔꯥꯟꯁꯃꯤꯇꯔ ꯑꯃ ꯅꯞꯈꯤꯕ ꯑꯗꯨ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤ꯫ ꯑꯁꯦꯡꯕꯒꯤꯗꯤ ꯍꯥꯏꯔꯤꯕ ꯇ꯭ꯔꯥꯟꯁꯃꯤꯇꯔꯁꯤꯒ ꯗꯦꯕꯤꯗꯀ ꯁꯝꯅꯔꯕ ꯃꯇꯨꯡꯗ ꯑꯁꯣꯛ ꯆꯀ꯭ꯔꯕꯔꯇꯤꯅ ꯁꯤꯟꯕ ꯄ꯭ꯂꯥꯟ ꯈꯨꯗꯤꯡꯃꯛ ꯁꯥꯍꯣꯅ ꯂꯣꯏꯅ ꯈꯪꯕ ꯑꯣꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯑꯁꯣꯛ ꯆꯀ꯭ꯔꯕꯔꯇꯤꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯅ ꯗꯦꯕꯤꯗ ꯑꯗꯨ ꯊꯣꯛꯂꯛꯃꯟꯗꯕꯗꯒꯤ ꯃꯁꯤꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯁꯣꯏꯕ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯕꯦꯡꯛ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯕꯦꯡꯛꯒꯤ ꯃꯄꯥꯟꯗꯒꯤ ꯀꯣꯏꯁꯟꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯇꯧꯗꯅꯅꯤ ꯁꯥꯍꯣꯅ ꯑꯩꯒꯤ ꯃꯤꯡ ꯑꯁꯤꯕꯨ ꯁꯤꯖꯤꯟꯅꯗꯨꯅ ꯃꯍꯥꯛꯀꯤ ꯄ꯭ꯂꯥꯟ ꯖꯥꯠꯇꯨꯅ ꯑꯩꯍꯥꯛꯄꯨ ꯃꯍꯥꯛꯀꯤ ꯂꯥꯡ ꯑꯁꯤꯗ ꯊꯨꯍꯜꯂꯝꯃꯒ ꯃꯍꯥꯛꯅ ꯅꯥꯟꯊꯣꯛꯈ꯭ꯔꯤꯕ ꯑꯁꯤ꯫ ꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤꯗꯤ ꯑꯁꯣꯛꯀꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯑꯒ DGPꯗꯨꯅ ꯅꯍꯥꯛꯀꯤ ꯃꯤꯡ ꯑꯁꯤꯗꯤ ꯅꯉꯣꯟꯗꯒꯤꯗꯤ ꯍꯨꯔꯥꯟꯕ ꯑꯗꯨꯅꯕꯨ ꯍꯦꯟꯅ ꯌꯥꯝꯅ ꯍꯩꯁꯤꯡꯅ ꯁꯤꯖꯤꯟꯅꯈ꯭ꯔꯦ, ꯅꯍꯥꯛ ꯃꯇꯝ ꯈꯔ ꯂꯤꯞ ꯂꯧꯔꯒ ꯂꯩꯈ꯭ꯔꯣ, ꯑꯗꯨꯒ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯅꯍꯥꯛꯀꯤ ꯅꯃꯤꯡ ꯑꯗꯣ ꯑꯇꯣꯞꯄ ꯀꯅꯥꯃꯠꯇꯗ ꯍꯥꯏꯒꯅꯨ ꯍꯥꯏꯔꯝꯃꯒ ꯑꯣꯐꯤꯁꯥꯔ ꯑꯗꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯁꯥꯎꯔꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯁꯣꯛ ꯆꯀ꯭ꯔꯕꯔꯇꯤ ꯑꯁꯤ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯗꯨꯅ ꯂꯩꯍꯧꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯗꯦꯕꯔꯥꯖꯅ ꯑꯣꯐꯤꯁꯥꯔ ꯁꯤꯟꯗꯦꯗ ꯀꯣꯜ ꯇꯧꯔꯛꯑꯝꯃꯤ, ꯑꯗꯨꯒ ꯅꯍꯥꯛꯅ ꯇꯧ ꯀꯔꯝ ꯇꯧꯗꯅ ꯍꯨꯔꯥꯟꯕ ꯑꯗꯨꯕꯨ ꯈꯪꯍꯧꯗ꯭ꯔꯤꯕꯅꯣ? ꯑꯣꯐꯤꯁꯥꯔ ꯁꯤꯟꯗꯦꯅꯁꯨ ꯁꯥꯔ ꯃꯍꯥꯛꯅ ꯄ꯭ꯂꯥꯟ ꯐꯖꯅ ꯇꯧꯔꯒ ꯇꯧꯈꯤꯕꯅ ꯑꯩꯍꯥꯛꯅꯁꯨ ꯈꯪꯍꯧꯗꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯗꯦꯕꯔꯥꯖꯅ ꯅꯍꯥꯛꯀꯤ ꯑꯀꯣꯏꯕꯗ ꯌꯦꯡꯉꯨ ꯑꯗꯨꯗꯤ ꯍꯥꯏꯔꯛꯑꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯣꯐꯤꯁꯥꯔ ꯁꯤꯟꯗꯦꯅ ꯃꯍꯥꯛꯀꯤ ꯑꯀꯣꯏꯕꯗ ꯌꯦꯡꯉꯨꯕ ꯃꯇꯝꯗꯗꯤ ꯃꯍꯥꯛ ꯑꯁꯤꯕꯨ ꯃꯈꯣꯏꯒꯤ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔꯒꯤ ꯃꯔꯛꯇꯒꯤ ꯐꯥꯎ ꯅꯣꯡꯃꯩ ꯁꯠꯇꯣꯔꯛꯇꯨꯅ ꯀꯤꯍꯜꯂꯛꯑꯝꯃꯤ, ꯍꯥꯏꯕꯗꯤ ꯗꯦꯕꯔꯥꯖꯀꯤ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯑꯣꯐꯤꯁꯥꯔ ꯁꯤꯟꯗꯦ ꯑꯁꯤꯕꯨ ꯌꯦꯡꯁꯤꯟꯗꯨꯅ ꯂꯩꯔꯤ ꯍꯥꯏꯕꯅꯤ꯫ ꯃꯗꯨꯗꯒꯤ ꯑꯣꯐꯤꯁꯥꯔ ꯁꯤꯟꯗꯦꯅ ꯀꯤꯗꯨꯅ ꯁꯥꯔ ꯑꯩꯉꯣꯟꯗ ꯄꯨꯡ 94ꯒꯤ ꯃꯇꯝ ꯈꯛꯇꯪ ꯄꯤꯕꯤꯌꯨ, ꯑꯩꯍꯥꯛꯅ ꯃꯍꯥꯛꯄꯨ ꯁꯣꯏꯗꯅ ꯐꯥꯔꯒ ꯁꯥꯔꯗ ꯁꯤꯟꯅꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗꯒꯤꯁꯨ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯈꯪꯕ ꯉꯝꯃꯦ, ꯃꯗꯨꯗꯤ ꯑꯣꯐꯤꯁꯥꯔ ꯁꯤꯟꯗꯦ ꯑꯁꯤ ꯗꯦꯕꯔꯥꯖꯀꯤ ꯊꯕꯛ ꯇꯧꯏ ꯍꯥꯏꯕ ꯑꯁꯤ꯫ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏꯗ ꯑꯃꯤꯔꯊꯥꯅ ꯃꯦꯞ ꯑꯃꯒꯤ ꯃꯊꯛꯇ ꯃꯍꯥꯛꯀꯤ ꯔꯤꯡ ꯑꯗꯨꯕꯨ ꯂꯩꯔꯝꯕ ꯑꯗꯨ ꯃꯍꯥꯛꯅ ꯊꯦꯡꯅꯔꯝꯃꯤ꯫ ꯔꯤꯡ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯁꯥꯍꯣꯒꯤ ꯃꯈꯨꯠꯇ ꯁꯤꯕꯤꯈꯤꯕ ꯑꯗꯨ ꯎꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯑꯁꯣꯛ ꯆꯀ꯭ꯔꯕꯔꯇꯤꯗꯨ ꯑꯃꯤꯔꯊꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯒ ꯅꯍꯥꯛꯇꯤ ꯃꯍꯥꯛꯀꯤ ꯌꯥꯝꯅ ꯅꯛꯅꯅ ꯊꯕꯛ ꯇꯧꯃꯤꯟꯅꯔꯝꯕꯅꯤ, ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯏꯟꯐꯣꯔꯃꯦꯁꯟ ꯀꯌꯥ ꯑꯃ ꯈꯪꯉꯝꯒꯅꯤ, ꯅꯍꯥꯛꯀꯤ ꯍꯦꯔꯣ ꯑꯗꯨꯒꯤ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯕꯒ ꯑꯩꯈꯣꯏꯗ ꯍꯧꯖꯤꯛ ꯁꯥꯍꯣ ꯑꯁꯤ ꯑꯋꯥꯡꯕ ꯆꯤꯡ ꯑꯃꯒꯤ ꯃꯊꯛꯇ ꯆꯦꯜꯂꯒ ꯂꯩꯔꯝꯕꯁꯤ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤ꯫ ꯑꯃꯤꯔꯊꯥꯅ ꯃꯍꯥꯛ ꯑꯗꯨ ꯍꯦꯔꯣ ꯅꯠꯇꯦ ꯚꯤꯂꯦꯟ ꯑꯃꯅꯤ ꯍꯥꯏꯕꯒ ꯑꯁꯣꯝꯗ ꯁꯥꯍꯣꯅ ꯕꯦꯒ ꯑꯃ ꯋꯥꯡꯈ꯭ꯔꯕ ꯆꯤꯡ ꯑꯗꯨꯗꯒꯤ ꯂꯪꯊꯔꯒ ꯃꯍꯥꯛꯁꯨ ꯆꯣꯡꯊꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯕꯦꯒ ꯑꯗꯨꯕꯨ ꯁꯥꯍꯣꯅ ꯇꯥꯟꯅꯗꯨꯅ ꯂꯥꯛꯑꯝꯃꯤ, ꯑꯗꯨꯒ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯗꯦꯕꯤꯗ ꯑꯃꯗꯤ ꯅꯨꯄꯤ ꯀꯌꯥ ꯑꯃꯅ ꯃꯈꯥꯗꯒꯤ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯁꯥꯍꯣꯅ ꯍꯥꯏꯔꯤꯕ ꯕꯦꯒ ꯑꯗꯨꯕꯨ ꯐꯪꯉꯕ ꯃꯇꯨꯡꯗ ꯄꯦꯔꯥꯆꯨꯠ ꯑꯃ ꯈꯟꯗꯣꯛꯇꯨꯅ ꯃꯍꯥꯛ ꯑꯗꯨ ꯃꯊꯛ ꯑꯗꯨꯗꯒꯤ ꯄꯥꯏꯊꯣꯔꯛꯇꯨꯅ ꯃꯍꯥꯛ ꯑꯗꯨ ꯃꯈꯥꯗ ꯌꯧꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄ꯭ꯔꯤꯟꯁ ꯍꯣꯏ ꯑꯗꯨ ꯐ꯭ꯔꯦꯡꯀꯣ ꯕ꯭ꯔꯗꯔ ꯀꯧꯕ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫
ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯔꯣꯏꯒꯤ ꯃꯦꯝꯕꯔꯒꯤ ꯃꯤꯑꯣꯏ ꯉꯥꯛꯇꯅꯤ ꯄ꯭ꯔꯤꯟꯁꯅ ꯐ꯭ꯔꯦꯡꯀꯣ ꯕ꯭ꯔꯗꯔꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯇꯤꯝꯗ ꯌꯥꯎꯁꯜꯂꯛꯄ ꯇꯥꯔꯒꯗꯤ ꯔꯣꯏꯒꯤ ꯃꯦꯝꯕꯔ ꯈꯨꯗꯤꯡꯃꯛ ꯑꯇꯣꯞꯄ ꯂꯝꯕꯤ ꯑꯃꯠꯇ ꯂꯩꯔꯔꯣꯏ ꯃꯈꯣꯏꯁꯨ ꯑꯩꯈꯣꯏꯒꯤ ꯇꯤꯝꯗ ꯂꯣꯏꯅ ꯖꯣꯏꯟ ꯇꯧꯁꯤꯜꯂꯛꯑꯅꯤ ꯃꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯔꯣꯏꯒꯤ ꯐꯝ ꯑꯗꯨ ꯗꯦꯕ꯭ꯔꯥꯁꯅ ꯁꯣꯏꯗꯅ ꯐꯪꯒꯅꯤ ꯍꯥꯏꯔꯝꯃꯤ ꯐ꯭ꯔꯦꯡꯀꯣ ꯕ꯭ꯔꯗꯔꯗꯨꯅ ꯍꯧꯖꯤꯛ ꯔꯣꯏꯒꯤ ꯃꯆꯥ ꯂꯩꯔꯤꯕꯁꯤꯗꯤ ꯅꯍꯥꯛꯅ ꯗꯦꯕ꯭ꯔꯥꯁꯀꯤ ꯃꯇꯥꯡꯗ ꯍꯥꯏꯔꯤꯕꯗꯨꯕꯨ ꯀꯔꯤ ꯀꯥꯟꯅꯒꯗꯣꯔꯤꯕꯅꯣ ꯑꯗꯨꯒ ꯗꯦꯕ꯭ꯔꯥꯁꯇ ꯑꯣꯟꯁꯜꯂꯛꯑꯒ ꯐ꯭ꯔꯦꯡꯀꯣ ꯕ꯭ꯔꯗꯔꯗꯨꯅ ꯅꯍꯥꯛꯀꯤ ꯐꯝ ꯑꯗꯨꯗꯤ ꯂꯥꯏꯔꯤ ꯑꯍꯥꯟꯕꯗ ꯃꯍꯥꯛꯀꯤ ꯂꯣꯀꯔꯗꯨꯗꯒꯤ ꯄꯩꯁꯥ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯑꯃꯨꯛꯇ ꯂꯧꯔꯛꯈꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯗꯦꯕ꯭ꯔꯥꯁꯄꯨ ꯏꯀꯥꯏꯕ ꯄꯤꯗꯨꯅ ꯀꯔꯦꯝꯅꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯇꯤꯝ ꯑꯃꯅ ꯑꯃꯨꯛ ꯌꯦꯡꯉꯨ ꯃꯍꯥꯛꯀꯤ ꯃꯁꯛ ꯑꯁꯤ ꯌꯦꯡꯉꯨ ꯅꯣꯛꯅꯤꯡꯗ꯭ꯔꯥ ꯍꯥꯏꯔꯒ ꯃꯈꯣꯏ ꯑꯅꯤꯗꯨ ꯅꯣꯛꯇꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯗꯒꯤ ꯗꯦꯕ꯭ꯔꯥꯁꯀꯤ ꯃꯤ ꯑꯃꯅ ꯍꯧꯖꯤꯛꯀꯤ ꯐ꯭ꯔꯦꯡꯀꯣ ꯕ꯭ꯔꯗꯔꯒꯤ ꯃꯤ ꯑꯗꯨꯕꯨ ꯇꯦꯕꯜ ꯑꯗꯨꯗ ꯃꯃꯥꯏ ꯑꯗꯨ ꯅꯝꯁꯟꯗꯨꯅ ꯍꯥꯠꯇꯣꯛꯈ꯭ꯔꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛ ꯃꯈꯣꯏ ꯃꯁꯦꯟꯒꯤ ꯃꯊꯛꯇ ꯅꯣꯡꯃꯩ ꯁꯠꯇꯣꯛꯅꯔꯛꯑꯝꯃꯤ ꯍꯧꯖꯤꯛ ꯐ꯭ꯔꯦꯡꯀꯣ ꯕ꯭ꯔꯗꯔꯒꯤ ꯃꯤꯃꯥꯡꯃꯛꯇꯗ ꯃꯍꯥꯛꯀꯤ ꯇꯤꯝ ꯑꯗꯨꯕꯨ ꯍꯥꯠꯇꯣꯛꯇꯨꯅ ꯆꯤꯡꯊꯣꯛꯈꯤꯕ ꯑꯗꯨꯗ ꯃꯍꯥꯛ ꯌꯥꯝꯅ ꯀꯤꯔꯝꯃꯤ ꯑꯗꯨꯒ ꯃꯄꯥꯟꯒꯤ ꯁꯛꯇꯝ ꯑꯁꯤ ꯎꯕ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏꯅ ꯂꯩꯍꯥꯎ ꯌꯥꯎꯗ꯭ꯔꯕ ꯂꯩꯉꯣꯏꯒꯤ ꯇꯥꯏꯞꯇ ꯇꯧꯕ ꯂꯝ ꯑꯃꯅꯤ ꯍꯥꯏꯕ ꯑꯁꯤ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤ ꯃꯗꯨꯗꯒꯤ ꯗꯦꯕ꯭ꯔꯥꯁꯅ ꯅꯍꯥꯛ ꯈꯨꯡꯒꯪ ꯑꯃꯒꯤ ꯃꯃꯤꯡ ꯇꯥꯔꯕ꯭ꯔꯥ ꯀꯅꯥꯔꯥ ꯍꯥꯏꯔꯛꯂꯝꯃꯤ ꯑꯁꯨꯝꯅ ꯍꯥꯏꯕꯒ ꯑꯩꯈꯣꯏꯗ ꯀꯅꯥꯔꯥ ꯍꯥꯏꯔꯤꯕ ꯈꯨꯡꯒꯪ ꯑꯗꯨꯗ ꯃꯤꯆꯝ ꯀꯌꯥ ꯑꯃꯕꯨ ꯅꯣꯡꯃꯩꯅ ꯀꯥꯞꯄꯒ ꯍꯥꯠꯇꯣꯛꯄꯒꯤ ꯁꯤꯟ ꯑꯁꯤ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤ ꯗꯦꯕ꯭ꯔꯥꯁꯅ ꯑꯃꯨꯛ ꯅꯪꯅ ꯍꯧꯖꯤꯛ ꯂꯦꯞꯄꯤꯕ ꯑꯁꯤ ꯂꯩꯉꯣꯏꯒꯤ ꯂꯝ ꯑꯃ ꯅꯠꯇꯦ ꯃꯐꯝ ꯑꯁꯤ ꯍꯥꯏꯔꯤꯕ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯩꯔꯝꯃꯤꯕ ꯃꯤꯑꯣꯏ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅ ꯁꯤꯈꯤꯕꯒꯤ ꯎꯠꯁꯤꯡ ꯑꯗꯨꯒꯤ ꯃꯊꯛꯇꯅꯤ ꯅꯍꯥꯛꯅ ꯂꯦꯞꯄꯤꯕ ꯑꯗꯣ ꯃꯐꯝ ꯑꯁꯤ ꯅꯪꯒꯤ ꯑꯣꯏꯅꯗꯤ ꯂꯩꯍꯥꯎ ꯌꯥꯎꯗ꯭ꯔꯕ ꯔꯦꯒꯤꯁꯇꯥꯟ ꯑꯃꯗꯧꯅ ꯈꯜꯂꯝꯕ ꯌꯥꯏ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯃꯐꯝ ꯑꯁꯤ ꯑꯩꯒꯤ ꯃꯥꯏ ꯄꯥꯛꯄꯒꯤ ꯂꯝꯄꯥꯛꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯕꯤꯁ꯭ꯋꯥꯡꯍꯣꯏꯗ ꯑꯃꯨꯛ ꯑꯣꯜꯂꯛꯏ ꯑꯗꯨꯒ ꯕꯤꯁ꯭ꯋꯥꯡꯅ ꯀꯜꯀꯤꯗ ꯃꯍꯥꯛꯀꯤ ꯅꯣꯡꯃꯩ ꯆꯤꯟꯗꯣꯟ ꯑꯗꯨ ꯑꯣꯟꯁꯤꯜꯂꯒ ꯕ꯭ꯂꯦꯛ ꯕꯣꯛꯁ ꯑꯗꯨꯕꯨ ꯍꯨꯔꯥꯟꯕ ꯑꯗꯨꯅ ꯍꯨꯔꯥꯟꯍꯟꯈꯤꯕꯒꯤ ꯃꯇꯥꯡꯗ ꯉꯥꯡꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯕ꯭ꯂꯦꯛ ꯕꯣꯛꯁ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯇ꯭ꯔꯦꯀꯤꯡ ꯗꯤꯚꯥꯏꯁ ꯑꯃ ꯍꯥꯞꯈꯤ ꯃꯗꯨ ꯄꯨꯡ 94ꯗꯤ ꯑꯦꯛꯇꯤꯚ ꯑꯣꯏꯗꯨꯅ ꯂꯩꯒꯅꯤ ꯃꯗꯨꯒꯤ ꯄꯨꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯅꯈꯣꯏꯅ ꯕ꯭ꯂꯦꯛ ꯕꯣꯛꯁ ꯑꯗꯨꯕꯨ ꯑꯃꯨꯛ ꯊꯤꯗꯨꯅ ꯑꯩꯉꯣꯟꯗ ꯄꯤꯒꯗꯕꯅꯤ ꯃꯗꯨ ꯅꯠꯇꯕ ꯇꯥꯔꯒꯗꯤ ꯅꯈꯣꯏꯕꯨ ꯑꯩꯅ ꯑꯃꯠꯇ ꯂꯦꯝꯅ ꯊꯥꯔꯣꯏ ꯍꯥꯏꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁꯥꯍꯣ ꯑꯃꯗꯤ ꯗꯦꯕꯤꯠ ꯃꯈꯣꯏ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯆꯠꯂꯒ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯁꯥꯍꯣꯒꯤ ꯐꯣꯟꯗ ꯏꯛꯕꯥꯜ ꯀꯧꯕ ꯃꯤ ꯑꯃꯅ ꯀꯣꯜ ꯇꯧꯔꯛꯑꯝꯃꯤ ꯃꯌꯥꯝ ꯍꯥꯏꯔꯤꯕ ꯃꯃꯤꯡ ꯑꯁꯤ ꯃꯨꯟꯅ ꯅꯤꯡꯁꯤꯡꯕꯤꯍꯧ ꯐꯣꯟ ꯇꯧꯔꯛꯏꯕ ꯃꯤꯑꯣꯏ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕ ꯑꯗꯨ ꯐꯤꯂꯝ ꯑꯁꯤꯒꯤ ꯑꯔꯣꯏꯕꯗ ꯁꯣꯏꯗꯅ ꯈꯪꯒꯅꯤ ꯑꯁꯨꯝꯅ ꯁꯥꯍꯣ ꯑꯗꯨ ꯀꯣꯜ ꯂꯥꯛꯄꯗꯒꯤ ꯃꯍꯥꯛꯅ ꯗꯦꯕꯤꯠꯇ ꯅꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯃꯨ ꯍꯥꯏꯔꯒ ꯃꯍꯥꯛ ꯑꯗꯨ ꯌꯨꯝ ꯃꯅꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯑꯗꯨꯒ ꯗꯦꯕꯤꯠ ꯑꯗꯨꯗꯤ ꯃꯄꯥꯟꯗ ꯂꯩꯍꯧꯔꯝꯃꯤ ꯁꯥꯍꯣꯅ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯍꯦꯛ ꯆꯪꯉꯛꯄꯒ ꯃꯉꯣꯟꯗ ꯃꯁꯛ ꯈꯪꯗꯕ ꯃꯤꯑꯣꯏ ꯑꯃꯅ ꯅꯣꯡꯃꯩꯅ ꯀꯥꯞꯄꯛꯑꯝꯃꯤ ꯑꯁꯨꯝꯅ ꯅꯣꯡꯃꯩꯅ ꯀꯥꯞꯄꯛꯄꯗꯒꯤ ꯁꯥꯍꯣ ꯑꯗꯨ ꯅꯥꯀꯟꯗ ꯆꯦꯟꯁꯤꯜꯂꯒ ꯂꯣꯠꯂꯒ ꯂꯩꯈꯤꯔꯝꯃꯤ ꯑꯗꯨꯒ ꯅꯣꯡꯃꯩ ꯀꯥꯞꯄꯛꯏꯕ ꯃꯤꯗꯨꯗ ꯅꯍꯥꯛ ꯀꯅꯥꯅꯣ ꯑꯩꯈꯣꯏ ꯑꯅꯤ ꯐꯝꯃꯒ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯃꯉꯣꯟꯗ ꯑꯃꯨꯛꯀ ꯍꯟꯅ ꯑꯃꯨꯛ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯑꯝꯃꯤ ꯁꯥꯍꯣꯅ ꯅꯪꯅ ꯅꯣꯡꯃꯩꯅ ꯀꯥꯞꯇ꯭ꯔꯤꯉꯩ ꯃꯇꯝꯗ ꯀꯅꯥꯅꯣ ꯍꯥꯏꯕ ꯑꯗꯨꯗꯤ ꯍꯥꯏꯔꯝꯕ ꯌꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯔꯤꯡ ꯑꯃ ꯑꯣꯟꯁꯤꯜꯂꯛꯑꯝꯃꯤ ꯍꯥꯏꯔꯤꯕ ꯔꯤꯡ ꯑꯁꯤ ꯎꯕꯗꯒꯤ ꯁꯥꯍꯣꯅꯁꯨ ꯈꯪꯉꯦ ꯃꯗꯨꯗꯤ ꯃꯉꯣꯟꯗ ꯉꯁꯥꯏꯗꯒꯤ ꯅꯣꯡꯃꯩꯅ ꯀꯥꯞꯄꯛꯏꯕ ꯑꯁꯤꯗꯤ ꯑꯃꯤꯔ ꯈꯥꯟꯅꯦ ꯍꯥꯏꯕ ꯑꯗꯨ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏꯗ ꯐ꯭ꯂꯥꯁꯕꯦꯛꯀꯤ ꯁꯤꯟ ꯑꯃ ꯎꯠꯂꯛꯏ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯑꯃꯤꯔ ꯈꯥꯟꯅ ꯁꯥꯍꯣꯅ ꯊꯅꯝꯃꯤꯕ ꯔꯤꯡ ꯑꯗꯨ ꯂꯧꯈꯠꯂꯨꯕ ꯃꯇꯝꯗ ꯁꯥꯍꯣꯒꯤ ꯂꯩꯐꯝ ꯑꯗꯨ ꯇꯥꯛꯑꯝꯕ ꯑꯣꯏꯔꯝꯃꯤ ꯍꯥꯏꯕꯗꯤ ꯉꯁꯥꯏ ꯔꯤꯡ ꯑꯗꯨ ꯃꯦꯞ ꯑꯃꯒꯤ ꯃꯊꯛꯇ ꯊꯝꯈꯤꯕꯅꯤ ꯃꯦꯞ ꯑꯁꯤꯗ ꯈꯨꯗꯣꯞꯅ ꯂꯩꯔꯝꯃꯤꯕ ꯃꯄꯥ ꯑꯁꯤ ꯁꯥꯍꯣꯒꯤ ꯂꯩꯐꯝꯅꯦ ꯍꯥꯏꯗꯨꯅ ꯇꯥꯛꯑꯝꯕ ꯑꯣꯏꯔꯝꯃꯤ ꯑꯗꯨꯒ ꯑꯃꯤꯔ ꯈꯥꯟꯅ ꯑꯩꯅ ꯃꯐꯝ ꯑꯁꯤ ꯊꯤꯅꯕ ꯍꯣꯠꯅꯔꯛꯄ ꯃꯇꯝꯗ ꯅꯨꯃꯤꯠ ꯅꯤꯅꯤ ꯆꯪꯈ꯭ꯔꯕꯅꯤ ꯍꯥꯏꯔꯛꯂꯝꯃꯤ ꯑꯗꯨꯒ ꯑꯁꯣꯝ ꯃꯄꯥꯟꯗ ꯗꯦꯕꯤꯠ ꯑꯗꯨ ꯃꯁꯛ ꯈꯪꯗꯕ ꯒꯦꯡ ꯑꯃꯅ ꯀꯣꯏꯁꯟꯗꯨꯅ ꯂꯩꯈꯤꯔꯝꯃꯤ ꯑꯁꯣꯝ ꯃꯅꯨꯡꯗꯅ ꯑꯃꯤꯔ ꯈꯥꯟꯅ ꯁꯥꯍꯣꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯑꯒ ꯁꯥꯍꯣꯒꯤ ꯃꯊꯕꯥ ꯑꯗꯨꯗ ꯄꯤꯁꯇꯣꯜ ꯑꯗꯨꯅ ꯅꯝꯗꯨꯅ ꯂꯩꯈꯤꯔꯝꯃꯤ ꯁꯥꯍꯣꯅ ꯃꯦꯒꯥꯖꯤꯟ ꯑꯗꯨ ꯌꯥꯎꯗ꯭ꯔꯦ ꯗꯥꯔꯂꯤꯡ ꯍꯥꯏꯗꯨꯅ ꯑꯃꯤꯔ ꯈꯥꯟꯗ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯒꯤ ꯑꯃꯤꯔ ꯈꯥꯟꯅ ꯃꯦꯒꯥꯖꯤꯟ ꯑꯃꯃꯨꯛ ꯂꯧꯊꯣꯛꯑꯒ ꯄꯤꯁꯇꯣꯜ ꯑꯗꯨꯗ ꯍꯥꯞꯆꯜꯂꯒ ꯅꯪ ꯑꯁꯤ ꯑꯩꯅ ꯃꯁꯛ ꯃꯨꯟꯅ ꯈꯪꯉꯕꯅꯤ ꯑꯩꯅ ꯃꯦꯒꯥꯖꯤꯟ ꯑꯁꯤ ꯑꯃꯈꯛꯇꯪ ꯄꯨꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯅꯍꯥꯛꯅ ꯈꯟꯕ꯭ꯔꯥ ꯁꯥꯍꯣꯅ ꯃꯈꯨꯠ ꯊꯥꯡꯒꯠꯂꯛꯑꯒ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯁꯤꯁꯨ ꯍꯨꯔꯥꯟꯕꯒ ꯂꯩꯃꯤꯟꯅꯕꯗꯒꯤ ꯌꯥꯝꯅ ꯁꯤꯡꯉꯦ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯒꯤ ꯑꯃꯤꯔ ꯈꯥꯟꯅ ꯅꯍꯥꯛꯇꯤ ꯃꯁꯤꯗ ꯀꯥꯞꯇꯧꯕ ꯅꯠꯇꯦ ꯍꯥꯏꯔꯒ ꯅꯣꯡꯃꯩ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯀꯣꯛ ꯃꯄꯥꯗ ꯊꯥꯡꯒꯠꯈ꯭ꯔꯒ ꯅꯍꯥꯛꯇꯤ ꯅꯀꯣꯛ ꯑꯁꯤꯗ ꯀꯥꯞꯀꯗꯕꯅꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯂꯣꯏꯅ ꯂꯩꯕꯅꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯅꯪꯅ ꯑꯩ ꯑꯣꯏꯔꯝꯕ ꯇꯥꯔꯒꯗꯤ ꯅꯍꯥꯛ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯒꯅꯤ ꯁꯥꯍꯣꯅ ꯑꯩ ꯃꯇꯝ ꯃꯥꯡꯍꯜꯂꯣꯏ ꯅꯣꯡꯃꯩꯅ ꯀꯥꯞꯄꯒ ꯍꯥꯠꯇꯣꯛꯀꯅꯤ ꯍꯥꯏꯔꯝꯃꯤ ꯑꯁꯨꯝꯅ ꯍꯥꯏꯕꯒ ꯁꯥꯍꯣꯗ ꯑꯃꯤꯔ ꯈꯥꯟꯅ ꯅꯣꯡꯃꯩꯅ ꯀꯥꯞꯄꯛꯑꯝꯃꯤ ꯑꯗꯨꯕꯨ ꯁꯥꯍꯣꯅ ꯂꯩꯊꯣꯛꯍꯧꯕꯗꯒꯤ ꯄꯥꯜꯂꯝꯗꯦ ꯁꯥꯍꯣꯅ ꯑꯩꯅꯗꯤ ꯐꯥꯒꯤ ꯇꯧꯔꯒ ꯅꯪ ꯑꯩꯕꯨ ꯑꯁꯦꯡꯕꯃꯛꯀꯤ ꯍꯥꯠꯀꯦ ꯍꯥꯏꯔꯤꯕ꯭ꯔꯥ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯗꯦꯕꯤꯠ ꯑꯗꯨꯕꯨ ꯉꯁꯥꯏꯒꯤ ꯒꯦꯡꯁꯤꯡ ꯑꯗꯨꯅ ꯐꯥꯔꯒ ꯄꯨꯁꯤꯜꯂꯛꯑꯒ ꯁꯥꯍꯣꯒꯤ ꯀꯥꯕꯨ ꯊꯤꯗꯨꯅ ꯂꯥꯛꯑꯝꯃꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯑꯃꯤꯔ ꯈꯥꯟꯅ ꯑꯩ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯃꯇꯝ ꯃꯥꯡꯍꯟꯗꯨꯅ ꯂꯩꯕꯒꯤ ꯀꯥꯟꯅꯕ ꯂꯩꯇꯦ ꯍꯥꯏꯔꯒ ꯁꯥꯍꯣꯗ ꯑꯃꯨꯛ ꯀꯥꯞꯄꯛꯄ ꯃꯇꯝꯗꯗꯤ ꯁꯥꯍꯣꯅ ꯑꯃꯤꯔ ꯈꯥꯟꯒꯤ ꯃꯈꯨꯠ ꯑꯗꯨ ꯏꯟꯊꯣꯛꯄꯗꯒꯤ ꯄꯥꯜꯍꯧꯔꯝꯗꯦ ꯍꯥꯏꯔꯤꯕ ꯅꯣꯡꯃꯩ ꯃꯔꯨ ꯑꯗꯨ ꯗꯦꯕꯤꯠꯅ ꯄꯨꯔꯛꯄ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯅ ꯊꯣꯡ ꯍꯥꯡꯗꯣꯔꯛꯄꯗꯒꯤ ꯒꯨꯟꯗꯥ ꯑꯃꯗ ꯑꯣꯏꯅ ꯄꯥꯜꯂꯝꯃꯤ ꯃꯁꯤꯗꯒꯤ ꯗꯦꯕꯤꯠꯄꯨ ꯄꯨꯁꯤꯜꯂꯛꯏꯕ ꯒꯨꯟꯗꯥ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅ ꯁꯥꯍꯣ ꯑꯣꯏꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯗ ꯂꯦꯞꯄ ꯂꯩꯇꯅ ꯅꯣꯡꯃꯩꯅ ꯀꯥꯞꯁꯤꯜꯂꯛꯑꯝꯃꯤ ꯁꯥꯍꯣꯅꯁꯨ ꯑꯃꯤꯔ ꯈꯥꯟꯕꯨ ꯁꯣꯛꯇꯅꯕ ꯍꯥꯏꯗꯨꯅ ꯀꯣꯟꯁꯤꯜꯂꯒ ꯂꯩꯔꯝꯃꯤ ꯑꯃꯤꯔ ꯈꯥꯟꯅꯁꯨ ꯁꯥꯍꯣꯕꯨ ꯏꯟꯊꯣꯔꯛꯑꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯗꯨ ꯀꯔꯤꯅꯣ ꯇꯧꯔꯛꯏꯕꯁꯦ ꯍꯥꯏꯗꯨꯅ ꯏꯉꯪ ꯉꯪꯅꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯁꯥꯍꯣꯕꯨ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ ꯂꯥꯛꯑꯝꯃꯤꯕ ꯑꯃꯤꯔ ꯈꯥꯟ ꯑꯗꯨ ꯁꯥꯍꯣꯗ ꯑꯦꯇꯦꯛ ꯇꯧꯕ ꯂꯦꯞꯈꯤꯔꯝꯃꯤ ꯃꯁꯛ ꯈꯪꯗꯕ ꯂꯥꯛꯏꯕ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯃꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯑꯦꯇꯦꯛ ꯇꯧꯗꯨꯅ ꯒꯨꯟꯗꯥ ꯀꯌꯥ ꯑꯃꯕꯨ ꯍꯥꯠꯇꯣꯛꯑꯝꯃꯤ ꯃꯇꯥꯡ ꯑꯗꯨꯗ ꯑꯁꯣꯛꯀꯤ ꯅꯣꯡꯃꯩ ꯃꯔꯨ ꯑꯗꯨ ꯂꯣꯏꯈꯤꯔꯝꯃꯤ ꯃꯗꯨꯗꯒꯤ ꯑꯁꯣꯛꯅ ꯃꯍꯥꯛꯀꯤ ꯕꯦꯒ ꯑꯗꯨꯅ ꯒꯨꯟꯗꯥ ꯑꯗꯨꯕꯨ ꯊꯣꯝꯗꯨꯅ ꯐꯨꯔꯝꯃꯤ ꯑꯁꯨꯝꯅ ꯇꯧꯕ ꯑꯁꯤꯗ ꯁꯥꯍꯣꯒꯤ ꯐꯥꯏꯜ ꯑꯃꯕꯨ ꯄꯥꯏꯊꯣꯛꯇꯨꯅ ꯃꯩꯗ ꯇꯥꯁꯤꯜꯂꯝꯃꯤ ꯍꯥꯏꯔꯤꯕ ꯐꯥꯏꯜ ꯑꯗꯨꯕꯨ ꯑꯃꯤꯔ ꯈꯥꯟꯅ ꯈꯨꯟꯈꯠꯅꯕ ꯍꯥꯏꯗꯨꯅ ꯇꯧꯔꯝꯃꯤ ꯃꯗꯨꯗꯒꯤ ꯑꯃꯨꯛ ꯑꯩꯈꯣꯏꯗ ꯑꯇꯣꯞꯄ ꯅꯥꯀꯟ ꯑꯃꯗ ꯏꯕ꯭ꯔꯥꯍꯤꯝ ꯍꯣꯏ ꯂꯥꯛꯄ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤ
ꯑꯁꯦꯡꯕꯒꯤꯗꯤ ꯏꯕ꯭ꯔꯥꯍꯤꯝ ꯍꯣꯏꯁꯨ ꯁꯥꯍꯣ ꯑꯁꯤꯕꯨ ꯐꯥꯕ ꯂꯥꯛꯏꯕꯅꯤ ꯃꯔꯝꯗꯤ ꯕꯤꯁ꯭ꯋꯥꯡꯅ ꯃꯈꯣꯏꯗ ꯕ꯭ꯂꯦꯛ ꯕꯣꯛꯁ ꯑꯗꯨꯕꯨ ꯐꯪꯇꯕ ꯇꯥꯔꯒꯗꯤ ꯂꯣꯏꯅ ꯍꯥꯠꯇꯣꯛꯀꯅꯤ ꯍꯥꯏꯈ꯭ꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯒꯤ ꯂꯥꯛꯏꯕꯅꯤ ꯑꯗꯨꯒ ꯏꯕ꯭ꯔꯥꯍꯤꯝ ꯍꯣꯏꯅ ꯂꯩꯔꯤꯕ ꯑꯁꯤꯒꯤ ꯑꯇꯣꯞꯄ ꯅꯥꯀꯟꯒꯤ ꯀꯥ ꯑꯃꯗꯅ ꯅꯨꯄꯥ ꯑꯃꯅ ꯁ꯭ꯅꯥꯏꯄꯔꯅ ꯀꯥꯞꯄꯛꯄ ꯃꯇꯝꯗꯗꯤ ꯏꯕ꯭ꯔꯥꯍꯤꯝ ꯍꯣꯏꯒꯤ ꯇꯤꯝꯒꯤ ꯃꯤ ꯑꯃ ꯁ꯭ꯅꯥꯏꯄꯔꯗꯨꯅ ꯄꯥꯜꯂꯝꯃꯤ ꯃꯧꯗꯒꯤ ꯏꯕ꯭ꯔꯥꯍꯤꯝꯅ ꯑꯩꯈꯣꯏꯒꯤ ꯇꯤꯝ ꯑꯗꯨꯗ ꯃꯦꯆꯤꯟ ꯒꯟ ꯑꯗꯨꯅ ꯑꯦꯇꯦꯛ ꯇꯧꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤꯔꯝꯃꯤ ꯃꯇꯥꯡ ꯑꯁꯤꯗꯒꯤꯗꯤ ꯑꯩꯈꯣꯏꯅ ꯈꯪꯉꯤ ꯃꯗꯨꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯏꯕ ꯒꯦꯡ ꯈꯨꯄꯨ ꯑꯁꯤ ꯑꯅꯤꯅꯤ ꯑꯃꯅ ꯏꯕ꯭ꯔꯥꯍꯤꯝꯒꯤꯅꯤ ꯑꯗꯨꯒ ꯑꯃꯅ ꯗꯦꯕ꯭ꯔꯥꯁ ꯍꯣꯏꯒꯤꯅꯤ ꯃꯈꯣꯏ ꯑꯅꯤꯃꯛ ꯁꯥꯍꯣꯗꯒꯤ ꯕ꯭ꯂꯦꯛ ꯕꯣꯛꯁ ꯑꯗꯨꯕꯨ ꯂꯧꯕ ꯂꯥꯛꯂꯤꯕꯅꯤ ꯑꯗꯨꯒ ꯃꯌꯥꯏꯗ ꯂꯩꯔꯤꯕ ꯔꯨꯝ ꯑꯁꯤꯗꯅ ꯁꯥꯍꯣ ꯑꯃꯗꯤ ꯑꯃꯤꯔꯊꯥ ꯃꯈꯣꯏ ꯑꯅꯤ ꯂꯩꯔꯤꯕꯅꯤ ꯑꯃꯤꯔꯊꯥꯅ ꯃꯈꯣꯏ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯀꯅꯥ ꯀꯅꯥꯅꯣ ꯑꯩꯅ ꯅꯪ ꯅꯨꯡꯁꯤꯗꯕꯗꯒꯤꯗꯤ ꯃꯈꯣꯏꯅ ꯍꯦꯟꯅ ꯅꯪꯕꯨ ꯅꯨꯡꯁꯤꯗꯕ ꯃꯥꯜꯂꯤ ꯍꯥꯏꯔꯝꯃꯤ ꯁꯥꯍꯣꯅꯁꯨ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯏꯕꯁꯤꯡ ꯑꯁꯤ ꯃꯍꯥꯛꯀꯤ ꯐ꯭ꯔꯦꯟꯅꯤ ꯍꯥꯏꯔꯝꯃꯤ ꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤꯗꯤ ꯑꯃꯤꯔꯊꯥꯗꯨ ꯍꯧꯒꯠꯂꯒ ꯆꯠꯀꯦ ꯇꯧꯕ ꯃꯇꯝꯗꯗꯤ ꯏꯕ꯭ꯔꯥꯍꯤꯝ ꯍꯣꯏꯒꯤ ꯀꯥꯡꯕꯨ ꯑꯗꯨꯅ ꯃꯦꯆꯤꯟ ꯒꯟ ꯑꯗꯨ ꯀꯥꯞꯁꯤꯜꯂꯛꯑꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯑꯃꯤꯔꯊꯥꯗꯨ ꯍꯧꯒꯠꯂꯒ ꯆꯠꯄ ꯉꯝꯃꯝꯗꯦ ꯑꯗꯨꯒ ꯑꯁꯣꯛꯇ ꯑꯃꯨꯛ ꯃꯈꯣꯏ ꯃꯌꯥꯝꯅ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯑꯁꯤ ꯌꯥꯝꯅ ꯚꯥꯏꯑꯣꯂꯦꯟꯠ ꯑꯣꯏꯔꯤꯁꯦ ꯍꯥꯏꯔꯝꯃꯤ ꯁꯥꯍꯣꯅ ꯗꯥꯏ ꯍꯥꯔꯠ ꯐ꯭ꯔꯦꯟ ꯑꯣꯏꯕꯒꯤꯅꯤ ꯍꯥꯏꯔꯝꯃꯤ ꯃꯩꯗꯒꯤ ꯁꯥꯍꯣꯅ ꯑꯃꯤꯔꯊꯥ ꯑꯗꯨꯕꯨ ꯅꯣꯡꯃꯩ ꯃꯔꯨ ꯑꯗꯨꯒꯤ ꯃꯔꯛꯇ ꯃꯐꯝ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯅꯕ ꯍꯥꯏꯗꯨꯅ ꯄꯨꯊꯣꯛꯄꯤꯔꯛꯑꯝꯃꯤ ꯑꯗꯨꯒ ꯑꯃꯤꯔꯊꯥ ꯑꯗꯨ ꯆꯠꯈꯤꯅꯕ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯃꯇꯝ ꯑꯁꯤꯗ ꯑꯃꯤꯔꯊꯥ ꯑꯗꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯂꯝꯗꯦ ꯃꯧꯗꯒꯤ ꯁꯥꯍꯣꯅ ꯑꯃꯤꯔꯊꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯁꯤꯕ ꯇꯥꯔꯒꯁꯨ ꯅꯍꯥꯛꯀꯤ ꯒꯨꯂꯤꯗꯒꯤ ꯈꯛꯇꯪ ꯁꯤꯒꯅꯤ ꯑꯗꯣ ꯅꯍꯥꯛ ꯍꯧꯖꯤꯛꯀꯤꯗꯤ ꯆꯠꯂꯣ ꯍꯥꯏꯔꯝꯃꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯄ꯭ꯔꯤꯟꯁ ꯍꯣꯏꯒꯤ ꯇꯤꯝꯗꯨ ꯆꯪꯁꯤꯜꯂꯛꯑꯒ ꯁꯥꯍꯣ ꯑꯗꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯄꯨꯔꯒ ꯆꯠꯈꯤꯔꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯏꯕ꯭ꯔꯥꯍꯤꯝ ꯍꯣꯏꯒꯤ ꯇꯤꯝꯅ ꯆꯪꯉꯛꯄ ꯃꯇꯝꯗꯗꯤ ꯃꯐꯝ ꯑꯁꯤꯗ ꯀꯔꯤꯃꯠꯇ ꯂꯩꯔꯝꯗꯦ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏꯗ ꯄ꯭ꯔꯤꯟꯁꯅ ꯁꯥꯍꯣꯒ ꯂꯩꯃꯤꯟꯅꯔꯝꯕ ꯑꯁꯤꯕꯨ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤ ꯄ꯭ꯔꯤꯟꯁꯅ ꯁꯥꯍꯣꯗ ꯑꯩ ꯋꯥ ꯌꯥꯝꯅ ꯍꯥꯏꯔꯣꯏ ꯑꯩꯍꯥꯛ ꯄꯣꯏꯟꯠꯗ ꯂꯥꯛꯀꯦ ꯅꯪꯅ ꯍꯨꯔꯥꯟꯈꯤꯕ ꯕ꯭ꯂꯦꯛ ꯕꯣꯛꯁ ꯑꯗꯨ ꯑꯩꯉꯣꯟꯗ ꯄꯤꯔꯣ ꯑꯗꯨꯒ ꯅꯍꯥꯛ ꯑꯩꯈꯣꯏꯒꯤ ꯒꯦꯡ ꯀꯥꯡꯕꯨꯗ ꯅꯍꯥꯛꯀꯤ ꯃꯐꯝ ꯑꯃ ꯄꯤꯔꯒꯦ ꯑꯗꯨꯕꯨ ꯁꯥꯍꯣꯅ ꯄ꯭ꯔꯤꯟꯁꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯀꯔꯤꯝꯇ ꯇꯥꯗꯕꯤ ꯃꯍꯥꯛ ꯅꯥꯀꯟꯗ ꯊꯣꯛꯂꯛꯑꯝꯃꯤ ꯃꯗꯨꯗꯒꯤ ꯄ꯭ꯔꯤꯟꯁꯀꯤ ꯃꯤ ꯑꯃꯅ ꯁꯥꯍꯣꯗ ꯀꯤꯟꯅ ꯊꯤꯜꯂꯛꯀꯦ ꯍꯥꯏꯗꯨꯅ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯁꯥꯍꯣꯅ ꯂꯩꯊꯣꯛꯑꯒ ꯅꯍꯥꯛ ꯑꯃꯨꯛꯇ ꯇꯞꯊꯈꯣ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯃꯉꯣꯟꯗ ꯀꯤꯟꯅ ꯊꯤꯜꯂꯛꯀꯅꯨ ꯑꯩ ꯅꯉꯣꯟꯗ ꯂꯨꯄꯥ ꯂꯥꯛ 5 ꯄꯤꯒꯦ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯅꯨꯄꯥꯗꯨꯅ ꯑꯃꯨꯛ ꯁꯥꯍꯣꯗ ꯀꯤꯟꯅ ꯊꯤꯜꯂꯛꯑꯝꯃꯤ ꯁꯥꯍꯣꯅ ꯂꯩꯊꯣꯛꯑꯒ 10 ꯂꯥꯛ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯅꯨꯄꯥꯗꯨꯅ ꯁꯥꯍꯣꯗ ꯑꯃꯨꯛ ꯀꯤꯟꯅ ꯊꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯁꯥꯍꯣꯅ 1 ꯀꯔꯣꯔ ꯄꯤꯒꯦ ꯍꯥꯏꯕꯗꯒꯤꯗꯤ ꯅꯨꯄꯥ ꯑꯗꯨ ꯁꯥꯍꯣꯗ ꯊꯤꯟꯕ ꯉꯝꯗꯕꯤ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩꯈꯤꯔꯝꯃꯤ ꯃꯗꯨꯗꯒꯤ ꯁꯥꯍꯣꯅ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯔꯤꯕ ꯄꯣꯠ ꯈꯨꯗꯤꯡꯃꯛꯀꯤ ꯃꯍꯥꯛꯀꯤ ꯃꯃꯜ ꯂꯣꯏꯅ ꯂꯩ ꯅꯍꯥꯛꯀꯤ ꯏꯆꯝ ꯆꯝꯕ ꯃꯤ ꯑꯁꯤꯅ ꯀꯔꯣꯔ ꯑꯃ ꯄꯤꯕ ꯇꯥꯔꯒꯗꯤ ꯌꯥꯝꯅ ꯃꯃꯜ ꯂꯩꯈ꯭ꯔꯕ ꯕ꯭ꯂꯦꯛ ꯕꯣꯛꯁ ꯑꯗꯨꯕꯨ ꯍꯨꯔꯥꯜꯂꯤꯕ ꯃꯤꯗꯨꯒꯤ ꯃꯃꯜ ꯑꯗꯨꯗꯤ ꯀꯌꯥ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕ ꯑꯁꯤ ꯅꯍꯥꯛ ꯈꯪꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯄ꯭ꯔꯤꯟꯁꯇ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯃꯉꯣꯟꯗ ꯀꯤꯟꯅ ꯊꯤꯟꯗꯣꯏ ꯇꯧꯔꯝꯃꯤꯕ ꯅꯦꯒ꯭ꯔꯣ ꯅꯨꯄꯥꯗꯨꯕꯨ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯀꯤꯟꯅ ꯊꯤꯟꯗꯠꯂꯝꯃꯤ ꯁꯥꯍꯣꯒꯤ ꯃꯑꯣꯡ ꯑꯁꯤꯗ ꯄ꯭ꯔꯤꯟꯁꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯁꯥꯍꯣ ꯖꯪꯒꯜ ꯑꯃꯒꯤ ꯃꯅꯨꯡꯗ ꯅꯣꯡꯁꯥ ꯑꯃꯒ ꯁꯖꯤ ꯑꯃꯒꯗꯤ ꯂꯩꯃꯤꯟꯅꯔꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯁꯔꯪ ꯑꯃꯒꯤ ꯃꯅꯨꯡꯗꯗꯤ ꯀꯩꯗꯧꯅꯨꯡꯗ ꯂꯩꯃꯤꯟꯅꯗꯕꯅꯤ ꯑꯗꯨꯕꯨ ꯁꯖꯤ ꯑꯗꯨꯅ ꯁꯣꯏꯗꯅ ꯅꯣꯡꯁꯥꯒꯤ ꯁꯔꯪ ꯑꯗꯨꯗ ꯆꯪꯉꯛꯄ ꯇꯥꯔꯒꯗꯤ ꯅꯣꯡꯁꯥ ꯑꯗꯨꯅ ꯁꯖꯤ ꯑꯗꯨꯕꯨ ꯃꯆꯦꯠ ꯃꯆꯦꯠ ꯁꯦꯠꯇꯨꯅ ꯆꯥꯈꯤꯕ ꯇꯥꯕꯅꯤ ꯃꯗꯨꯗꯒꯤ ꯁꯥꯍꯣꯅ ꯄ꯭ꯔꯤꯟꯁꯀꯤ ꯐꯣꯟ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯑꯒ ꯑꯗꯨꯗꯤ ꯅꯍꯥꯛꯅ ꯍꯥꯏꯈꯣ ꯃꯍꯥꯛ ꯑꯗꯣ ꯑꯩꯒꯤ ꯁꯔꯪ ꯃꯅꯨꯡꯗꯗꯤ ꯆꯪꯉꯛꯀꯅꯨ ꯍꯥꯏꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯁꯥꯍꯣ ꯑꯗꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈꯤꯔꯝꯃꯤ ꯉꯁꯥꯏꯒꯤ ꯗꯦꯕ꯭ꯔꯥꯁꯀ ꯀꯣꯜ ꯄꯥꯏꯅꯗꯨꯅ ꯂꯩꯔꯝꯕ ꯑꯣꯏꯔꯝꯃꯤ ꯗꯦꯕ꯭ꯔꯥꯁꯅ ꯃꯍꯥꯛ ꯆꯠꯆꯈ꯭ꯔꯁꯅꯨ ꯍꯥꯏꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯗꯦꯕꯤꯠꯅ ꯄꯩꯁꯥ ꯊꯤꯗꯨꯅ ꯊꯣꯔꯛꯄ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯄꯨꯂꯤꯁ ꯀꯌꯥ ꯑꯃ ꯂꯩꯔꯝꯃꯤ ꯃꯗꯨꯗꯒꯤ ꯗꯦꯕꯤꯠꯅ ꯁꯥꯍꯣꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯑꯒ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯆꯠꯍꯧꯔꯁꯤ ꯃꯄꯥꯟꯗ ꯄꯨꯂꯤꯁ ꯑꯃꯗꯤ ꯒꯨꯟꯗꯥ ꯉꯥꯛꯇ ꯉꯥꯏꯍꯧꯔꯦ ꯅꯍꯥꯛ ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯁꯤ ꯇꯥꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯁꯥꯍꯣꯗ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯁꯥꯍꯣꯗꯤ ꯗꯦꯕꯤꯠꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯇꯥꯗꯕꯤ ꯃꯍꯥꯛ ꯂꯥꯏꯔꯤꯛ ꯑꯃ ꯁꯨꯝ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯑꯃꯤꯔꯊꯥ ꯑꯗꯨ ꯁꯥꯍꯣ ꯅꯈꯣꯏꯒꯤ ꯖꯦꯛ ꯊꯤꯟꯐꯝ ꯀꯗꯥꯏꯗ ꯂꯩ ꯍꯥꯏꯗꯨꯅ ꯍꯪꯉꯛꯑꯝꯃꯤ ꯑꯃꯤꯔꯊꯥ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯕ ꯑꯁꯤꯗ ꯗꯦꯕꯤꯠꯅ ꯁꯥꯍꯣꯗ ꯃꯁꯤꯒꯤ ꯅꯨꯄꯤ ꯑꯁꯤꯗꯤ ꯃꯐꯝ ꯑꯁꯤꯗ ꯀꯔꯤ ꯇꯧꯔꯝꯃꯤꯕ ꯑꯩꯅ ꯍꯪꯉꯤꯁꯦ ꯅꯉꯣꯟꯗꯅꯤ ꯃꯍꯥꯔꯥꯖ ꯑꯩꯈꯣꯏꯅ ꯃꯥꯏꯀꯩ ꯃꯔꯤꯃꯛꯇꯒꯤ ꯒꯨꯟꯗꯥ ꯑꯃꯗꯤ ꯄꯨꯂꯤꯁ ꯃꯌꯥꯝ ꯑꯃꯅ ꯁꯨꯅꯥꯃꯤ ꯂꯥꯛꯄꯗꯧꯅ ꯀꯣꯏꯁꯜꯂꯒ ꯂꯩꯈ꯭ꯔꯦ ꯑꯗꯨꯒ ꯅꯍꯥꯛꯅ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯕꯒꯤ ꯏꯄꯥꯛꯇ ꯂꯨꯞꯇꯨꯅ ꯂꯩꯈ꯭ꯔꯤꯕ ꯑꯩꯈꯣꯏꯅꯤꯁꯤꯕꯨ ꯃꯐꯝ ꯑꯁꯤꯗ ꯁꯤꯔꯁꯦ ꯍꯥꯏꯕ꯭ꯔꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯑꯃꯤꯔꯊꯥꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯑꯒ ꯅꯪ ꯃꯐꯝ ꯑꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯂꯤꯕꯅꯣ ꯑꯃꯤꯔꯊꯥꯅ ꯅꯪ ꯈꯪꯗꯕ꯭ꯔꯥ ꯍꯥꯏꯁꯦ ꯑꯁꯣꯛꯅ ꯑꯩꯅ ꯃꯍꯥꯛ ꯃꯁꯥ ꯈꯪꯗꯕꯤꯗ ꯍꯨꯔꯥꯟꯕꯒꯤ ꯂꯝꯕꯤꯁꯤꯗ ꯄꯨꯁꯟꯕꯤꯔꯨꯔꯦ ꯑꯃꯤꯔꯊꯥꯅ ꯔꯥꯏꯠ ꯍꯥꯏꯔꯒ ꯑꯁꯣꯛꯀꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯑꯝꯃꯤ ꯁꯥꯍꯣꯅ ꯃꯔꯝ ꯑꯗꯨꯒꯤ ꯃꯍꯥꯛ ꯑꯁꯦ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟ ꯑꯗꯨꯗꯒꯤ ꯇꯥꯟꯊꯣꯛꯄꯤꯔꯛꯑꯦ ꯑꯃꯤꯔꯊꯥꯅ ꯑꯃꯨꯛ ꯔꯥꯏꯠ ꯍꯥꯏꯔꯒ ꯆꯪꯁꯤꯜꯂꯛꯑꯝꯃꯤ ꯑꯃꯤꯔꯊꯥꯒꯤ ꯃꯑꯣꯡ ꯑꯁꯤꯗ ꯗꯦꯕꯤꯠꯅ ꯑꯃꯨꯛ ꯆꯪꯁꯤꯜꯂꯛꯑꯒ ꯍꯜꯂꯣ ꯅꯍꯥꯛꯅ ꯍꯧꯖꯤꯛ ꯄꯥꯝꯃꯤꯕ ꯑꯁꯤ ꯍꯨꯔꯥꯟꯕ ꯑꯁꯤꯒꯤ ꯁꯤꯌꯥꯔ ꯅꯠꯇ꯭ꯔꯣ ꯗꯦꯕꯤꯠꯀꯤ ꯋꯥ ꯑꯁꯤꯗ ꯑꯃꯤꯔꯊꯥꯅ ꯁꯥꯍꯣꯒꯤ ꯃꯃꯥꯏ ꯃꯅꯥ ꯑꯗꯨꯗ ꯅꯛꯅ ꯆꯪꯁꯤꯜꯂꯒ ꯔꯥꯏꯠ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯁꯥꯍꯣꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯐꯥꯎꯕ꯭ꯔꯥ ꯅꯪ ꯑꯩꯉꯣꯟꯗꯗꯤ ꯀꯔꯤꯒꯨꯝꯕ ꯈꯔ ꯐꯥꯎꯔꯦ ꯍꯥꯏꯔꯒ ꯃꯍꯥꯛ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ ꯍꯥꯏꯔꯤꯕ ꯃꯑꯣꯡ ꯑꯁꯤ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯁꯥꯍꯣꯅ ꯑꯃꯤꯔꯊꯥꯗ ꯇꯧꯈꯤꯕ ꯑꯗꯨꯅꯤ ꯗꯦꯕꯤꯠꯅ ꯁꯥꯍꯣꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯑꯒ ꯄꯨꯂꯤꯁꯁꯤꯡ ꯑꯁꯦ ꯆꯂꯥꯛ ꯌꯥꯝꯅ ꯍꯩꯕꯅꯤ ꯅꯍꯥꯛ ꯆꯦꯛꯁꯤꯟꯅ ꯂꯩꯖꯧ ꯍꯥꯏꯔꯝꯃꯤ ꯑꯃꯤꯔꯊꯥꯅ ꯃꯦꯁꯦꯖ ꯑꯃ ꯊꯥꯈꯤꯔꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯦꯁꯦꯖ ꯑꯗꯨꯗ ꯃꯍꯥꯛ ꯑꯗꯨ ꯍꯧꯖꯤꯛ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯊꯥꯖꯔꯦ ꯑꯩ ꯃꯥꯒ ꯂꯩꯃꯤꯟꯅꯔꯤ ꯍꯥꯏꯔꯝꯃꯤ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏꯗ ꯐ꯭ꯂꯥꯁꯕꯦꯛꯀꯤ ꯁꯤꯟ ꯑꯃ ꯎꯠꯂꯛꯏ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯑꯁꯣꯛꯅ ꯑꯃꯤꯔꯊꯥꯗ ꯅꯍꯥꯛꯅ ꯃꯁꯤꯒꯤ ꯍꯨꯔꯥꯟꯕꯒꯤ ꯀꯦꯁ ꯑꯁꯤ ꯄꯥꯏꯔꯨꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯗꯤꯄꯥꯔꯠꯃꯦꯟ ꯄꯨꯝꯕꯅ ꯅꯍꯥꯛꯄꯨꯁꯨ ꯆꯤꯡꯅꯔꯦ
maram aduna department asida nahak lande haibadu utlo haiduna hairami hariba sina maram oibanani Amir Thana Saahogi manakta laiba asi aduga ngasai thakriba message adu asokna phangi haiba asi aikoina uba phangli masigi matungdagidi Saaho amadi Amir Tha makoini du yamna nakna loinarami aduga Amir Thana Saahogi kasingda black box adubu lona su thirami Amir Thana asokta mahakna black box adu thiba phangdre haiduna message su thakirami hojik Amir Tha asi mission lakbra haibabu Saaho na mongonda loinaraiba mo sida Saaho da tapna nungsiba horami mahak asi mission laibane haiba fau khara kauthorami hojikti Amir Tha adu Saahoga dum loinana leibana asokna toropa call amadi asokna tharakpa message bumba amata reply piramde maramaduna asokchu asomda matha saduna lemi mastiki moikoida kalkina biswangda asomna harami aikoida hojik roi group asibo hingalaga thamge haiba taragadi aikoina paisa tu langgadauba numit tareni gi matam khajikta ngaire harami mata aduda Debrasna nupi sina hariba sisumi roi leikhidraba matungdagidi roi gi mahut nang lae ai nang lae haibagi pawbudi tare adubo ayak yamna chinbagi naka unaba lakpa ngamkhidabani mafam asidani aina roigi khonjen aroi boina takhiba adu hojik phawba roigi khonjen adu aigi nakong asida dum ninduna leiri nangna karigumba aibu darka tarakpa taragadi call taru haramaga Debras adu mafam asidagi chatkirami masigi matungda Amir Tha oida mulai matam asida Amir Thana mai chaba diary ma thinarami aduga haiba diary du mangna phaktoga yengbo matamdadi Saaho makhoi na koiba chatkibagi photo myam sing adu yauduna lemi asumna Saaho na photo myam sing asi yamna fajana section na diary ma semaga thanamba sida mahak mamit adu mapira sinduna lemi aduga mahakna photo sing adu dum phalakpa matamda Saaho mathanda yauba photo gi mapa ma yorami harba matam aduda Amir Tha gi photo ama Saaho na thangjalami aduga Amir Tha da hojikti perfect oirabra harami Modagi Amir Thana asokta nangna aigi manglanbu mangphauna hanbibani adubu aikoi ni si hanagi matau adugumnadi oibi yaroi haraga hojiki diary adubu mainungda langchankirami aduga mahakna makhatana nangga iga punsi mahing yamna khene aikoi ni si ayuka numidanga gumbani matam kaidaunungda punbe yaroi modagi Saaho na mu Amir Tha gi manakta changaga nongmagi khwaidagi fajaba matam haibase sanda wairamasini haiba matam asi ayuk amasung numidang makhoi ni na pulap laiminaba matam aduni aikoi ni gi nungsinaba ase sandhya wairamasiga chapmane amukso koida asa pholi aduga amukso koida akiba pholi asigumlaba Saahogi nungsiraba wasi taba matamda Amir Tha adu pangtharami aduga haiba matam asida Amir Tha da kanagumba amana nungaina kapami hojik Saaho asi mahakna khwaidagi nungsijariba nupi dubu haki mitwangma aduda nungaina palaga targa leiba aduda mahak aduki matik sauningami marmaduna mahakna Amir Tha da attack toroiba mi sing adubu mahakna amamamtang loina fudalami adubu Saaho da gunda sing aduna pangthabagi hidama kapakpadagidi Saaho adu khara pangthab haurami haiba matam asida Debras amadi market team adu mafum asida lami Debras na Saaho da sumna harami aina angang oiringagi matamda ai asi yamna lamhenba angang macha ama oirei ai mafam amade hekta adum tumde matam aduda aigi mamana ingonda haiki nangna karigumba tumdaba taragadi phamu makhada laiba hingchaba sina tholaga nakbu chakidribani adumna haiba waduna ayak asi madugi akiba duna ayak asi adum phamung hek yaubaga tumki aduga nomagi numita ayakna akiba pumbadu loina thadoba matungda aigi phamung makha asida ingchaba adu leibra haiduna ayakna phamung makha aduda yenguba matamdadi phamung adugi makhada aigi mamana lei hairiba hingchaba adu leramde numit adudagi aigi akiba asi asaubada onki modagi aina sauduna aigi mama adubu mahaki kati duna mathabakta thinduna hatoki madugi matungdagidi ayaki isada akiba mu phawrki maramaduna aina kimbanbana phamung makhada chensanuna lotki haiba matam aduda aina gyan tarami madudi hingchaba adudi phamung makhada leiba nate aigi hakchang manungda yaruga leibane haiba asi aduga aina tumduna leringegi matamda kanagumba amana aigi tumiba adubu thugairakpa taragadi aigi hakchang manungda yauriba hingchaba adu mapanda tholai sumna haraga Saahogi mamai adubu nomai maruna panduna leiraba Amir Tha gi chingthokiba maike aduda onselage ngalami aduga Saahoda mahakna makhatana ai hojikti black box adu pamdre hojikti black box aduna kari tawgani haiba ase aina nangonda loina hairani masigi matungda undercover police officer Ashok Chakrabarti du Saaho bu phanabagi damakta Waji city da chatkadawre haiba du boikoina uba fangli masigi matungda Saaho asi Debras ki makhada thabak tawkhirami Prince na mangonda hojik kari plan lairi haiduna ngami Saaho na mahaki mamangda laiba building adubu makarama na mingchen adu da yega taami haiba building asini mamangi matamda biswangna sham yam yauduna lai haiba building aduni Masdagi Saaho gi timna haiba building adugi matangda detail kya ama khomjalami aduga beng adugi structure dubu holographic video da kapthoktuna David na beng adugi matangda detail pumba loina explain tawduna lemi masigi matungda Saaho adu makhoi gi plan gi matungina hojiki paisa myam lai hariba biswangna lariba building aduda mechanic shaduna laami aduga maangna lakpa matam asida kalkina maaki masak puju okhirami
ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯁꯣꯛ ꯑꯗꯨ ꯋꯥꯖꯤꯒꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯌꯧꯈꯤꯔꯝꯃꯤ꯫ ꯃꯍꯥꯛꯄꯨ ꯋꯥꯖꯤꯒꯤ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯅꯨꯄꯤ ꯑꯃꯅ ꯑꯣꯛꯑꯝꯃꯤ꯫ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯅꯨꯄꯤꯗꯨꯅ ꯑꯁꯣꯛꯇ ꯃꯈꯣꯏꯒꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯂꯣꯏꯅ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯌꯥꯝꯅ ꯑꯅꯥꯟꯕ ꯁꯨꯠ ꯑꯃꯒꯤ ꯃꯅꯥꯛꯇ ꯄꯨꯁꯤꯜꯂꯒ ꯃꯁꯤ ꯖꯦꯠꯃꯦꯟ ꯀꯧꯏ, ꯃꯁꯤ ꯑꯩꯈꯣꯏꯅ ꯏꯃꯔꯖꯦꯟꯁꯤ ꯑꯣꯏꯔꯕ ꯃꯇꯝꯗ ꯈꯛꯇꯪ ꯁꯤꯖꯤꯟꯅꯩ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯤꯗꯒꯤ ꯑꯃꯨꯛ ꯗꯦꯕꯤꯠꯅ ꯁꯥꯍꯣꯗ ꯑꯃꯤꯔ ꯊꯥ ꯑꯗꯨ ꯀꯔꯤꯝꯇ ꯇꯧꯗ꯭ꯔꯦ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯗꯦꯕ꯭ꯔꯥꯁꯅꯁꯨ ꯄ꯭ꯔꯤꯟꯁꯇ ꯑꯃꯤꯔ ꯊꯥ ꯑꯗꯨꯕꯨ ꯐꯖꯅ ꯁꯦꯟꯅꯧ, ꯑꯃꯤꯔ ꯊꯥ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯈꯨꯠꯇ ꯂꯩꯔꯤꯕ ꯃꯈꯩ ꯁꯥꯍꯣ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯃꯈꯥꯗ ꯂꯩꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯁꯥꯍꯣꯅ ꯁꯥꯕ ꯂꯣꯏꯗꯕ ꯕꯤꯜꯗꯤꯡ ꯑꯃꯕꯨ ꯎꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯒꯦ ꯍꯥꯏꯕꯒꯤ ꯄ꯭ꯂꯥꯟ ꯁꯤꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯗꯦꯕꯤꯠ ꯑꯁꯤ ꯗꯦꯕ꯭ꯔꯥꯁ ꯍꯣꯏꯒꯤ ꯌꯨꯝ ꯑꯗꯨꯗꯒꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯕ ꯂꯣꯏꯔꯝꯃꯒ ꯊꯣꯛꯂꯛꯄꯒꯤ ꯁꯤꯟ ꯑꯁꯤ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤ꯫ ꯑꯗꯨꯕꯨ ꯀꯔꯤ ꯇꯧꯔꯝꯃꯤꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯑꯩꯈꯣꯏꯗ ꯍꯧꯖꯤꯛ ꯐꯥꯎꯗꯤ ꯀꯔꯤꯝꯇ ꯈꯪꯍꯟꯗ꯭ꯔꯤ꯫ ꯃꯗꯨꯗꯒꯤ ꯗꯦꯕꯤꯠꯅ ꯃꯈꯣꯏꯒꯤ ꯃꯈꯥ ꯇꯥꯕ ꯊꯕꯛꯀꯤ ꯐꯣꯇꯣ ꯀꯥꯞꯇꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯃꯍꯥꯛꯄꯨ ꯑꯁꯣꯛꯅ ꯀꯤꯟꯅ ꯊꯤꯟꯗꯨꯅ ꯀ꯭ꯂꯕ ꯑꯃꯗ ꯄꯨꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯇ ꯀꯦꯀꯨ ꯂꯣꯠꯄꯤ ꯁꯥꯟꯅꯔꯤꯕ ꯑꯁꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯔꯝꯃꯤ꯫ ꯗꯦꯕꯤꯠꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗꯗꯤ ꯀꯔꯤꯝꯇ ꯁꯣꯛꯍꯟꯕꯤꯒꯅꯨ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯣꯛꯅ ꯄꯥꯈꯠꯀꯅꯨ, ꯅꯍꯥꯛꯀꯤ ꯅꯆꯥꯅꯨꯄꯤꯗꯣ ꯀꯔꯤꯝꯇ ꯇꯧꯗꯦ, ꯅꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯃꯍꯥꯛ ꯍꯧꯖꯤꯛ ꯂꯩꯔꯤ꯫ ꯑꯗꯨꯕꯨ ꯅꯪꯒꯤ ꯅꯨꯄꯤꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯀꯁꯇꯗꯤꯒꯤ ꯃꯅꯨꯡꯗ ꯂꯩ꯫ ꯀꯔꯤꯒꯨꯝꯕ ꯅꯪꯒꯤ ꯅꯨꯄꯤꯗꯨꯗ ꯈꯨꯗꯣꯡꯊꯤꯕ ꯑꯃ ꯍꯦꯛ ꯊꯣꯛꯄ ꯃꯇꯝꯗꯗꯤ ꯅꯍꯥꯛꯀꯤ ꯅꯆꯥꯅꯨꯄꯤꯗꯁꯨ ꯈꯨꯗꯣꯡꯊꯤꯕ ꯑꯗꯨ ꯇꯥꯒꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯑꯁꯤꯗ ꯗꯦꯕꯤꯠ ꯑꯗꯨ ꯌꯥꯝꯅ ꯀꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯗꯦꯕ꯭ꯔꯥꯁ ꯑꯗꯨ ꯃꯈꯣꯡ ꯆꯥꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯗꯦꯕ꯭ꯔꯥꯁꯅ ꯁꯥꯍꯣꯗ ꯃꯍꯥꯛꯀꯤ ꯒꯔꯜꯐ꯭ꯔꯦꯟ ꯑꯗꯨꯕꯨ ꯁꯤꯟꯅꯕꯤꯈ꯭ꯔꯣ, ꯑꯗꯨꯕꯨ ꯍꯤꯡꯅꯗꯤ ꯅꯠꯇꯦ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯕꯒ ꯑꯩꯈꯣꯏꯗ ꯗꯦꯕ꯭ꯔꯥꯁꯀꯤ ꯃꯤꯁꯤꯡꯅ ꯑꯃꯤꯔ ꯊꯥ ꯑꯁꯤꯕꯨ ꯄꯨꯗꯨꯅ ꯂꯥꯛꯄ ꯑꯁꯤ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤ꯫ ꯑꯗꯨꯒ ꯁꯣꯝꯗꯁꯨ ꯁꯥꯍꯣ ꯑꯃꯗꯤ ꯗꯦꯕꯤꯠ ꯃꯈꯣꯏ ꯑꯅꯤꯗꯨ ꯑꯩꯈꯣꯏꯒꯤ ꯀꯥꯔ ꯑꯗꯨ ꯊꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯗꯦꯕꯤꯠꯅ ꯁꯥꯍꯣꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯩ ꯉꯔꯥꯡ ꯅꯨꯡꯗꯥꯡ ꯑꯁꯣꯛꯀ ꯊꯦꯡꯅꯩ, ꯑꯁꯣꯛꯅ ꯑꯩꯉꯣꯟꯗ ꯑꯩꯒꯤ ꯐꯦꯃꯤꯂꯤꯕꯨ ꯂꯣꯏꯅ ꯍꯥꯠꯂꯅꯤ ꯍꯥꯏꯗꯨꯅ ꯀꯤꯍꯜꯂꯛꯏ, ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯁꯤꯟꯅꯔꯤꯕ ꯄ꯭ꯂꯥꯟ ꯈꯨꯗꯤꯡꯃꯛ ꯃꯉꯣꯟꯗ ꯂꯣꯏꯅ ꯍꯥꯏꯗꯣꯛꯑꯝꯃꯕꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯕꯒ ꯑꯩꯈꯣꯏꯗ ꯗꯦꯕꯤꯠꯅ ꯕꯣꯝ ꯐꯤꯠ ꯇꯧꯕꯒꯤ ꯁꯛꯇꯝ ꯑꯁꯤꯕꯨ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤ꯫ ꯗꯦꯕꯤꯠꯅ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯉꯁꯥꯏꯗꯒꯤ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯃꯍꯥꯛꯅ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎ ꯂꯣꯏꯅ ꯇꯥꯔꯝꯒꯅꯤ ꯍꯥꯏꯔꯒ ꯕ꯭ꯂꯨꯇꯨꯠ ꯑꯃ ꯁꯥꯍꯣꯗ ꯂꯧꯊꯣꯛꯇꯨꯅ ꯄꯤꯁꯜꯂꯛꯑꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯡ ꯑꯁꯤꯕꯨ ꯑꯁꯣꯛ ꯍꯣꯏꯅꯁꯨ ꯂꯣꯏꯅ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯋꯥꯖꯤꯒꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯑꯣꯐꯤꯁꯥꯔ ꯅꯨꯄꯤꯗꯨꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯣꯛꯅ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯍꯧꯖꯤꯛ ꯑꯣꯞꯁꯟ ꯑꯅꯤ ꯈꯛꯇꯪ ꯂꯩ, ꯃꯈꯣꯏꯅ ꯁꯤꯜꯂꯤꯕ ꯄ꯭ꯂꯥꯟ ꯑꯗꯨ ꯀꯦꯟꯁꯦꯜ ꯇꯧꯕ ꯅꯠꯇ꯭ꯔꯒ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯆꯦꯂꯦꯟꯖ ꯇꯧꯕ ꯑꯃ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯑꯣꯞꯁꯟ ꯑꯅꯤꯃꯛ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯃꯥꯏ ꯄꯥꯛꯀꯅꯤ꯫ ꯃꯁꯤꯗꯒꯤ ꯑꯃꯨꯛ ꯕꯤꯁ꯭ꯋꯥꯡꯅ ꯗꯦꯕ꯭ꯔꯥꯁꯇ ꯀꯣꯜ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯗꯦꯕ꯭ꯔꯥꯁꯇ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯅꯪꯅ ꯑꯩꯒꯤ ꯅꯥꯀꯣꯡꯒꯤ ꯃꯅꯥꯛꯇ ꯀꯔꯤꯒꯨꯝꯕ ꯈꯔ ꯍꯥꯏꯔꯝꯃꯤꯗꯅ, ꯑꯗꯨꯗꯤ ꯉꯁꯤ ꯑꯩꯅ ꯅꯪꯉꯣꯟꯗ ꯑꯃꯨꯛ ꯄꯔꯥ ꯑꯃ ꯇꯝꯕꯤꯔꯒꯦ꯫ ꯑꯗꯨꯕꯨ ꯉꯁꯤ ꯑꯩꯅ ꯍꯥꯏꯒꯗꯧꯔꯤꯕ ꯋꯥ ꯑꯁꯦ ꯃꯁꯤꯅꯗꯤ ꯅꯍꯥꯛꯀꯤ ꯅꯥꯀꯣꯡꯒꯤ ꯗ꯭ꯔꯝ ꯑꯗꯨꯗꯒꯤ ꯏ ꯐꯥꯎꯕ ꯊꯣꯛꯂꯛꯀꯗꯧꯔꯤꯕꯅꯤ꯫ ꯃꯗꯨꯗꯒꯤ ꯑꯁꯣꯝꯗ ꯑꯃꯨꯛ ꯁꯥꯍꯣꯅ ꯑꯁꯣꯛ ꯆꯀ꯭ꯔꯕꯇꯤꯗ, ꯑꯩꯅ ꯈꯟꯕꯗ ꯅꯍꯥꯛꯅ ꯑꯩꯕꯨ ꯃꯁꯛ ꯃꯨꯟꯅ ꯈꯪꯉꯝꯒꯅꯤ, ꯑꯩꯅ ꯃꯃꯥꯡꯗꯒꯤ ꯍꯧꯅ ꯁꯤꯜꯂꯛꯈ꯭ꯔꯤꯕ ꯄ꯭ꯂꯥꯟ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯑꯩꯅ ꯂꯣꯏꯅ ꯃꯥꯏ ꯄꯥꯛꯈꯤ ꯍꯥꯏꯕ ꯑꯁꯤ ꯅꯍꯥꯛ ꯈꯪꯕ ꯅꯠꯇ꯭ꯔꯥ? ꯑꯁꯨꯛ ꯌꯧꯅ ꯆꯂꯥ ꯍꯩꯈ꯭ꯔꯕ ꯑꯩꯅ ꯗꯦꯕꯤꯠꯀꯤ ꯑꯁꯦꯡꯗꯕ ꯐꯦꯃꯤꯂꯤ ꯑꯃ ꯁꯦꯝꯃꯒ ꯊꯅꯝꯒꯅꯤ ꯍꯥꯏꯕ ꯑꯁꯤ ꯅꯍꯥꯛ ꯈꯪꯗꯕ꯭ꯔꯥ? ꯑꯗꯨꯒ ꯁꯣꯝꯗ ꯕꯤꯁ꯭ꯋꯥꯡꯅ ꯑꯃꯨꯛ ꯅꯪꯅ ꯁꯥꯍꯣꯗ ꯑꯣꯐꯔ ꯑꯃ ꯄꯤꯈꯤ, ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯄꯤꯔꯤꯕ ꯑꯣꯐꯔ ꯑꯗꯣ ꯃꯗꯨꯗꯒꯤ ꯍꯦꯟꯅ ꯐꯕ ꯑꯣꯐꯔ ꯑꯃ ꯑꯃꯨꯛ ꯁꯥꯍꯣꯅ ꯑꯩꯉꯣꯟꯗ ꯄꯤꯔꯛꯑꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯕꯒ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯃꯦꯀꯥꯅꯤꯛ ꯁꯥꯗꯨꯅ ꯁꯥꯍꯣ ꯍꯣꯏꯅ ꯕꯤꯁ꯭ꯋꯥꯡꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄ ꯃꯇꯝꯗ ꯕꯤꯁ꯭ꯋꯥꯡ ꯃꯈꯣꯏ ꯑꯅꯤ ꯀꯔꯤꯒꯨꯝꯕ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯈꯤ ꯍꯥꯏꯕ ꯑꯁꯤ ꯑꯩꯈꯣꯏꯗ ꯎꯍꯜꯂꯤ꯫ ꯑꯗꯨꯒ ꯕꯤꯁ꯭ꯋꯥꯡꯅ ꯗꯦꯕ꯭ꯔꯥꯁꯇ ꯃꯈꯥ ꯇꯥꯅ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯕ꯭ꯂꯦꯛ ꯕꯣꯛꯁ ꯑꯗꯨ ꯈꯨꯠꯁꯤꯟꯅꯔꯝꯃꯤ, ꯑꯗꯨꯒ ꯑꯩꯅ ꯃꯉꯣꯟꯗ ꯃꯁꯤ ꯄꯤꯈ꯭ꯔꯦ ꯍꯥꯏꯔꯒ ꯉꯁꯥꯏ ꯑꯃꯤꯔ ꯊꯥꯕꯨ ꯍꯥꯠꯅꯤ ꯍꯥꯏꯗꯨꯅ ꯄꯨꯈ꯭ꯔꯤꯕ ꯗꯦꯕ꯭ꯔꯥꯁꯀꯤ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯑꯕ꯭ꯔꯥꯍꯤꯝ ꯍꯣꯏꯒꯤ ꯇꯤꯝꯅ ꯑꯦꯇꯦꯛ ꯇꯧꯁꯟꯗꯨꯅ ꯑꯃꯤꯔ ꯊꯥ ꯍꯣꯏꯗꯨꯕꯨ ꯃꯈꯣꯏꯅ ꯀꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯕ꯭ꯔꯥꯍꯤꯝ ꯍꯣꯏ ꯑꯗꯨꯗꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯈꯣꯏꯒꯤ ꯒꯥꯔꯤ ꯑꯗꯨ ꯑꯗꯨꯝ ꯊꯧꯔꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯋꯥꯖꯤꯒꯤ ꯄꯨꯂꯤꯁꯀꯤ ꯒꯥꯔꯤ ꯑꯃꯁꯨ ꯃꯐꯝ ꯑꯁꯤꯗ ꯌꯧꯁꯤꯜꯂꯛꯑꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯑꯁꯣꯛ ꯍꯣꯏꯅ CCTV ꯀꯦꯃꯦꯔꯥꯗꯒꯤ ꯁꯥꯍꯣ ꯍꯣꯏ ꯂꯥꯛꯑꯦ ꯍꯥꯏꯕ ꯑꯁꯤ ꯎꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯅ ꯃꯈꯣꯏꯒꯤ ꯒꯥꯔꯤ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯆꯦꯟꯊꯣꯔꯛꯑꯕ ꯃꯇꯨꯡꯗ ꯑꯁꯣꯛ ꯍꯣꯏꯒꯤ ꯒꯥꯔꯤ ꯑꯗꯨꯕꯨ ꯐꯥꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯒꯥꯔꯤ ꯑꯁꯤ ꯍꯥꯡꯇꯣꯛꯑꯒ ꯆꯦꯛ ꯇꯧꯔꯨꯕ ꯃꯇꯝꯗꯗꯤ ꯑꯁꯣꯛ ꯍꯣꯏ ꯑꯣꯏꯔꯝꯗꯦ, ꯗꯦꯕ꯭ꯔꯥꯁ ꯍꯣꯏꯒꯤ ꯃꯤ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯦꯡꯕꯒꯤꯗꯤ ꯃꯈꯣꯏꯅ ꯉꯁꯥꯏꯗꯒꯤ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯁꯤ ꯕꯤꯁ꯭ꯋꯥꯡ ꯍꯣꯏꯒꯤ ꯄꯩꯁꯥ ꯃꯌꯥꯝ ꯂꯩ ꯍꯥꯏꯔꯤꯕ ꯌꯨꯝ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯉꯥꯏꯗꯨꯅ ꯂꯩꯕ ꯑꯣꯏꯔꯝꯃꯤ꯫ ꯃꯔꯝꯗꯤ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯗꯦꯕꯤꯠꯅ ꯃꯈꯣꯏꯅ ꯁꯤꯟꯅꯔꯤꯕ ꯄ꯭ꯂꯥꯟꯁꯤꯡ ꯑꯗꯨ ꯑꯁꯣꯛꯇ ꯍꯥꯏꯗꯣꯛꯈ꯭ꯔꯦ ꯍꯥꯏꯕ ꯑꯗꯨ, ꯗꯦꯕꯤꯠꯅ ꯃꯈꯣꯏꯅ ꯕꯣꯝ ꯄꯣꯈꯥꯏꯍꯟꯕꯒꯤ ꯄ꯭ꯂꯥꯟ ꯁꯤꯜꯂꯤꯕ ꯑꯗꯨ ꯕꯤꯁ꯭ꯋꯥꯡꯒꯤ ꯌꯨꯝꯗꯅꯤ ꯍꯥꯏꯕ ꯑꯗꯨ ꯍꯥꯏꯗꯣꯛꯈꯤꯕꯅꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯑꯁꯣꯛ ꯍꯣꯏꯅ ꯊꯦꯡꯅꯔꯤꯕ ꯃꯤꯁꯤꯡ ꯑꯁꯤꯗꯤ ꯗꯦꯕ꯭ꯔꯥꯁ ꯍꯣꯏꯒꯤ ꯃꯤ ꯑꯣꯏꯔꯝꯕꯅ ꯃꯍꯥꯛꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃ ꯁꯣꯏꯔꯦ ꯍꯥꯏꯕꯁꯤ ꯈꯪꯉꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯗꯨꯗ ꯕ꯭ꯂꯨꯇꯨꯠ ꯑꯗꯨꯗ ꯁꯥꯍꯣꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯉꯁꯥꯏꯗꯒꯤ ꯅꯪꯅ ꯁꯤꯟꯖꯔꯤꯕ ꯄ꯭ꯂꯥꯟ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅ ꯑꯩ ꯑꯁꯤꯕꯨ ꯅꯪꯅ ꯉꯝꯃꯕ ꯑꯣꯏꯅ ꯈꯟꯖꯔꯝꯒꯅꯤ꯫ ꯄ꯭ꯂꯥꯟ ꯃꯆꯥ ꯃꯆꯥ ꯀꯌꯥ ꯑꯃꯗ ꯅꯍꯥꯛꯅ ꯉꯝꯅꯤ ꯍꯥꯏꯗꯨꯅ ꯈꯟꯖꯕ ꯇꯥꯔꯒꯁꯨ ꯑꯆꯧꯕ ꯄ꯭ꯂꯥꯟꯒꯤꯗꯤ ꯏꯁꯄꯤꯁꯦꯜ ꯇꯦꯂꯦꯟꯠ ꯆꯪꯉꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯒ ꯕ꯭ꯂꯨꯇꯨꯠ ꯑꯗꯨ ꯂꯝꯕꯤꯗ ꯂꯪꯊꯣꯛꯑꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯑꯁꯣꯛꯅ ꯃꯍꯥꯛꯀꯤ ꯀꯥꯔ ꯑꯗꯨꯗ ꯌꯥꯝꯅ ꯊꯨꯅ ꯆꯦꯟꯁꯤꯜꯂꯝꯃꯤ꯫ ꯋꯥꯖꯤꯒꯤ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯅꯨꯄꯤ ꯑꯗꯨꯅꯁꯨ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯦ ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ꯫ ꯑꯁꯣꯛꯅ ꯑꯩꯈꯣꯏꯅ ꯁꯤꯜꯂꯤꯕ ꯄ꯭ꯂꯥꯟ ꯑꯁꯤꯕꯨꯗꯤ ꯆꯨꯝꯃꯦ, ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯗꯤ ꯑꯣꯟꯅꯔꯦ, ꯑꯩꯈꯣꯏꯅ ꯕꯣꯝ ꯐꯤꯠ ꯇꯧꯔꯤꯕ ꯑꯗꯨ ꯗꯦꯕ꯭ꯔꯥꯁꯀꯤ ꯃꯌꯨꯝꯗꯅꯤ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗꯒꯤꯁꯨ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯃꯦ ꯃꯗꯨꯗꯤ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯗꯦꯕꯤꯠꯅ ꯗꯦꯕ꯭ꯔꯥꯁ ꯍꯣꯏꯒꯤ ꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯈꯤꯕ ꯑꯗꯨ ꯗꯦꯕ꯭ꯔꯥꯁ ꯍꯣꯏꯒꯤ ꯌꯨꯝꯗ ꯑꯣꯏꯅ ꯕꯣꯝ ꯐꯤꯠ ꯇꯧꯕ ꯑꯣꯏꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯕꯤꯁ꯭ꯋꯥꯡꯅ ꯗꯦꯕ꯭ꯔꯥꯁꯇ ꯅꯍꯥꯛꯀꯤ ꯅꯅꯥꯛꯇ ꯗ꯭ꯔꯥꯒꯣꯟ ꯑꯗꯨ ꯂꯩꯔꯕꯅꯤ, ꯅꯍꯥꯛ ꯔꯦꯗꯤꯗ ꯂꯩꯔꯕ꯭ꯔꯥ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯁꯣꯝꯗ ꯁꯥꯍꯣꯅ ꯕꯨꯝ ꯍꯥꯏꯕꯒ ꯗꯦꯕ꯭ꯔꯥꯁ ꯍꯣꯏꯒꯤ ꯌꯨꯝ ꯑꯗꯨꯗ ꯗꯦꯕꯤꯠꯅ ꯇꯧꯔꯝꯕ ꯕꯣꯝ ꯐꯤꯠ ꯑꯗꯨ ꯄꯣꯈꯥꯏꯔꯛꯄꯗꯒꯤ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯒꯤ ꯃꯌꯥꯏꯗ ꯂꯩꯔꯤꯕ ꯂꯣꯀꯔ ꯑꯃꯕꯨ ꯇꯥꯔꯛꯑꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯂꯣꯀꯔ ꯑꯁꯤꯒꯤ ꯃꯅꯨꯡꯗꯅꯤ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯗꯦꯕ꯭ꯔꯥꯁ ꯍꯣꯏꯅ
ꯃꯄꯥꯅ ꯔꯣꯏ ꯍꯥꯠꯇꯣꯛꯑꯕ ꯃꯇꯨꯡꯗ ꯏꯟꯗꯤꯌꯥꯗ ꯊꯥꯒꯅꯤ ꯍꯥꯏꯗꯨꯅ ꯄꯨꯈꯤꯕ ꯄꯩꯁꯥ ꯃꯌꯥꯝ ꯑꯃ ꯁꯅꯥꯗ ꯑꯣꯟꯊꯣꯛꯑꯒ ꯗꯦꯕ꯭ꯔꯥꯁ ꯍꯣꯏꯅ ꯂꯣꯀꯔꯗ ꯊꯝꯖꯤꯟꯈꯤꯕ ꯁꯅꯥꯁꯤꯡ ꯑꯗꯨ ꯑꯣꯏꯔꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯂꯣꯀꯔ ꯑꯗꯨꯕꯨ ꯇ꯭ꯔꯛ ꯑꯃꯒꯤ ꯃꯅꯨꯡꯗ ꯇꯥꯁꯜꯍꯜꯂꯝꯃꯤ ꯃꯁꯤꯗꯒꯤ ꯇ꯭ꯔꯛ ꯑꯅꯤ ꯊꯧꯗꯣꯔꯛꯈꯤꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯑꯁꯣꯛꯅꯁꯨ ꯋꯥꯖꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯁꯤꯡꯒ ꯄꯥꯎ ꯐꯥꯎꯅꯗꯨꯅ ꯇ꯭ꯔꯛ ꯑꯅꯤꯗꯨꯕꯨ ꯇꯥꯟꯅꯍꯟꯈꯤꯅꯕ ꯍꯥꯏꯗꯨꯅ ꯇꯧꯔꯝꯃꯤ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯗꯦꯕꯤꯠꯅꯁꯨ ꯈꯪꯕꯗꯒꯤ ꯗꯦꯕꯤꯠꯅ ꯑꯃꯨꯛ ꯁꯥꯍꯣꯗ ꯄꯥꯎ ꯄꯤꯈꯤꯔꯝꯃꯤ ꯃꯗꯨꯗꯒꯤ ꯁꯥꯍꯣꯅ ꯑꯇꯣꯞꯄ ꯇ꯭ꯔꯛ ꯑꯅꯤ ꯑꯃꯃꯨꯛ ꯊꯧꯗꯣꯛꯍꯜꯂꯛꯑꯝꯃꯤ ꯍꯥꯏꯔꯤꯕ ꯇ꯭ꯔꯛ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯀꯌꯥ ꯑꯃ ꯊꯠꯇꯨꯅ ꯇ꯭ꯔꯛ ꯑꯅꯤꯗꯨꯗ ꯌꯥꯎꯔꯤꯕ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯕꯨ ꯀꯨꯝꯊꯔꯛꯅꯕ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯁꯥꯍꯣꯅ ꯁꯥꯕ ꯂꯣꯏꯗꯕ ꯌꯨꯝ ꯑꯃꯗ ꯌꯦꯡꯗꯨꯅ ꯄ꯭ꯂꯥꯟ ꯁꯤꯟꯈꯤꯕ ꯑꯗꯨ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯑꯦꯖꯨꯀꯦꯠ ꯇꯧꯔꯛꯇꯨꯅ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯒꯤ ꯕꯤꯜꯗꯤꯡ ꯑꯗꯨꯕꯨ ꯄꯣꯈꯥꯏꯍꯜꯂꯛꯑꯝꯃꯤ ꯑꯁꯦꯡꯕꯒꯤꯗꯤ ꯍꯧꯖꯤꯛ ꯇ꯭ꯔꯛ ꯑꯅꯤ ꯑꯃ ꯋꯥꯖꯤꯒꯤ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯊꯠꯂꯤꯕ ꯑꯗꯨ ꯁꯥꯕ ꯂꯣꯏꯗꯕ ꯕꯤꯜꯗꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯣꯏꯔꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔꯗꯨꯅꯁꯨ ꯈꯪꯗꯨꯅ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤ ꯗꯦꯟꯖꯔ ꯑꯣꯏ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯑꯇꯣꯞꯄ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔꯁꯤꯡ ꯑꯗꯨꯗ ꯍꯥꯏꯈꯤꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯃꯐꯝ ꯑꯁꯤꯗ ꯕꯤꯜꯗꯤꯡ ꯑꯗꯨ ꯀꯥꯏꯔꯛꯄꯅ ꯎꯐꯨꯟꯇꯅ ꯊꯟꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯑꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯂꯧꯗꯨꯅ ꯍꯧꯖꯤꯛꯀꯤ ꯇ꯭ꯔꯛ ꯑꯅꯤꯗꯨꯅ ꯂꯩꯔꯝꯃꯤꯕ ꯄꯨꯂꯤꯁ ꯃꯌꯥꯝꯒꯤ ꯒꯥꯔꯤ ꯑꯗꯨꯕꯨ ꯊꯣꯝꯒꯥꯏꯗꯨꯅ ꯊꯧꯗꯣꯔꯛꯑꯝꯃꯤ ꯍꯧꯖꯤꯛꯇꯤ ꯋꯥꯖꯤꯒꯤ ꯄꯨꯂꯤꯁ ꯀꯌꯥ ꯑꯃꯅ ꯍꯥꯏꯔꯤꯕ ꯇ꯭ꯔꯛ ꯑꯅꯤꯗꯨꯗ ꯇꯥꯟꯅꯈꯤꯔꯝꯃꯤ ꯑꯗꯨꯒ ꯗꯦꯕ꯭ꯔꯥꯁꯅꯁꯨ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯂꯩꯔꯝꯃꯤꯕ ꯂꯣꯀꯔꯗꯨꯕꯨ ꯄꯨꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯈꯪꯉꯝꯃꯤ ꯑꯗꯨꯒ ꯁꯥꯍꯣꯅ ꯑꯁꯣꯝꯗ ꯕꯥꯏꯛ ꯑꯃ ꯊꯧꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯗꯒꯤ ꯁꯥꯍꯣꯒꯤ ꯕꯥꯏꯛ ꯑꯗꯨ ꯑꯗꯨꯝ ꯊꯧꯔꯛꯄꯅ ꯇ꯭ꯔꯛ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯑꯝꯃꯤ ꯑꯗꯨꯒ ꯇ꯭ꯔꯛ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯇꯥꯌꯔ ꯄꯣꯈꯥꯏꯅꯕ ꯖꯣꯂꯤ ꯇꯔꯥ ꯇꯤꯡꯊꯣꯛꯇꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯇ꯭ꯔꯛ ꯑꯗꯨꯅ ꯃꯃꯥꯏ ꯑꯗꯨꯗ ꯁꯤꯜ ꯈꯨꯝꯖꯤꯜꯂꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯃꯤꯕ ꯖꯣꯂꯤ ꯇꯔꯥ ꯑꯗꯨꯕꯨ ꯂꯣꯏꯅ ꯀꯣꯊꯣꯛꯑꯝꯃꯤ ꯑꯗꯨꯒ ꯄꯨꯂꯤꯁꯀꯤ ꯒꯥꯔꯤ ꯃꯌꯥꯝꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯊꯣꯝꯒꯥꯏꯔꯝꯃꯒ ꯆꯠꯈꯤꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯋꯥꯖꯤꯒꯤ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯅꯨꯄꯤꯗꯨꯅꯁꯨ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯖꯦꯠꯃꯦꯟ ꯑꯗꯨ ꯁꯤꯖꯤꯟꯅꯔꯁꯤ ꯍꯥꯏꯔꯛꯂꯝꯃꯤ ꯑꯁꯨꯝꯅ ꯍꯥꯏꯕꯒ ꯑꯩꯈꯣꯏꯗ ꯖꯦꯠꯃꯦꯟ ꯑꯅꯤ ꯄꯥꯏꯔꯒ ꯂꯥꯛꯄꯁꯤ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤ ꯃꯇꯝ ꯑꯁꯤꯗ ꯗꯦꯕꯤꯠꯅ ꯁꯥꯍꯣꯗ ꯅꯍꯥꯛꯀꯤ ꯅꯅꯥꯛꯇ ꯖꯦꯠꯃꯦꯟ ꯑꯅꯤ ꯂꯥꯛꯑꯦ ꯅꯍꯥꯛ ꯌꯥꯝꯅ ꯆꯦꯛꯁꯤꯜꯂꯨ ꯍꯥꯏꯔꯝꯃꯤ ꯃꯁꯤꯗꯒꯤ ꯖꯦꯠꯃꯦꯟ ꯑꯗꯨꯗꯒꯤ ꯕꯣꯝ ꯑꯃ ꯂꯪꯊꯔꯛꯇꯨꯅ ꯍꯥꯏꯔꯤꯕ ꯕꯣꯝ ꯑꯗꯨꯅ ꯇ꯭ꯔꯛ ꯑꯃꯒꯤ ꯃꯈꯥꯗ ꯆꯪꯗꯨꯅ ꯅꯞꯈꯤꯔꯝꯃꯤ ꯍꯥꯏꯔꯤꯕ ꯇ꯭ꯔꯛ ꯑꯗꯨ ꯄꯣꯈꯥꯏꯔꯛꯄ ꯃꯇꯝꯗꯗꯤ ꯁꯥꯍꯣ ꯑꯗꯨ ꯇ꯭ꯔꯛ ꯑꯗꯨꯅ ꯅꯟꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯁꯥꯍꯣꯅ ꯌꯥꯝꯅ ꯍꯩꯅ ꯁꯤꯡꯅ ꯇꯧꯗꯨꯅ ꯕꯥꯏꯛ ꯑꯗꯨꯅ ꯀꯟꯅ ꯊꯧꯗꯨꯅ ꯅꯥꯟꯊꯣꯛꯎꯔꯝꯃꯤ ꯑꯁꯨꯝꯅ ꯇꯧꯕ ꯑꯁꯤꯗ ꯋꯥꯖꯤꯒꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯍꯦꯗ ꯑꯣꯐꯤꯁ ꯑꯗꯨꯗ ꯃꯈꯣꯏ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯍꯔꯥꯎꯅꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯑꯃꯤꯔ ꯊꯥꯁꯨ ꯋꯥꯖꯤꯒꯤ ꯄꯨꯂꯤꯁ ꯍꯦꯗ ꯁ꯭ꯇꯦꯁꯟ ꯑꯁꯤꯗ ꯌꯧꯔꯝꯃꯤ ꯑꯗꯨꯒ ꯑꯁꯣꯝꯗ ꯑꯁꯣꯛꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯑꯇꯣꯞꯄ ꯇ꯭ꯔꯛ ꯑꯃꯕꯨꯁꯨ ꯃꯈꯣꯏꯅ ꯐꯥꯕ ꯉꯝꯃꯝꯃꯤ ꯑꯗꯨꯕꯨ ꯑꯁꯨꯝꯅ ꯇ꯭ꯔꯛ ꯑꯁꯤꯕꯨ ꯐꯥꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯑꯁꯣꯛꯇꯤ ꯌꯥꯝꯅ ꯊꯤꯅ ꯁꯣꯛꯑꯝꯃꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯑꯣꯐꯤꯁꯥꯔ ꯁꯤꯟꯗꯦꯗ ꯗꯦꯕ꯭ꯔꯥꯁꯅ ꯀꯣꯜ ꯇꯧꯔꯛꯇꯨꯅ ꯑꯩꯉꯣꯟꯗ ꯍꯧꯖꯤꯛ ꯇ꯭ꯔꯛ ꯑꯗꯨꯒꯤ ꯀꯥꯟꯅꯕ ꯀꯔꯤꯃꯠꯇ ꯂꯩꯇꯦ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯁꯥꯍꯣ ꯑꯗꯨꯕꯨ ꯅꯈꯣꯏꯅ ꯑꯦꯅꯤꯃꯦꯟꯁ ꯇꯧꯗꯨꯅ ꯐꯥꯔꯒ ꯑꯩꯉꯣꯟꯗ ꯍꯤꯡꯅ ꯁꯤꯟꯅꯒꯗꯕꯅꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯁꯥꯍꯣꯗꯤ ꯑꯇꯣꯞꯄ ꯅꯥꯀꯟ ꯑꯃꯗꯒꯤ ꯅꯥꯟꯊꯣꯛꯎꯔꯝꯃꯤ ꯑꯗꯨꯕꯨ ꯁꯥꯍꯣ ꯑꯁꯤ ꯍꯧꯖꯤꯛ ꯍꯦꯂꯤꯀꯣꯞꯇꯔꯅ ꯑꯦꯇꯦꯛ ꯇꯧꯔꯣ ꯍꯥꯏꯗꯨꯅ ꯑꯣꯔꯗꯔ ꯇꯧꯈꯤꯔꯝꯃꯤ ꯑꯃꯤꯔ ꯊꯥꯅ ꯋꯥꯖꯤꯒꯤ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔꯗꯨꯗ ꯃꯍꯥꯛꯁꯨ ꯍꯦꯂꯤꯀꯣꯞꯇꯔꯗꯨꯗ ꯆꯠꯄ ꯑꯗꯨ ꯃꯍꯥꯛꯁꯨ ꯌꯥꯎꯒꯦ ꯍꯥꯏꯗꯨꯅ ꯍꯦꯂꯤꯀꯣꯞꯇꯔꯗꯨꯗ ꯇꯣꯡꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯑꯗꯨꯒ ꯍꯦꯂꯤꯀꯣꯞꯇꯔꯗꯨꯗꯒꯤ ꯁꯥꯍꯣꯗ ꯑꯦꯇꯦꯛ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯑꯃꯤꯔ ꯊꯥꯅ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯅꯣꯡꯃꯩ ꯀꯥꯞꯄꯤꯕ ꯅꯨꯄꯥꯗꯨꯒꯤ ꯅꯣꯡꯃꯩ ꯑꯗꯨꯕꯨ ꯃꯨꯟꯅꯕ ꯍꯥꯏꯗꯨꯅ ꯇꯧꯔꯝꯃꯤ ꯁꯨꯝꯅ ꯇꯧꯕꯗꯒꯤ ꯑꯃꯤꯔ ꯊꯥ ꯑꯁꯤ ꯏꯟꯊꯣꯔꯛꯄ ꯃꯇꯝꯗ ꯍꯦꯂꯤꯀꯣꯞꯇꯔꯒꯤ ꯅꯦꯠ ꯑꯗꯨꯗ ꯃꯈꯣꯡ ꯑꯗꯨ ꯄꯟꯗꯨꯅ ꯌꯥꯜꯂꯒ ꯂꯩꯔꯝꯃꯤ ꯑꯗꯨꯗꯒꯤ ꯍꯦꯂꯤꯀꯣꯞꯇꯔꯗꯨꯗꯒꯤ ꯑꯃꯨꯛ ꯑꯦꯇꯦꯛ ꯇꯧꯔꯛꯄ ꯃꯇꯝꯗꯗꯤ ꯃꯈꯥꯗ ꯒꯥꯔꯤ ꯂꯣꯡꯁꯟꯕ ꯃꯇꯝꯗ ꯖꯦꯠꯃꯦꯟ ꯑꯃꯗꯤ ꯃꯩꯈꯨ ꯃꯔꯛ ꯑꯗꯨꯗ ꯄꯥꯏꯁꯟꯕꯗꯒꯤ ꯃꯍꯥꯛ ꯑꯗꯨ ꯎꯍꯧꯗꯕꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯄꯤꯂꯔ ꯑꯃꯗ ꯁꯨꯖꯟꯗꯨꯅ ꯄꯣꯈꯥꯏꯗꯨꯅ ꯁꯤꯈꯤꯔꯝꯃꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯖꯦꯠꯃꯦꯟ ꯑꯃ ꯑꯗꯨꯗꯤ ꯁꯥꯍꯣꯒꯤ ꯃꯅꯥꯛꯇ ꯄꯥꯏꯁꯤꯜꯂꯛꯑꯝꯃꯤ ꯃꯗꯨꯗꯒꯤ ꯁꯥꯍꯣꯅ ꯍꯥꯏꯔꯤꯕ ꯖꯦꯠꯃꯦꯟ ꯑꯗꯨꯗ ꯖꯥꯟꯗꯨꯅ ꯃꯍꯥꯛ ꯑꯗꯨ ꯃꯊꯛꯇ ꯄꯥꯏꯈꯠꯂꯛꯑꯝꯃꯤ ꯑꯗꯨꯒ ꯖꯦꯠꯃꯦꯟ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯗꯨꯅ ꯍꯦꯂꯤꯀꯣꯞꯇꯔꯗꯨꯒꯤ ꯃꯅꯥꯛꯇ ꯄꯥꯏꯁꯤꯜꯍꯜꯂꯛꯄ ꯃꯇꯝꯗꯗꯤ ꯍꯦꯂꯤꯀꯣꯞꯇꯔꯗꯨꯒꯤ ꯄꯪꯈꯥ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯑꯗꯨꯕꯨ ꯀꯛꯀꯗꯧꯕ ꯁꯝꯅꯥꯗ ꯂꯦꯜꯂꯝꯃꯤ ꯃꯗꯨꯗꯒꯤ ꯖꯦꯠꯃꯦꯟ ꯑꯁꯤ ꯑꯁꯣꯛꯀ ꯂꯣꯏꯅꯅ ꯕꯤꯜꯗꯤꯡ ꯑꯃꯒꯤ ꯃꯅꯨꯡꯗ ꯄꯥꯏꯁꯟꯗꯨꯅ ꯑꯦꯛꯁꯤꯗꯦꯟ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯑꯁꯣꯛꯅ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗ ꯍꯦꯂꯤꯀꯣꯞꯇꯔꯗꯨꯗꯒꯤ ꯑꯦꯇꯦꯛ ꯇꯧꯔꯛꯄ ꯃꯇꯝꯗ ꯑꯁꯣꯛꯀꯤ ꯂꯦꯡꯖꯨꯝꯗ ꯅꯣꯡꯃꯩ ꯃꯔꯨ ꯑꯃꯅ ꯄꯥꯟꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯃꯈꯥꯗꯒꯤ ꯑꯃꯤꯔ ꯊꯥꯅ ꯅꯦꯠ ꯑꯗꯨꯗ ꯆꯦꯡꯉꯛꯄ ꯃꯇꯝꯗꯗꯤ ꯃꯊꯛꯇ ꯅꯣꯡꯃꯩ ꯀꯥꯞꯄꯤꯕ ꯑꯗꯨꯗ ꯁꯣꯏꯔꯛꯄꯗꯒꯤ ꯅꯣꯡꯃꯩ ꯑꯗꯨ ꯍꯦꯂꯤꯀꯣꯞꯇꯔꯗꯨꯒꯤ ꯃꯅꯨꯡꯗ ꯑꯣꯏꯅ ꯀꯥꯞꯁꯤꯜꯂꯛꯄꯗꯒꯤ ꯍꯦꯂꯤꯀꯣꯞꯇꯔ ꯊꯧꯔꯤꯕ ꯅꯨꯄꯥ ꯑꯗꯨ ꯅꯣꯡꯃꯩ ꯑꯗꯨꯅ ꯄꯥꯟꯕꯗꯒꯤ ꯍꯦꯂꯤꯀꯣꯞꯇꯔꯗꯨ ꯍꯧꯖꯤꯛ ꯀꯟꯇ꯭ꯔꯣꯜꯗ ꯂꯩꯔꯝꯗꯦ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯑꯃꯤꯔ ꯊꯥꯁꯨ ꯅꯦꯠ ꯑꯗꯨꯕꯨ ꯅꯥꯟꯊꯣꯛꯇꯨꯅ ꯃꯈꯥꯗ ꯇꯥꯔꯛꯑꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯁꯥꯍꯣꯅ ꯖꯦꯠꯃꯦꯟꯒꯤ ꯁꯨꯠ ꯑꯗꯨꯕꯨ ꯁꯦꯠꯆꯟꯗꯨꯅ ꯑꯃꯤꯔ ꯊꯥꯒꯤ ꯃꯅꯥꯛꯇ ꯄꯥꯏꯔꯛꯑꯕ ꯃꯇꯨꯡꯗ ꯑꯃꯤꯔ ꯊꯥꯕꯨ ꯀꯟꯅꯕ ꯍꯥꯏꯗꯨꯅ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯖꯦꯠꯃꯦꯟꯒꯤ ꯐꯣꯏꯜ ꯑꯗꯨ ꯂꯣꯏꯈꯤꯕꯅ ꯃꯍꯥꯛ ꯑꯗꯨ ꯖꯦꯠꯃꯦꯟꯒꯤ ꯁꯨꯠ ꯑꯗꯨ ꯂꯪꯊꯣꯛꯑꯝꯃꯒ ꯑꯃꯤꯔ ꯊꯥꯒꯤ ꯃꯅꯥꯛꯇ ꯄꯥꯏꯁꯟꯗꯨꯅ ꯑꯃꯤꯔ ꯊꯥꯕꯨ ꯑꯣꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯗꯨ ꯋꯥꯡꯉꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯥꯏꯊꯃꯤꯟꯅꯔꯛꯑꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯗꯥꯎꯅ ꯌꯥꯔꯤꯕꯗꯤ ꯃꯈꯣꯏ ꯑꯅꯤꯅ ꯇꯥꯔꯛꯏꯕ ꯑꯗꯨ ꯁ꯭ꯋꯤꯃꯤꯡ ꯄꯨꯜ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯁꯤꯗꯒꯤ ꯑꯁꯣꯛ ꯍꯣꯏꯅ ꯉꯁꯥꯏ ꯐꯥꯈꯤꯕ ꯇ꯭ꯔꯛ ꯑꯗꯨꯕꯨ ꯕꯣꯝ ꯐꯤꯠ ꯇꯧꯗꯨꯅ ꯇ꯭ꯔꯛ ꯑꯗꯨꯒꯤ ꯃꯅꯤꯡꯒꯤ ꯊꯣꯡ ꯑꯗꯨꯕꯨ ꯊꯨꯒꯥꯏꯔꯝꯃꯤ ꯑꯗꯨꯒ ꯁꯣꯝꯗ ꯁꯥꯍꯣꯁꯨ ꯄꯨꯂꯤꯁꯁꯤꯡꯅ ꯐꯥꯗꯨꯅ ꯃꯈꯣꯡ ꯃꯈꯨꯠꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯖꯣꯂꯤ ꯇꯔꯥꯅ ꯐꯥꯖꯟꯈꯤꯔꯝꯃꯤ ꯑꯗꯨꯒ ꯁꯣꯝꯗ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯇ꯭ꯔꯛ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯌꯦꯡꯉꯨꯕ ꯃꯇꯝꯗꯗꯤ ꯇ꯭ꯔꯛ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯀꯔꯤꯃꯠꯇ ꯌꯥꯎꯔꯝꯗꯦ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯑꯁꯣꯛꯇ ꯁꯥꯍꯣꯅ ꯃꯃꯥꯏ ꯑꯣꯟꯊꯣꯔꯛꯇꯨꯅ ꯌꯦꯡꯉꯛꯑꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯑꯁꯣꯛꯅ ꯑꯣꯐꯤꯁꯥꯔ ꯁꯤꯟꯗꯦꯗ ꯁꯥꯍꯣꯅ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯑꯃꯗꯤ ꯑꯁꯥꯕ ꯇ꯭ꯔꯛ ꯑꯅꯤ ꯑꯃꯒꯤ ꯃꯇꯨꯡꯗ ꯋꯥꯖꯤꯒꯤ ꯄꯨꯂꯤꯁ ꯃꯌꯥꯝꯁꯤꯡ ꯑꯁꯤꯕꯨ ꯂꯣꯏꯅ ꯇꯥꯟꯅꯍꯜꯂꯕ ꯃꯇꯨꯡꯗ ꯑꯁꯦꯡꯕ ꯁꯅꯥ ꯌꯥꯎꯕ ꯇ꯭ꯔꯛ ꯑꯗꯨꯗꯤ ꯑꯇꯣꯞꯄ ꯂꯝꯕꯤ ꯑꯃꯗ ꯊꯥꯗꯣꯛꯈ꯭ꯔꯦ ꯍꯥꯏꯔꯝꯃꯤ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏꯗ ꯉꯁꯥꯏ ꯃꯈꯣꯏꯅ ꯊꯣꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯁꯦꯡꯗꯕ ꯇ꯭ꯔꯛ ꯑꯅꯤꯗꯨꯗ ꯄꯨꯂꯤꯁ ꯃꯌꯥꯝꯅ ꯇꯥꯟꯅꯔꯒ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯊꯣꯡ ꯑꯗꯨꯒꯤ ꯃꯈꯥꯗ ꯁꯅꯥ ꯌꯥꯎꯕ ꯑꯁꯦꯡꯕ ꯇ꯭ꯔꯛ ꯑꯅꯤ ꯑꯗꯨ ꯊꯧꯔꯒ ꯆꯠꯈꯤꯕꯒꯤ ꯁꯤꯟ ꯑꯁꯤ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤ
ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯣꯐꯤꯁꯔ ꯁꯤꯟꯗꯦꯅ ꯁꯥꯍꯣ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯄꯨꯔꯒ ꯆꯠꯈꯤꯔꯝꯃꯤ ꯑꯗꯨꯒ ꯋꯥꯖꯤꯒꯤ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔ ꯅꯨꯄꯤꯗꯨꯅ ꯁꯥꯍꯣꯗꯒꯤ ꯐꯪꯕꯅꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯑꯉꯛꯄ ꯄꯖꯟ ꯑꯗꯨ ꯑꯁꯣꯛꯇ ꯄꯤꯔꯝꯃꯤ ꯑꯗꯨꯒ ꯁꯣꯝꯗ ꯕꯤꯁ꯭ꯋꯥꯡꯅ ꯃꯍꯥꯛꯀꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡ ꯑꯗꯨꯗ ꯕꯣꯔꯗ ꯃꯤꯇꯤꯡ ꯂꯣꯏꯗ꯭ꯔꯤ ꯐꯥꯎ ꯕ꯭ꯂꯦꯛ ꯕꯣꯛꯁ ꯑꯗꯨ ꯐꯖꯅ ꯁꯦꯟꯅꯔꯝꯃꯨ ꯍꯥꯏꯔꯝꯃꯤ ꯃꯁꯤꯗꯒꯤ ꯑꯁꯣꯝꯗ ꯗꯦꯕꯤꯗꯀꯤ ꯃꯅꯥꯛꯇ ꯃꯤ ꯑꯃ ꯂꯥꯛꯑꯝꯃꯤ ꯗꯦꯕꯤꯗꯅꯁꯨ ꯅꯣꯡꯃꯩ ꯁꯠꯇꯣꯛꯇꯨꯅ ꯃꯤꯗꯨꯗ ꯀꯥꯞꯀꯦ ꯍꯥꯏꯗꯨꯅ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯆꯪꯉꯛꯏꯕ ꯑꯁꯤ ꯑꯃꯤꯔꯊꯥ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯗꯦꯕꯤꯗꯅ ꯅꯍꯥꯛꯇꯤ ꯑꯩꯒꯤ ꯃꯐꯝ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯈꯪꯉꯤꯕ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯃꯤꯔꯊꯥꯅ ꯁꯥꯍꯣ ꯐꯥꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯁꯥꯍꯣꯗ ꯂꯣꯏꯅ ꯑꯦꯇꯦꯟꯁꯟ ꯄꯤꯈ꯭ꯔꯦ ꯑꯩꯒꯤ ꯑꯦꯇꯦꯟꯁꯟꯗꯤ ꯁꯤꯟꯗꯦꯗ ꯂꯥꯁ ꯀꯣꯜ ꯇꯧꯔꯛꯈꯤꯕ ꯃꯤꯗꯨꯗ ꯂꯩ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯁꯤꯟꯗꯦꯒꯤ ꯕ꯭ꯂꯨꯇꯨꯠ ꯑꯗꯨꯕꯨ ꯄꯤꯁꯜꯂꯛꯑꯝꯃꯤ ꯗꯦꯕꯤꯗꯅ ꯅꯍꯥꯛꯅ ꯍꯧꯖꯤꯛꯇ ꯁꯤꯟꯗꯦꯗ ꯈꯪꯆꯤꯡ ꯆꯤꯡꯅꯔꯛꯏꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ ꯑꯃꯤꯔꯊꯥꯅ ꯑꯩꯗꯤ ꯍꯧꯕꯗꯒꯤ ꯍꯧꯅ ꯁꯨꯝ ꯆꯤꯡꯅꯔꯦ ꯑꯗꯨ ꯀꯟꯐꯥꯔꯝ ꯑꯣꯏꯅꯤꯡꯕꯒꯤ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯥꯛꯏꯕꯅꯤ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏꯗ ꯕ꯭ꯂꯨꯇꯨꯠ ꯑꯗꯨꯗꯒꯤ ꯑꯣꯐꯤꯁꯔ ꯁꯤꯟꯗꯦꯒꯤ ꯀꯟꯇꯦꯛ ꯂꯤꯁ ꯑꯗꯨ ꯌꯦꯡꯉꯝꯃꯤ ꯑꯃꯤꯔꯊꯥꯅ ꯀꯟꯇꯦꯛ ꯂꯤꯁꯁꯤꯡ ꯑꯗꯨ ꯌꯦꯡꯉꯛꯄ ꯃꯇꯝꯗ ꯉꯥꯏꯈꯣ ꯍꯥꯏꯔꯒ ꯑꯂꯦꯛꯁ ꯐꯔꯅꯥꯟꯗꯦꯁꯀꯤ ꯀꯟꯇꯦꯛ ꯑꯗꯨ ꯌꯦꯡꯉꯝꯃꯤ ꯍꯥꯏꯔꯤꯕ ꯑꯁꯤ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯑꯂꯦꯛꯁ ꯐꯔꯅꯥꯟꯗꯦꯁꯀꯤ ꯐꯣꯇꯣ ꯑꯗꯨ ꯃꯍꯥꯛꯅ ꯎꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗꯒꯤ ꯑꯃꯤꯔꯊꯥꯅꯁꯨ ꯅꯤꯡꯁꯤꯡꯉꯛꯑꯝꯃꯤ ꯃꯗꯨꯗꯤ ꯑꯂꯦꯛꯁ ꯐꯔꯅꯥꯟꯗꯦꯁ ꯑꯁꯤꯗꯤ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯀ꯭ꯂꯕꯇ ꯃꯍꯥꯛ ꯎꯕꯗ ꯀꯤꯗꯨꯅ ꯆꯦꯟꯈꯤꯕꯅꯤ ꯍꯥꯏꯕ ꯑꯗꯨ ꯃꯔꯝ ꯑꯗꯨꯅ ꯑꯣꯐꯤꯁꯔ ꯁꯤꯟꯗꯦꯒ ꯑꯂꯦꯛꯁ ꯐꯔꯅꯥꯟꯗꯦꯁꯀ ꯃꯈꯣꯏꯅꯤꯒꯤ ꯃꯔꯛꯇ ꯀꯔꯤ ꯀꯅꯦꯛꯁꯟꯅꯣ ꯂꯩꯔꯤꯁꯤ ꯍꯥꯏꯗꯨꯅ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯑꯣꯐꯤꯁꯔ ꯁꯤꯟꯗꯦ ꯍꯣꯏꯗ ꯑꯃꯨꯛ ꯎꯍꯜꯂꯛꯏ ꯃꯇꯝ ꯑꯁꯤꯗ ꯁꯥꯍꯣꯕꯨ ꯐꯥꯗꯨꯅ ꯂꯥꯛꯏꯕ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨ ꯗꯦꯕ꯭ꯔꯥꯁꯣꯏꯒꯤ ꯃꯤꯁꯤꯡꯅ ꯂꯣꯏꯅ ꯑꯦꯇꯦꯛ ꯇꯧꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯑꯩꯈꯣꯏꯗ ꯎꯍꯜꯂꯤ ꯑꯁꯨꯝꯅ ꯇꯧꯕ ꯑꯁꯤꯗ ꯋꯥꯖꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯑꯣꯐꯤꯁꯔ ꯅꯨꯄꯤꯗꯨꯅꯁꯨ ꯑꯩꯈꯣꯏꯒꯤ ꯕꯦꯁ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔꯁꯤꯡ ꯑꯁꯤꯕꯨ ꯃꯇꯧ ꯀꯔꯝ ꯇꯧꯗꯅ ꯁꯥꯍꯣꯅ ꯃꯥꯏꯊꯤꯕ ꯄꯤꯔꯤꯕꯅꯣ ꯃꯍꯥꯛ ꯑꯃꯨꯛꯀꯁꯨ ꯅꯥꯟꯊꯣꯛꯑꯒ ꯆꯠꯈ꯭ꯔꯦ ꯑꯁꯨꯝꯅ CCTV ꯀꯦꯃꯦꯔꯥꯁꯤꯡ ꯑꯗꯨꯗ ꯌꯦꯡꯉꯒ ꯍꯥꯏꯔꯝꯃꯤ ꯑꯁꯦꯡꯕꯒꯤꯗꯤ ꯑꯣꯐꯤꯁꯔ ꯁꯤꯟꯗꯦꯅ ꯁꯥꯍꯣ ꯑꯗꯨꯕꯨ ꯈꯨꯡꯒꯪ ꯑꯃꯗ ꯄꯨꯔꯒ ꯆꯠꯄ ꯑꯣꯏꯔꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯈꯨꯡꯒꯪ ꯑꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯃꯤꯅ ꯇꯥꯟꯅꯕ ꯃꯇꯝꯗ ꯂꯣꯏꯅ ꯀꯤꯅꯩ ꯍꯥꯏꯗꯨꯅꯁꯨ ꯑꯣꯐꯤꯁꯔ ꯁꯤꯟꯗꯦꯅ ꯁꯥꯍꯣꯗ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯁꯣꯝꯗ ꯑꯃꯨꯛ ꯗꯦꯕ꯭ꯔꯥꯁꯇ ꯎꯠꯂꯛꯏ ꯗꯦꯕ꯭ꯔꯥꯁꯅ ꯃꯍꯥꯛꯀꯤ ꯃꯄꯥ ꯄ꯭ꯔꯤꯊꯤꯕꯤꯔꯥꯖ ꯆꯧꯍꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯉꯥꯡꯁꯤꯡꯗ ꯋꯥꯔꯤ ꯂꯤꯕ ꯃꯇꯝꯗ ꯇꯥꯗ꯭ꯔꯕ ꯑꯗꯨꯒ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯆꯥꯎꯔꯕ ꯃꯇꯨꯡꯗꯁꯨ ꯅꯍꯥꯛꯅ ꯂꯤꯔꯤꯕ ꯋꯥꯔꯤ ꯑꯗꯨ ꯇꯥꯗꯕ ꯇꯥꯔꯕ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯅꯍꯥꯛꯅ ꯋꯥꯔꯤ ꯑꯗꯨꯒꯤ ꯑꯔꯣꯟꯕ ꯑꯗꯨ ꯍꯥꯏꯒꯗꯕꯅꯤ ꯉꯁꯤꯗꯤ ꯑꯩ ꯅꯪꯉꯣꯟꯗ ꯑꯔꯣꯟꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯍꯥꯏꯔꯒꯦ ꯅꯪ ꯑꯃꯗꯤ ꯔꯣꯏ ꯅꯈꯣꯏ ꯑꯅꯤꯅ ꯌꯥꯝꯅ ꯈꯪꯕ ꯄꯥꯝꯈꯤꯕꯗꯣ ꯃꯗꯨꯒꯤ ꯑꯔꯣꯟꯕ ꯋꯥꯔꯤꯗꯨꯒꯤ ꯃꯃꯤꯡꯗꯤ ꯀꯅꯥꯔꯥ ꯀꯧꯏ ꯍꯥꯏꯔꯛꯂꯝꯃꯤ ꯑꯗꯨꯒ ꯁꯣꯝꯗ ꯑꯣꯐꯤꯁꯔ ꯁꯤꯟꯗꯦꯅ ꯁꯥꯍꯣꯗꯁꯨ ꯑꯁꯨꯝꯅ ꯋꯥꯔꯤꯁꯤ ꯂꯤꯗꯨꯅ ꯂꯩꯔꯝꯃꯤ ꯈꯨꯡꯒꯪ ꯑꯁꯤꯗ ꯊꯥꯎ ꯀꯌꯥ ꯑꯃ ꯐꯪꯏ ꯃꯔꯝ ꯑꯗꯨꯅ ꯈꯨꯡꯒꯪ ꯑꯁꯤꯗ ꯂꯩꯔꯤꯕ ꯊꯥꯎꯁꯤꯡ ꯑꯁꯤꯕꯨ ꯁꯨꯡꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯈꯨꯡꯒꯪ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯁꯤꯕꯨ ꯑꯩꯈꯣꯏꯅ ꯈꯨꯡꯒꯪ ꯑꯁꯤꯕꯨ ꯊꯥꯗꯣꯛꯑꯒ ꯆꯠꯈꯤꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯥꯏ ꯑꯗꯨꯕꯨ ꯃꯇꯝ ꯑꯗꯨꯗ ꯔꯣꯏꯅ ꯁꯄꯣꯔꯠ ꯇꯧꯔꯒ ꯂꯩꯈꯤꯕꯅ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯩꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯉꯥꯡꯉꯤꯕ ꯋꯥ ꯈꯨꯗꯤꯡꯃꯛ ꯑꯃꯠꯇ ꯇꯥꯈꯤꯗꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯀꯅꯥꯔꯥꯒꯤ ꯊꯧꯗꯣꯛ ꯑꯗꯨꯕꯨ ꯑꯩꯈꯣꯏꯗ ꯎꯍꯜꯂꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯗꯨꯗ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯩꯕ ꯃꯤ ꯃꯌꯥꯝꯁꯤꯡ ꯑꯗꯨꯕꯨ ꯗꯦꯕ꯭ꯔꯥꯁꯣꯏꯒꯤ ꯇꯤꯝꯅ ꯇꯧꯔꯒ ꯅꯨꯡꯗꯥꯡ ꯑꯃꯗ ꯂꯣꯏꯅ ꯇꯨꯝꯅ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯕꯨ ꯍꯥꯠꯇꯣꯛꯄ ꯑꯣꯏꯔꯝꯃꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯇꯧꯔꯤꯕ ꯑꯦꯇꯦꯛ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯈꯨꯡꯒꯪ ꯑꯁꯤꯗ ꯔꯣꯏꯒꯤ ꯁꯤꯝꯕꯣꯜ ꯑꯁꯤꯕꯨ ꯇꯨꯈꯤꯕ ꯑꯁꯤ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤ ꯑꯁꯤꯅ ꯇꯥꯛꯄꯗꯤ ꯈꯨꯡꯒꯪ ꯑꯁꯤ ꯔꯣꯏꯅ ꯁꯄꯣꯔꯠ ꯇꯧꯋꯦ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯛꯄꯅꯤ ꯃꯗꯨꯗꯒꯤ ꯁꯥꯍꯣ ꯑꯁꯤꯕꯨ ꯍꯧꯖꯤꯛꯀꯤ ꯀꯅꯥꯔꯥ ꯍꯥꯏꯔꯤꯕ ꯈꯨꯡꯒꯪ ꯑꯗꯨꯗ ꯊꯅꯝꯃꯒ ꯑꯣꯐꯤꯁꯔ ꯁꯤꯟꯗꯦꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯍꯥꯛꯅ ꯗꯦꯕ꯭ꯔꯥꯁꯀꯤ ꯊꯃꯣꯏꯕꯨ ꯑꯥ ꯌꯧꯅ ꯁꯣꯛꯍꯟꯈ꯭ꯔꯦ ꯅꯍꯥꯛꯀꯤ ꯊꯕꯛ ꯉꯁꯤꯗꯒꯤ ꯂꯣꯏꯔꯦ ꯍꯥꯏꯔꯒ ꯃꯍꯥꯛ ꯑꯗꯨ ꯒꯥꯔꯤ ꯑꯗꯨꯗ ꯀꯥꯈꯠꯈꯤꯔꯝꯃꯤ ꯑꯗꯨꯒ ꯁꯥꯍꯣꯅ ꯌꯦꯡꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯃꯍꯥꯛꯀꯤ ꯑꯀꯣꯏꯕꯗ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯈꯨꯠꯂꯥꯏ ꯄꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯃꯍꯥꯛ ꯑꯁꯤ ꯃꯈꯨꯠ ꯃꯈꯣꯡ ꯄꯨꯝꯕ ꯖꯣꯂꯤ ꯇꯔꯥꯅ ꯐꯥꯖꯟꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯗꯨꯗꯒꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯃꯤꯕ ꯒꯨꯟꯗꯥ ꯃꯌꯥꯝꯁꯤꯡ ꯑꯁꯤꯒꯤ ꯂꯤꯗꯔꯅ ꯁꯥꯍꯣꯕꯨ ꯐꯨꯕ ꯍꯧꯔꯛꯑꯝꯃꯤ ꯑꯗꯨꯒ ꯑꯁꯣꯝꯗꯁꯨ ꯑꯃꯤꯔꯊꯥꯅ ꯅꯨꯄꯥ ꯑꯃꯗ ꯑꯂꯦꯛꯁ ꯐꯔꯅꯥꯟꯗꯦꯁ ꯈꯪꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ ꯅꯨꯄꯥ ꯑꯗꯨꯅ ꯈꯪꯗꯦ ꯍꯥꯏꯔꯝꯃꯤ ꯑꯁꯣꯝꯗꯅ ꯁꯥꯍꯣ ꯑꯗꯨ ꯒꯨꯟꯗꯥ ꯃꯌꯥꯝꯒꯤ ꯂꯤꯗꯔꯗꯨꯅ ꯃꯈꯨꯠꯇ ꯄꯥꯏꯗꯨꯅ ꯁꯣꯔ ꯆꯦꯜꯂꯒ ꯄꯨꯗꯨꯅ ꯆꯠꯂꯒ ꯂꯩꯔꯝꯃꯤ ꯑꯁꯣꯝꯗ ꯑꯃꯤꯔꯊꯥ ꯑꯗꯨ ꯑꯂꯦꯛꯁ ꯐꯔꯅꯥꯟꯗꯦꯁ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯤꯑꯣꯏꯁꯤꯡꯅ ꯀꯣꯏꯁꯟꯗꯨꯅ ꯂꯩꯈꯤꯔꯝꯃꯤ ꯑꯗꯨꯒ ꯑꯁꯣꯝ ꯅꯥꯀꯟꯗꯅ ꯁꯥꯍꯣꯗ ꯑꯦꯇꯦꯛ ꯇꯧꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯈꯣꯡꯗ ꯄꯨꯜꯂꯤꯕ ꯖꯣꯂꯤ ꯇꯔꯥ ꯑꯗꯨꯕꯨ ꯀꯛꯊꯠꯍꯟꯈꯤꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇ ꯐꯥꯔꯝꯃꯤꯕ ꯖꯣꯂꯤ ꯇꯔꯥ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯃꯤꯕ ꯒꯨꯟꯗꯥ ꯃꯌꯥꯝꯁꯤꯡ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯐꯨꯗꯕ ꯍꯧꯔꯛꯑꯝꯃꯤ ꯃꯗꯨꯗꯒꯤ ꯑꯃꯤꯔꯊꯥꯅ ꯑꯂꯦꯛꯁ ꯐꯔꯅꯥꯟꯗꯦꯁꯇ ꯑꯁꯨꯝꯅ ꯍꯪꯗꯨꯅ ꯂꯩꯔꯝꯃꯤ ꯅꯍꯥꯛꯅ ꯃꯨꯝꯕꯥꯏꯗ ꯑꯔꯃꯥꯅꯤꯒꯤ ꯀ꯭ꯂꯕ ꯑꯗꯨꯗ ꯑꯩꯍꯥꯛ ꯎꯕꯗ ꯇꯨꯃꯤꯟꯅ ꯆꯦꯟꯈ꯭ꯔꯤꯕ ꯑꯗꯨ ꯀꯔꯤꯒꯤꯅꯣ ꯑꯁꯨꯝꯅ ꯍꯪꯕ ꯑꯁꯤꯗ ꯑꯂꯦꯛꯁ ꯐꯔꯅꯥꯟꯗꯦꯁꯀꯤ ꯃꯤꯁꯤꯡ ꯑꯗꯨ ꯑꯃꯤꯔꯊꯥꯗ ꯑꯦꯇꯦꯛ ꯇꯧꯅꯕ ꯍꯥꯏꯗꯨꯅ ꯆꯪꯁꯟꯗꯣꯏ ꯇꯧꯔꯛꯑꯝꯃꯤ ꯑꯗꯨꯕꯨ ꯑꯃꯤꯔꯊꯥꯅ ꯇꯦꯕꯜ ꯑꯗꯨꯒꯤ ꯃꯈꯥꯗ ꯑꯂꯦꯛꯁ ꯐꯔꯅꯥꯟꯗꯦꯁꯇ ꯒꯟ ꯄꯣꯏꯟ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯗꯒꯤ ꯑꯂꯦꯛꯁ ꯐꯔꯅꯥꯟꯗꯦꯁꯅ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯥꯗꯣꯛꯈꯤꯔꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯑꯂꯦꯛꯁ ꯐꯔꯅꯥꯟꯗꯦꯁꯇ ꯃꯈꯣꯏꯒꯤ ꯃꯤ ꯑꯃꯅ ꯆꯨꯔꯨꯞ ꯄꯨꯁꯜꯍꯜꯂꯝꯃꯤ ꯍꯥꯏꯔꯤꯕ ꯆꯨꯔꯨꯞꯀꯤ ꯄ꯭ꯂꯦꯠ ꯑꯗꯨꯗꯒꯤ ꯆꯨꯔꯨꯞ ꯃꯊꯤ ꯑꯗꯨꯕꯨ ꯑꯃꯤꯔꯊꯥꯗ ꯆꯥꯏꯁꯤꯜꯂꯝꯃꯒ ꯑꯂꯦꯛꯁ ꯐꯔꯅꯥꯟꯗꯦꯁ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯈꯤꯔꯝꯃꯤ ꯑꯗꯨꯒ ꯁꯣꯝꯗꯁꯨ ꯁꯥꯍꯣꯅ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯄꯨꯜꯂꯝꯃꯤꯕ ꯖꯣꯂꯤ ꯇꯔꯥ ꯑꯗꯨ ꯊꯥꯗꯠꯂꯕ ꯃꯇꯨꯡꯗ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯒꯨꯟꯗꯥ ꯃꯌꯥꯝꯁꯤꯡ ꯑꯁꯤꯕꯨ ꯂꯣꯏꯅ ꯐꯨꯗꯕ ꯍꯧꯔꯛꯑꯝꯃꯤ ꯑꯗꯨꯒ ꯑꯁꯣꯝ ꯅꯥꯀꯟ ꯑꯃꯗꯅ ꯑꯃꯨꯛ ꯑꯁꯣꯛꯅ ꯕꯤꯁ꯭ꯋꯥꯡꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯕꯤꯁ꯭ꯋꯥꯡꯅ ꯇꯣꯡꯉꯤꯕ ꯀꯥꯔꯗꯨꯒꯤ ꯃꯤꯡꯁꯟ ꯑꯗꯨꯗ ꯊꯤꯟꯕ ꯃꯇꯝꯗꯗꯤ ꯕꯤꯁ꯭ꯋꯥꯡꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯊꯣꯛꯂꯛꯑꯒ ꯑꯁꯣꯛꯇ ꯅꯣꯡꯃꯩꯅ ꯅꯝꯗꯨꯅ ꯂꯩꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯕꯤꯁ꯭ꯋꯥꯡꯅ ꯁꯣ ꯑꯁꯤꯕꯨ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯆꯪꯍꯜꯂꯛꯅꯕ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟ ꯑꯃꯔꯣꯝꯗꯅ ꯕꯤꯁ꯭ꯋꯥꯡꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯂꯤꯗꯔꯗꯨꯅ ꯆꯪꯉꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡ ꯑꯗꯨ ꯀꯥꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯣꯏꯅ ꯁꯤꯔꯒ ꯇꯥꯔꯒ ꯂꯩꯔꯝꯕ ꯑꯗꯨ ꯃꯍꯥꯛꯅ ꯊꯦꯡꯅꯔꯝꯃꯤ ꯑꯗꯨꯒ ꯃꯉꯣꯟꯗ ꯃꯈꯣꯏꯒꯤ ꯃꯤꯁꯤꯡꯅꯁꯨ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯪꯅ ꯏꯟꯁꯇ꯭ꯔꯛꯁꯟ ꯇꯧꯔꯛꯄꯒꯤ ꯃꯇꯨꯡꯏꯟꯅ ꯑꯩꯈꯣꯏꯒꯤ ꯔꯣꯏ ꯒ꯭ꯔꯨꯞꯀꯤ ꯐꯣꯟ ꯈꯨꯗꯤꯡꯃꯛꯄꯨ ꯇꯦꯞ ꯇꯧꯗꯨꯅ ꯀꯣꯜ ꯔꯦꯀꯣꯔꯗ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯆꯦꯛ ꯇꯧꯔꯕꯅꯤ ꯑꯩꯈꯣꯏꯒꯤ ꯔꯣꯏ ꯀꯥꯡꯂꯨꯞꯀꯤ ꯃꯔꯛꯇꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯏꯟꯐꯣꯔꯃꯦꯁꯟ ꯑꯁꯤ ꯂꯤꯛ ꯑꯣꯏꯍꯜꯂꯦ ꯃꯍꯥꯛ ꯑꯗꯨꯗꯤ ꯀꯅꯥꯃꯠꯇ ꯅꯠꯇꯦ ꯍꯥꯏꯔꯒ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯂꯤꯗꯔꯗꯨꯒꯤ ꯃꯇꯨꯡꯗꯒꯤ ꯀꯜꯀꯤ ꯍꯥꯏꯔꯛꯂꯒ ꯀꯜꯀꯤꯅ ꯅꯣꯡꯃꯩꯅ ꯅꯝꯃꯝꯃꯤ ꯑꯗꯨꯗꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯂꯤꯗꯔꯗꯨꯅ ꯑꯩꯈꯣꯏꯅ ꯅꯍꯥꯛꯄꯨ ꯑꯗꯨ ꯌꯧꯅ ꯊꯥꯖꯔꯝꯃꯤ
ꯊꯥꯖꯔꯒ ꯃꯇꯝ ꯑꯗꯨꯗ ꯀꯜꯀꯤꯅ ꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯀꯔꯤꯒꯨꯝꯕ ꯅꯨꯄꯥꯅ ꯐꯠꯇꯕ ꯇꯧꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛ ꯑꯁꯤꯕꯨ ꯃꯁꯇꯔ ꯃꯥꯏꯟꯗꯅꯤ ꯍꯥꯏꯅꯩ ꯑꯗꯨꯕꯨ ꯅꯨꯄꯤꯅ ꯇꯧꯕ ꯇꯥꯔꯒꯗꯤ ꯑꯔꯥꯟꯕꯅꯤ ꯍꯥꯏꯅꯩ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯂꯤꯗꯔꯗꯨꯕꯨ ꯅꯣꯡꯃꯩꯅ ꯀꯥꯞꯄꯒ ꯍꯥꯠꯇꯣꯛꯈꯤꯔꯝꯃꯤ ꯍꯥꯏꯔꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯂꯤꯗꯔꯁꯤꯗꯅꯤ ꯕꯤꯁ꯭ꯋꯥꯡꯅ ꯃꯍꯥꯛꯅ ꯕꯣꯔꯗ ꯃꯦꯝꯕꯔꯒꯤ ꯃꯤꯇꯤꯡ ꯍꯜꯂꯛꯇ꯭ꯔꯤ ꯐꯥꯎꯕ ꯕ꯭ꯂꯦꯛ ꯕꯣꯛꯁ ꯑꯗꯨ ꯐꯖꯅ ꯁꯦꯟꯅꯔꯝꯃꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯕꯗꯨ ꯑꯁꯣꯝ ꯅꯥꯀꯟꯗꯅ ꯑꯃꯨꯛ ꯑꯁꯣꯛꯅ ꯕꯤꯁ꯭ꯋꯥꯡꯗ ꯀꯣꯏꯟ ꯑꯃ ꯄꯨꯊꯣꯛꯑꯒ ꯋꯥꯔꯤ ꯑꯁꯤ ꯌꯥꯝꯅ ꯁꯥꯡꯈ꯭ꯔꯦ ꯑꯩꯍꯥꯛ ꯀꯃꯥꯏꯅ ꯍꯧꯒꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯀꯣꯏꯜ ꯑꯃ ꯇꯣꯁ ꯇꯧꯔꯒ ꯀꯣꯏꯜ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯈꯨꯔꯨꯗ ꯊꯝꯃꯝꯃꯤ ꯑꯗꯨꯒ ꯀꯣꯏꯟ ꯑꯗꯨ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯔꯝꯃꯤ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯋꯥꯔꯤ ꯑꯁꯤ ꯍꯨꯔꯥꯟꯕ ꯑꯃꯒꯤ ꯋꯥꯔꯤꯗꯒꯤ ꯍꯧꯔꯁꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯑꯁꯣꯝ ꯅꯥꯀꯟꯗꯁꯨ ꯁꯥꯍꯣ ꯑꯗꯨꯕꯨ ꯂꯩꯔꯤꯕ ꯒꯨꯟꯗꯥ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅ ꯄꯥꯅꯕ ꯉꯝꯃꯝꯗꯦ ꯑꯁꯨꯝꯅ ꯒꯨꯟꯗꯥ ꯃꯌꯥꯝꯁꯤꯡ ꯑꯁꯤꯕꯨ ꯂꯣꯏꯅ ꯐꯨꯗꯠꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯒꯨꯟꯗꯥ ꯂꯤꯗꯔꯗꯨꯒ ꯁꯥꯍꯣꯒ ꯍꯧꯖꯤꯛ ꯐꯨꯅꯕ ꯇꯥꯔꯝꯃꯤ ꯑꯗꯨꯕꯨ ꯁꯥꯍꯣꯒꯤ ꯃꯈꯨꯠꯇꯗꯤ ꯒꯨꯟꯗꯥ ꯂꯤꯗꯔꯗꯨ ꯀꯔꯤꯃꯠꯇ ꯑꯣꯏꯔꯝꯗꯦ ꯁꯥꯍꯣꯅ ꯏꯔꯥꯏ ꯂꯥꯏꯅ ꯃꯥꯏꯊꯤꯕ ꯄꯤꯔꯝꯃꯤ ꯃꯤꯁꯇꯔ ꯑꯩꯈꯣꯏꯗ ꯀꯜꯀꯤꯅ ꯕ꯭ꯂꯦꯛ ꯕꯣꯛꯁ ꯑꯗꯨꯕꯨ ꯂꯣꯀꯔꯗꯨꯗꯒꯤ ꯍꯥꯡꯇꯣꯛꯑꯒ ꯂꯧꯊꯣꯛꯄ ꯑꯁꯤꯕꯨ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯗꯦꯕ꯭ꯔꯥꯁꯇ ꯕ꯭ꯂꯦꯛ ꯕꯣꯛꯁ ꯑꯗꯨꯕꯨ ꯐꯪꯉꯦ ꯍꯥꯏꯗꯨꯅ ꯐꯣꯟ ꯇꯧꯗꯨꯅ ꯍꯥꯏꯈꯤꯔꯝꯃꯤ ꯃꯣꯗꯒꯤ ꯑꯁꯣꯝꯗ ꯑꯃꯨꯛ ꯗꯦꯕ꯭ꯔꯥꯁꯒꯤ ꯇꯤꯝ ꯑꯗꯨ ꯁꯥꯍꯣꯒꯤ ꯃꯅꯥꯛꯇ ꯌꯧꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯗꯦꯕ꯭ꯔꯥꯁꯅ ꯁꯥꯍꯣꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯌꯦꯡꯉꯨꯅꯦ ꯀꯌꯥꯗ ꯅꯨꯡꯁꯤꯈ꯭ꯔꯕ ꯃꯁꯤꯒꯤ ꯅꯨꯄꯥ ꯃꯆꯥ ꯑꯁꯦ ꯏ ꯉꯥꯛꯇ ꯉꯥꯏꯔꯦꯅꯦ ꯑꯩꯈꯣꯏꯒꯤ ꯃꯤꯁꯤꯡꯅ ꯐꯖꯅ ꯐꯨꯕꯤꯈ꯭ꯔ ꯃꯥꯜꯂꯦ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯗꯦꯕ꯭ꯔꯥꯁꯀꯤ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨ ꯑꯃ ꯍꯧꯒꯠꯂꯛꯑꯒ ꯃꯉꯣꯟꯗ ꯇꯩꯔꯤꯕ ꯏꯁꯤꯡ ꯑꯁꯤ ꯃꯍꯥꯛꯀꯤ ꯏ ꯅꯠꯇꯦ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯏꯅꯤ ꯍꯥꯏꯔꯒ ꯅꯨꯄꯥ ꯑꯗꯨ ꯃꯐꯝ ꯑꯁꯤꯗ ꯂꯦꯛꯊꯔꯒ ꯇꯥꯈꯤꯔꯝꯃꯤ ꯑꯗꯨꯗꯒꯤ ꯁꯥꯍꯣꯅ ꯃꯍꯥꯛꯀꯤ ꯃꯃꯥꯏꯗ ꯇꯩꯔꯝꯃꯤꯕ ꯏ ꯃꯌꯥꯝꯁꯤꯡ ꯑꯗꯨꯕꯨ ꯃꯈꯨꯠꯅ ꯇꯩꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯏ ꯑꯗꯨ ꯀꯔꯤꯝꯇ ꯁꯣꯛꯇꯕꯤ ꯂꯩꯔꯝꯃꯤ ꯑꯁꯤꯒꯨꯝꯕ ꯃꯑꯣꯡ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯗꯦꯕ꯭ꯔꯥꯁ ꯑꯗꯨꯁꯨ ꯌꯥꯝꯅ ꯉꯛꯑꯝꯃꯤ ꯃꯗꯨꯗꯒꯤ ꯗꯦꯕ꯭ꯔꯥꯁꯅ ꯉꯁꯤ ꯐꯥꯎꯗ ꯑꯩꯉꯣꯟꯗ ꯑꯁꯤꯒꯨꯝꯅ ꯀꯅꯥꯃꯠꯇꯅ ꯀꯤꯍꯟꯕ ꯑꯁꯤ ꯇꯧꯔꯛꯇ꯭ꯔꯤ ꯅꯪꯅꯗꯤ ꯑꯩꯉꯣꯟꯗ ꯀꯤꯍꯜꯂꯤ ꯅꯪꯒꯤ ꯕ꯭ꯔꯦꯟ ꯑꯁꯤꯅ ꯃꯇꯧ ꯀꯔꯝꯅ ꯃꯊꯧ ꯇꯧꯏ ꯍꯥꯏꯕ ꯑꯁꯤꯅꯤ ꯑꯩꯍꯥꯛꯅ ꯈꯪꯅꯤꯡꯉꯤꯕ ꯑꯁꯤ ꯃꯗꯨ ꯃꯌꯥꯝ ꯑꯗꯣ ꯈꯪꯅꯕꯒꯤꯗꯃꯛꯇ ꯉꯁꯤꯗꯤ ꯅꯍꯥꯛꯀꯤ ꯅꯥꯀꯣꯗꯣ ꯊꯨꯒꯥꯏꯔꯒ ꯌꯦꯡꯉꯁꯤ ꯍꯥꯏꯔꯝꯃꯤ ꯑꯁꯨꯝꯅ ꯍꯥꯏꯕꯒ ꯉꯁꯥꯏꯒꯤ ꯑꯗꯨꯒꯨꯝꯕ ꯒꯨꯟꯗꯥ ꯀꯌꯥ ꯑꯃ ꯁꯥꯍꯣꯕꯨ ꯀꯣꯏꯁꯤꯜꯂꯛꯄ ꯑꯁꯤꯕꯨ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤ ꯗꯦꯕ꯭ꯔꯥꯁꯅ ꯃꯈꯣꯏ ꯃꯌꯥꯝꯁꯤꯡ ꯑꯁꯤꯕꯨ ꯑꯩꯒꯤ ꯏꯃꯥꯡꯗ ꯂꯣꯏꯅ ꯍꯥꯠꯂꯨ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯁꯣꯝꯗꯁꯨ ꯀꯜꯀꯤꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯃꯌꯥꯝꯁꯤꯡ ꯑꯗꯨꯕꯨ ꯍꯥꯠꯇꯣꯛꯑꯕ ꯃꯇꯨꯡꯗ ꯕ꯭ꯂꯦꯛ ꯕꯣꯛꯁ ꯑꯗꯨꯕꯨ ꯍꯥꯞꯇꯨꯅ ꯂꯣꯀꯔꯗꯨꯕꯨ ꯍꯥꯡꯇꯣꯛꯑꯝꯃꯤ ꯑꯁꯣꯝꯗꯅ ꯑꯁꯣꯡꯅ ꯑꯃꯨꯛ ꯕꯤꯁ꯭ꯋꯥꯡꯗ ꯑꯁꯨꯝꯅ ꯋꯥꯔꯤ ꯂꯤꯗꯨꯅ ꯂꯩꯔꯝꯃꯤ ꯃꯨꯝꯕꯥꯏꯗ ꯑꯍꯨꯝꯔꯛ ꯍꯨꯔꯥꯟꯈꯤꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯊꯤꯖꯤꯟꯕ ꯃꯇꯝꯗ ꯑꯩꯅ ꯈꯪꯕ ꯉꯝꯃꯦ ꯃꯗꯨꯗꯤ ꯍꯨꯔꯥꯜꯂꯤꯕ ꯄꯩꯁꯥ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯀꯅꯥꯒ ꯃꯔꯤ ꯂꯩꯅꯩ ꯍꯥꯏꯕ ꯃꯇꯝꯗ ꯔꯣꯏ ꯒ꯭ꯔꯨꯞꯀ ꯃꯔꯤ ꯂꯩꯅꯩ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯈꯟꯈꯤ ꯅꯈꯣꯏꯒꯤ ꯄꯩꯁꯥ ꯀꯌꯥ ꯑꯃ ꯃꯥꯡꯉꯕ ꯃꯇꯨꯡꯗ ꯐꯥꯎ ꯅꯍꯥꯛꯅ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇ ꯇꯨꯃꯤꯟꯅ ꯂꯩꯁꯤꯜꯂꯤꯕꯅꯣ ꯑꯗꯨꯕꯨ ꯑꯩꯅ ꯑꯃꯨꯛ ꯒ꯭ꯌꯥꯟ ꯇꯥꯔꯛꯈꯤ ꯅꯈꯣꯏꯅ ꯍꯨꯔꯥꯟꯕꯒꯤ ꯊꯕꯛ ꯇꯧꯔꯤꯕ ꯑꯗꯨꯗꯤ ꯍꯨꯔꯥꯟꯕ ꯑꯃ ꯂꯩ ꯍꯥꯏꯕꯒꯤ ꯋꯥꯔꯤ ꯑꯁꯤ ꯁꯥꯒꯠꯅꯕ ꯑꯣꯏꯔꯝꯃꯤ ꯁꯥꯍꯣꯅ ꯄꯨꯂꯤꯁ ꯁꯤꯖꯤꯟꯅꯔꯒ ꯕꯦꯡꯗꯒꯤ ꯕ꯭ꯂꯦꯛ ꯕꯣꯛꯁ ꯑꯗꯨꯕꯨ ꯍꯨꯔꯥꯜꯍꯜꯂꯤ ꯑꯗꯨꯒ ꯅꯈꯣꯏꯅ ꯕ꯭ꯂꯦꯛ ꯕꯣꯛꯁꯀꯤ ꯃꯤꯡ ꯑꯗꯨꯕꯨ ꯁꯤꯖꯤꯟꯅꯔꯒ ꯗꯦꯕ꯭ꯔꯥꯁ ꯑꯃꯗꯤ ꯄ꯭ꯔꯤꯟꯁꯄꯨ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯤ ꯃꯁꯤꯅ ꯍꯥꯏꯅꯤꯡꯉꯤꯕꯗꯤ ꯄꯨꯂꯞꯅ ꯍꯥꯏꯔꯒ ꯑꯁꯣꯝꯗ ꯗꯦꯕ꯭ꯔꯥꯁꯅ ꯁꯥꯍꯣꯗ 2 lakh crore ꯍꯥꯏꯔꯛꯂꯝꯃꯤ ꯑꯩꯅ ꯃꯁꯤꯒꯤ ꯋꯥꯁꯦ ꯅꯪꯉꯣꯟꯗ ꯃꯤꯂꯤꯌꯟꯁꯂꯛ ꯍꯪꯕ ꯌꯥꯏ ꯑꯗꯨꯕꯨ ꯑꯩꯉꯣꯟꯗ ꯍꯧꯖꯤꯛ ꯃꯇꯝ ꯂꯩꯇ꯭ꯔꯦ ꯑꯩꯅ ꯔꯣꯏꯒꯤ ꯐꯝꯐꯝ ꯂꯥꯡ ꯑꯗꯨꯗ ꯐꯝꯅꯕꯒꯤ ꯑꯩꯍꯥꯛ ꯍꯧꯖꯤꯛ ꯉꯥꯏꯗꯨꯅ ꯂꯩꯔꯤ ꯑꯗꯨꯒ ꯁꯣꯝꯗ ꯑꯃꯨꯛ ꯑꯁꯣꯛꯅ ꯕꯤꯁ꯭ꯋꯥꯡꯗ ꯅꯪꯅ ꯗꯦꯕ꯭ꯔꯥꯁꯇꯒꯤ ꯄꯩꯁꯥ ꯍꯨꯔꯥꯟꯅꯕꯒꯤꯗꯃꯛꯇ ꯕ꯭ꯂꯦꯛ ꯕꯣꯛꯁ ꯍꯥꯏꯕꯒꯤ ꯋꯥꯔꯤ ꯑꯃꯃꯨꯛ ꯁꯥꯒꯠꯂꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯅꯍꯥꯛꯀꯤ ꯂꯣꯀꯔꯗꯨꯗ ꯂꯩꯔꯤꯕ ꯑꯗꯨꯅ ꯀꯔꯤꯅꯣ ꯍꯥꯏꯔꯒ ꯑꯁꯣꯝꯗ ꯀꯜꯀꯤꯅ ꯂꯣꯀꯔꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯕꯒꯤ ꯁꯤꯟ ꯑꯁꯤꯕꯨ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯤ ꯑꯗꯨꯒ ꯑꯁꯣꯛꯅ ꯑꯁꯣꯝꯗ ꯂꯣꯀꯔꯗꯨꯒꯤ ꯃꯅꯨꯡꯗ ꯄꯩꯁꯥ ꯂꯩꯇꯕ ꯇꯥꯔꯒꯅ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯦ ꯃꯗꯨ ꯃꯌꯥꯝꯗꯨ ꯈꯪꯉꯛꯄꯗꯅꯤ ꯑꯩꯍꯥꯛꯅ ꯑꯉꯛꯄ ꯐꯥꯎꯔꯤꯕ ꯑꯁꯦ ꯗꯦꯕ꯭ꯔꯥꯁꯀꯤ ꯂꯣꯀꯔ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯄꯩꯁꯥ ꯃꯌꯥꯝꯁꯤꯡ ꯑꯗꯨꯒ ꯅꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯗ ꯊꯥꯈꯤꯕ ꯖꯍꯥꯖ ꯀꯥꯏꯕꯗ ꯌꯥꯎꯈꯤꯕ ꯄꯩꯁꯥ ꯃꯌꯥꯝꯁꯤꯡ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯩ ꯑꯁꯨꯝꯅ ꯍꯥꯏꯕꯒ ꯗꯦꯕ꯭ꯔꯥꯁꯀꯤ ꯂꯣꯀꯔꯁꯤꯡ ꯑꯗꯨꯗ ꯁꯅꯥ ꯃꯌꯥꯝ ꯑꯃ ꯊꯝꯖꯤꯟꯕꯒꯤ ꯁꯛꯇꯝ ꯑꯁꯤꯕꯨ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤ ꯑꯁꯣꯛꯅ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯇ꯭ꯔꯛ ꯃꯅꯨꯡꯗꯁꯨ ꯌꯥꯎꯍꯧꯗꯦ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯄꯩꯁꯥ ꯑꯗꯨ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯦ ꯑꯁꯣꯛꯀꯤ ꯋꯥꯁꯤꯗ ꯕꯤꯁ꯭ꯋꯥꯡꯅ ꯃꯍꯥꯛꯀꯤ ꯄꯣꯀꯦꯠꯇ ꯊꯤꯜꯂꯛꯑꯒ ꯃꯍꯥꯛꯀꯤ ꯄꯣꯀꯦꯠ ꯃꯅꯨꯡꯗꯒꯤ ꯉꯁꯥꯏ ꯑꯁꯣꯛꯅ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯔꯤꯕ ꯄꯩꯁꯥ ꯑꯗꯨꯕꯨ ꯂꯧꯊꯣꯔꯛꯑꯝꯃꯤ ꯑꯁꯤꯅ ꯍꯥꯏꯅꯤꯡꯉꯤꯕꯗꯤ ꯍꯨꯔꯥꯟꯕꯒꯤ ꯄꯩꯁꯥ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯕꯤꯁ꯭ꯋꯥꯡ ꯍꯣꯏꯗ ꯂꯩꯔꯦ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯁꯣꯝꯗ ꯀꯜꯀꯤꯅ ꯂꯣꯀꯔꯗꯨꯒꯤ ꯃꯅꯨꯡꯗ ꯁꯨꯝ ꯆꯪꯉꯛꯄ ꯃꯇꯝꯗ ꯔꯣꯏ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯇꯤꯝꯒꯤ ꯃꯤꯁꯤꯡꯒꯤ ꯐꯣꯇꯣ ꯀꯌꯥ ꯑꯃ ꯎꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯁꯪꯁꯀ꯭ꯔꯤꯠꯀꯤ ꯂꯥꯏꯔꯤꯛ ꯑꯃꯕꯨꯁꯨ ꯎꯔꯝꯃꯤ ꯑꯗꯨꯒ ꯁꯤꯟ ꯑꯁꯤ ꯑꯁꯣꯝ ꯅꯥꯀꯟꯗ ꯁꯥꯍꯣꯏꯗ ꯑꯃꯨꯛ ꯎꯠꯂꯛꯏ ꯍꯧꯖꯤꯛ ꯁꯥꯍꯣꯒꯤ ꯃꯅꯥꯛꯇ ꯒꯨꯟꯗꯥ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅ ꯂꯣꯏꯅ ꯆꯦꯟꯁꯤꯜꯂꯛꯑꯝꯃꯤ ꯃꯗꯨꯗꯒꯤ ꯑꯁꯣꯛꯅ ꯑꯃꯨꯛ ꯑꯩꯅ ꯅꯪꯉꯣꯟꯗ ꯍꯪꯈ꯭ꯔꯤꯕ ꯋꯥꯍꯪ ꯃꯌꯥꯝꯁꯤꯡ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝꯁꯤꯡꯗꯤ ꯂꯣꯏꯅ ꯐꯪꯉꯦ ꯑꯗꯨꯕꯨ ꯑꯩꯉꯣꯟꯗ ꯍꯧꯖꯤꯛ ꯋꯥꯍꯪ ꯑꯃꯒꯤ ꯄꯥꯎꯈꯨꯝ ꯈꯛꯇꯪꯅꯤ ꯐꯪꯗ꯭ꯔꯤꯕ ꯑꯁꯦ ꯅꯍꯥꯛ ꯑꯃꯗꯤ ꯁꯥꯍꯣꯒꯤ ꯃꯔꯛꯇ ꯂꯩꯅꯔꯤꯕ ꯑꯁꯤ ꯀꯔꯤ ꯃꯔꯤꯅꯣ ꯑꯁꯨꯝꯅ ꯍꯥꯏꯕꯒ ꯀꯜꯀꯤꯅ ꯂꯣꯀꯔꯗꯨꯒꯤ ꯃꯅꯨꯡꯗ ꯐꯣꯇꯣꯁꯤꯡ ꯑꯗꯨ ꯑꯗꯨꯝ ꯌꯦꯡꯒ ꯂꯥꯛꯄ ꯃꯇꯝꯗ ꯔꯣꯏꯒ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯅꯤ ꯑꯃꯒ ꯄꯨꯜꯂꯒ ꯂꯩꯕ ꯑꯁꯤ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤ ꯑꯗꯨꯒ ꯁꯣꯝꯗ ꯑꯃꯨꯛ ꯉꯁꯥꯏꯒꯤ ꯑꯉꯛꯄ ꯄꯖꯜ ꯋꯥꯖꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯅꯨꯄꯤꯗꯨꯅ ꯃꯉꯣꯟꯗ ꯐꯪꯉꯦ ꯍꯥꯏꯗꯨꯅ ꯄꯤꯔꯝꯕ ꯑꯗꯨꯕꯨ ꯇꯦꯕꯜꯗ ꯊꯝꯃꯒ ꯃꯁꯤꯒꯤ ꯄꯣꯠ ꯑꯁꯤꯒ ꯁꯥꯍꯣꯒꯒꯤ ꯃꯔꯛꯇ ꯂꯩꯅꯔꯤꯕ ꯑꯁꯤꯅ ꯀꯔꯤꯅꯣ ꯃꯗꯨꯒꯤ ꯋꯥꯍꯪꯁꯤꯡ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨ ꯄꯤꯅꯕꯒꯤꯗꯃꯛꯇꯗꯤ ꯃꯁꯤꯒꯤ ꯄꯖꯜꯒꯤ ꯕꯣꯛꯁ ꯃꯆꯥ ꯑꯁꯤꯅ ꯂꯣꯏꯅ ꯄꯤꯒꯅꯤ ꯍꯥꯏꯔꯝꯃꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯄꯖꯜꯒꯤ ꯕꯣꯛꯁ ꯑꯁꯤꯒꯤ ꯃꯅꯤꯡꯗ ꯁꯪꯁꯀ꯭ꯔꯤꯠꯀꯤ ꯋꯥꯍꯩ ꯈꯔꯕꯨ ꯊꯥꯔꯒ ꯂꯩꯔꯝꯕꯁꯤ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤ ꯑꯗꯨꯒ ꯁꯣꯝꯗꯅ ꯑꯃꯤꯔ ꯈꯥꯟꯅ ꯑꯂꯦꯛꯁ ꯐꯔꯅꯥꯟꯗꯦꯁ ꯑꯗꯨꯕꯨ ꯐꯥꯕ ꯉꯝꯃꯝꯃꯤ ꯑꯗꯨꯒ ꯑꯂꯦꯛꯁ ꯐꯔꯅꯥꯟꯗꯦꯁꯇ ꯅꯍꯥꯛꯅ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯑꯩ ꯎꯔꯒ ꯆꯦꯜꯂꯤꯕꯗꯣ ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏꯗ ꯃꯍꯥꯛꯅ ꯍꯪꯉꯤꯕ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯐ꯭ꯂꯥꯁꯕꯦꯛꯀꯤ ꯋꯥꯔꯤ ꯑꯃꯕꯨ ꯑꯩꯈꯣꯏꯗ ꯍꯟꯀꯠꯇꯨꯅ ꯎꯍꯜꯂꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤ ꯑꯂꯦꯛꯁ ꯐꯔꯅꯥꯟꯗꯦꯁ ꯑꯁꯤꯕꯨ ꯁꯥꯍꯣꯅ ꯀꯟꯕꯤꯔꯛꯈꯤꯕꯒꯤ ꯃꯇꯥꯡ ꯑꯗꯨꯅꯤ ꯃꯇꯝ ꯑꯗꯨꯗ ꯁꯥꯍꯣꯅ ꯏꯟꯐꯣꯔꯃꯦꯁꯟ ꯄꯥꯝꯃꯦ ꯍꯥꯏꯗꯨꯅ ꯍꯪꯈꯤꯕ ꯑꯗꯨ ꯑꯂꯦꯛꯁ ꯐꯔꯅꯥꯟꯗꯦꯁꯇ ꯑꯁꯨꯝꯅ ꯍꯪꯕ ꯑꯣꯏꯔꯝꯃꯤ ꯅꯍꯥꯛꯅ ꯃꯤꯑꯣꯏ ꯑꯍꯨꯝꯗ ꯅꯣꯡꯃꯩ ꯌꯣꯟꯈꯤ ꯅꯪꯅ ꯅꯣꯡꯃꯩ ꯌꯣꯟꯈꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯍꯧꯖꯤꯛ ꯀꯗꯥꯏꯗ ꯂꯩ ꯑꯩꯅ ꯅꯪ ꯑꯁꯤꯕꯨ ꯏꯔꯥꯏ ꯂꯥꯏꯅ ꯅꯍꯥꯛ ꯀꯜꯂꯤꯕ ꯑꯁꯤꯒꯨꯝꯅ ꯍꯥꯠꯄ ꯉꯝꯃꯤ
asumna hek haibo lebuga Alex Fernandez na Lal Banglo hairaklammi mestige khoida mamangi matamda Amir Khan na thijangiba Lal Banglo gi case dubu moi khoida uhali aduga Lal Banglo gi case adugi mioye mana mafum adu leramiba mising adubu numaina kapagi sinasi khoida uhali aduga somda mu asokna box aduda iriba Sanskrit maya adubu panaba honaba matamda mahak paba hairamde mahaki mawong sida biswangna noga mahaki chirup adu mathakta kapthoga langthoamaga Istatak pranasaya ka saba samadhi satyaya ke saba somna haibaga Lal Banglo gi mising adubu hatpagi sinasi khoida uwa phangli aduga matastige khoina uwa phangi madudi Lal Banglo da halamiba mising adu sahona oiduna lemi haiba asi asumna sahona Lal Banglo gi mising adu hatpane haibadu khangakpadagi di Amir Khan su yamna ngam aduga Alex Fernandez na Armani gi club adudagi sian khriba adu Amir Khan ubagi oiramde Amir Khan gi matungda saho lerambadagi saho dubu ubadagi kiduna sian khibana haiba asi ekoina hujikti khangba ngamli Vaduki bisongna makhatana Kim Prabhas he takim somna mata asida ngangiba Sanskrit lon asi roina mamangi matamda India gi Internal Affairs Ramaswamy bu makoina sign tahunduna lorba matungda tholaba matamda haikhiba waduni haibagi atradi awangba thakki gyan taba midi achumba ngangani mahakna ningthau amagi matawgum santi bu porkani aduga mangonda asengba lusingba ma oibagi magun singa du suyawgani ariba wahi pareng asi mayamda ayakna unna ningsing biho haibagi maramdi ariba wahi asi roina hairambani aduga roigi maru pot amabu saho da lerami bani masina taningi basi roi amadi saho makoini gi marakta connection ama lairi ha basi ekoina khangba ngamli masteke khoida biswangna ngasi bawda lerakliba history myam sing asida ningthau singna mahaki marai ba ko ngakthokna bagi damakta tanmi tengol kya au semkatli aduga sumna haibaga kalki adu roi gi photo ama urubadi mahak adu amna ki bagi mongda maning hala ami aduga somdasu ngasai Devrasna tahobo hatna ba haiduna thazalaiba gundam myam sing aduna saho da hek jotli yarba utup aduna ange hek tawbaga mahaki mamai mapa yobum tamda lepkhirami mastege khoida kalki da Ibrahimna roina ngasidagina sahi kun mangagi mamangdagi roina mahaki masa amabu lona yoglai asumna haiba wa adubu kalkina ningsingami aduga ngasaige kalkina ukhiba roigi photo adugi nakanda saho sibu leptuna lemi asumna biswangna roigi masa nupa amane haiduna khanduna lemi ba duna aranbo eramba aduga uranba amane haiduna khaliba miduna roigi asengma masa nupa eramba sida mahak asi ngakmana mafum asida tusalibani objekti kalki si mahaki asma gi problem aduna mahak sorphunba urami aduga somdana biswangna asokta makhata na sum wari liduna lemi mahakna lana dusu sembani aduga objekti lana dusu mahakna ngamme mahak hojik mahaki singasan aduda amona halaga mahaki singasan aduda famani maramdi mahaki laiba adubo amona mahakna amu ngak senabagi damakta aduga masdiki mu flashback sinda mamangi matamda Ebrasoina team oise haibada yakidaba nupa aduna sahoda roina sahi 15 chupna ngak senduna thamaiba kanara hariba kungang asibu Debrasna supna tagi numidang amada loisilibani haiduna pauk tambagi saktam asibu koina uba phangi mata astige koina khangba ngamai madudi saho amadi hojiki nupa adugi marakta afaba mari lei haibasi Masdagi sahoda hatkani haiduna sensalami ba gunda myam sing adu topa gunda myam amuna loina hatorami maramdi hariba gunda sing asi ngasai Debrasna makoina team orisi haiba matamda yakidaba nupa aduna mahaki mayamba adu mahaki memangmaktada Debrasna hatkiba aduda sahogi mateng pangduna Debraski mi sing asibu halalibani aduga somda mu biswangna asokta nahak objekti gyan tarabra asengba ningthau adu kanano haiduna hangami asumna mamangdagi hauna huranba amane haiduna khallaga lerami ba mi sina roigi masanupa asengba oiramba aduda soksu yamna angakpa haibdo oirami asomda Devras asibu sahobu halangini haiduna mahakna thazalaiba gunda sing aduna mahakpu oina mafum asida jotli yarba sektobaduna kanthalami modagi sahona Debrasta sumna harmi sahi kul aina aigi babagi manaktagi yamna lapna leiki asumna harga mamangi matamda roina Mumbai da chatpagi sin adu boikoida uhali matam aduda mahakna wari sanakhiba adu mahaki machanupa sahoga oiduna lemi sahona kadaida yaure haibaga mapana ballet PR haraklami hariba sini mamangi matamda roida kadaida yaure haiduna hangakhiba matamda ballet PR yaure haibaga truck na thongakhiba matang adu hariba singasi sahona background voice tagi wari liduna koida khangali aina angang oringai gi matamdagi hauna yak asi aigi babagi manakta leite aduga sahona angang oringai gi matamda yamna angakwa puzzle gi box adubu mangonda mapana pibirakhiba oirami aduga angang oiringai dagi hauna mapana mangonda karigumba ma hainingba mali haiduna adum wahang asi hangduna lakri adubu sahona di imtanate haiduna adum khumami aduga roina Mumbai da sapa numit adugi hek nongan baga machanupa sahoga makoini thenagadabu oirami aduga roina mahaki machanupa adubu makoigi board ki member gi miyoi sing aduda masak takadabu oirami asumna makoini na video call sanba matam aduda su mapana sahoda nahak aingonda karigumba khara hainingbra haiduna hangami sahona su hayeng thengnaraga hairage harami
ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯄꯥ ꯑꯗꯨ ꯇ꯭ꯔꯛ ꯑꯃꯅ ꯊꯣꯝꯕꯗꯒꯤ ꯑꯦꯛꯁꯤꯗꯦꯟ ꯇꯧꯈꯤꯕ ꯑꯣꯏꯔꯝꯃꯤ ꯑꯗꯨꯕꯨ ꯃꯇꯝ ꯑꯗꯨꯗ ꯔꯣꯏꯒꯤ ꯐꯣꯟ ꯑꯗꯨ ꯇꯠꯇꯕ ꯑꯣꯏꯔꯝꯃꯤ ꯁꯥꯍꯣꯅꯁꯨ ꯃꯄꯥꯕꯨ ꯑꯗꯨꯝ ꯀꯧꯖꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯔꯣꯏ ꯑꯗꯨ ꯁꯤꯕꯃꯛꯇꯤ ꯁꯤꯗ꯭ꯔꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯔꯣꯏꯕꯨ ꯍꯥꯠꯄꯗ ꯆꯦꯟꯅꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯎꯕ ꯐꯪꯂꯤ ꯑꯍꯥꯟꯕꯗ ꯂꯥꯜ ꯕꯪꯒ꯭ꯂꯣꯒꯤ ꯀꯦꯁꯇ ꯌꯥꯎꯈꯤꯕ ꯁꯤꯗꯨꯅ ꯂꯩꯔꯝꯕ ꯅꯨꯄꯥ ꯑꯍꯨꯝ ꯑꯗꯨꯁꯨ ꯔꯣꯏ ꯍꯥꯠꯄ ꯑꯁꯤꯗ ꯌꯥꯎꯗꯨꯅ ꯂꯩꯔꯝꯃꯤ ꯃꯔꯝ ꯑꯗꯨꯅꯅꯤ ꯁꯥꯍꯣꯅ ꯃꯈꯣꯏ ꯑꯍꯨꯝꯕꯨ ꯍꯥꯠꯈ꯭ꯔꯤꯕ ꯑꯗꯨ ꯑꯗꯨꯒ ꯅꯨꯄꯥ ꯑꯃꯅ ꯀꯥꯔꯗꯒꯤ ꯀꯨꯝꯊꯔꯛꯄ ꯃꯇꯝꯗ ꯃꯩꯈꯦꯠ ꯂꯥꯏꯇꯔ ꯑꯃꯕꯨ ꯇꯥꯍꯧꯏ ꯑꯗꯨꯒ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯁꯛꯁꯤ ꯎꯕ ꯃꯇꯝꯗꯗꯤ ꯑꯣꯐꯤꯁꯥꯔ ꯁꯤꯟꯗꯦ ꯑꯗꯨ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗꯒꯤꯅꯤ ꯑꯣꯐꯤꯁꯥꯔ ꯁꯤꯟꯗꯦꯒꯤ ꯂꯥꯏꯇꯔ ꯑꯃ ꯃꯥꯡꯍꯧꯋꯦ ꯍꯥꯏꯗꯨꯅ ꯁꯥꯍꯣꯗ ꯍꯥꯏꯈ꯭ꯔꯤꯕ ꯑꯗꯨ ꯃꯗꯨꯗꯒꯤ ꯑꯣꯐꯤꯁꯥꯔ ꯁꯤꯟꯗꯦꯒꯤ ꯃꯇꯨꯡꯗꯒꯤ ꯗꯦꯕ꯭ꯔꯥꯁ ꯆꯪꯉꯛꯑꯒ ꯔꯣꯏꯒꯤ ꯃꯃꯤꯡꯕꯨ ꯀꯧꯔꯝꯃꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯔꯣꯏꯒꯤ ꯐꯣꯟ ꯑꯗꯨ ꯇꯠꯇ꯭ꯔꯤꯕꯅ ꯃꯔꯝ ꯑꯣꯏꯕꯅ ꯁꯥꯍꯣꯅꯁꯨ ꯂꯣꯏꯅ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯗꯦꯕ꯭ꯔꯥꯁꯅ ꯔꯣꯏꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯍꯥꯛ ꯑꯁꯤ ꯂꯝꯕꯤ ꯑꯃꯒꯤ ꯃꯌꯥꯏꯗ ꯍꯨꯏꯒꯤ ꯃꯇꯧꯗꯧꯅ ꯁꯤꯒꯅꯤ ꯍꯥꯏꯕ ꯑꯁꯤ ꯅꯍꯥꯛ ꯅꯣꯡꯃꯇ ꯈꯟꯗꯕ꯭ꯔꯥ ꯑꯗꯨꯕꯨ ꯑꯩꯅꯗꯤ ꯈꯜꯂꯤ ꯍꯥꯏꯔꯒ ꯔꯣꯏꯕꯨ ꯃꯐꯝ ꯑꯁꯤꯗ ꯗꯦꯕ꯭ꯔꯥꯁꯅ ꯅꯣꯡꯃꯩꯅ ꯀꯥꯞꯄꯒ ꯍꯥꯠꯈꯤꯕ ꯑꯣꯏꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁꯥꯍꯣꯒꯤ ꯃꯅꯥꯛꯇ ꯏꯕ꯭ꯔꯥꯍꯤꯝ ꯑꯃꯗꯤ ꯕꯤꯁ꯭ꯋꯥꯡ ꯃꯈꯣꯏ ꯑꯅꯤꯅ ꯔꯣꯏꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯄꯨꯔꯒ ꯂꯥꯛꯑꯝꯃꯤ ꯃꯄꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯁꯥꯍꯣꯒꯤ ꯋꯥꯈꯜꯗ ꯃꯍꯥꯛꯀꯤ ꯃꯄꯥꯅ ꯃꯉꯣꯟꯗ ꯌꯥꯝꯅ ꯇꯠꯇꯅ ꯍꯥꯏꯕ ꯋꯥ ꯅꯪ ꯑꯩꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯍꯥꯏꯅꯤꯡꯕ ꯃꯥꯜꯂꯤ ꯑꯗꯨꯕꯨ ꯁꯨꯡꯍꯥꯏꯗꯦ ꯍꯥꯏꯗꯦ ꯍꯥꯏꯕ ꯋꯥꯍꯩ ꯑꯗꯨ ꯅꯤꯡꯁꯤꯡꯉꯝꯃꯤ ꯑꯁꯨꯝꯅ ꯁꯥꯍꯣꯗꯤ ꯃꯄꯥꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯊꯋꯥꯏ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯔꯝꯗꯦ ꯃꯍꯥꯛ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯥꯏ ꯂꯚ ꯌꯨ ꯗꯦꯗ ꯑꯗꯨꯒ ꯃꯇꯝ ꯑꯗꯨꯗ ꯕꯤꯁ꯭ꯋꯥꯡꯅ ꯌꯥꯝꯅ ꯁꯥꯎꯅ ꯔꯣꯏꯕꯨ ꯍꯥꯠꯄꯗ ꯆꯦꯟꯅꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯂꯦꯝꯅ ꯊꯥꯔꯣꯏꯗꯕꯅꯤ ꯍꯥꯏꯔꯝꯃꯤ ꯏꯕ꯭ꯔꯥꯍꯤꯝꯅ ꯃꯇꯝ ꯑꯗꯨꯗ ꯔꯣꯏꯒꯤ ꯃꯪꯖꯔꯝꯕ ꯃꯪꯂꯥꯟ ꯑꯃ ꯂꯩ ꯃꯗꯨ ꯑꯃꯨꯛꯇ ꯃꯪꯐꯥꯎꯅꯍꯟꯁꯤ ꯍꯥꯏꯔꯝꯃꯤ ꯕꯤꯁ꯭ꯋꯥꯡꯅ ꯃꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯃꯈꯣꯏꯕꯨ ꯐ꯭ꯔꯤꯗ ꯊꯥꯗꯣꯛꯈ꯭ꯔꯁꯤ ꯍꯥꯏꯔꯤꯕ꯭ꯔꯥ ꯕꯕꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯇꯥꯡ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯃꯦ ꯃꯗꯨꯗꯤ ꯕꯤꯁ꯭ꯋꯥꯡ ꯑꯁꯤꯗꯤ ꯏꯕ꯭ꯔꯥꯍꯤꯝꯒꯤ ꯃꯆꯥ ꯑꯣꯏꯔꯝꯃꯦ ꯍꯥꯏꯕ ꯑꯁꯤ ꯁꯥꯍꯣꯅ ꯅꯠꯇꯦ ꯑꯩꯒꯤ ꯕꯕꯥꯒꯤ ꯍꯛꯆꯥꯡꯗ ꯄꯥꯜꯂꯤꯕ ꯑꯁꯤ ꯅꯣꯡꯃꯩ ꯃꯔꯨ 63ꯅꯤ ꯒꯨꯂꯤ ꯑꯃꯃꯝꯒꯤ ꯂꯃꯟ ꯁꯤꯡꯕ ꯑꯣꯏꯅ ꯃꯈꯣꯏꯗ ꯑꯩꯈꯣꯏꯅ ꯒꯨꯂꯤ ꯂꯤꯁꯤꯡ ꯑꯣꯏꯅ ꯄꯤꯒꯗꯕꯅꯤ ꯍꯥꯏꯔꯝꯃꯤ ꯃꯗꯨꯒꯤ ꯄ꯭ꯔꯖꯦꯟꯗꯦꯗ ꯎꯠꯂꯛꯏ ꯁꯥꯍꯣꯅ ꯗꯦꯕ꯭ꯔꯥꯁꯇ ꯑꯩꯅ ꯅꯍꯥꯛꯄꯨ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯗꯨꯝ ꯂꯣꯏꯁꯤꯟꯕ ꯌꯥꯔꯕꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯅꯪ ꯑꯃꯗꯤ ꯅꯪꯒ ꯃꯔꯤ ꯂꯩꯅꯕ ꯈꯨꯗꯤꯡꯃꯛꯄꯨ ꯂꯣꯏꯁꯤꯟꯒꯦ ꯍꯥꯏꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯈꯥꯡꯉꯒ ꯂꯥꯛꯄꯅꯤ ꯍꯥꯏꯔꯒ ꯖꯣꯠꯂꯤ ꯌꯥꯎꯕ ꯎꯇꯨꯞ ꯑꯗꯨ ꯂꯧꯔꯕ ꯃꯇꯨꯡꯗ ꯗꯦꯕ꯭ꯔꯥꯁ ꯑꯁꯤꯕꯨ ꯃꯐꯝ ꯑꯁꯤꯗ ꯊꯣꯝꯇꯠꯂꯒ ꯍꯥꯠꯇꯣꯛꯑꯝꯃꯤ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏꯗ ꯔꯣꯏꯒꯤ ꯕꯣꯔꯗꯀꯤ ꯃꯦꯝꯕꯔꯁꯤꯡ ꯑꯗꯨꯕꯨ ꯑꯩꯈꯣꯏꯗ ꯎꯍꯜꯂꯤ ꯃꯇꯝ ꯑꯁꯤꯗ ꯄ꯭ꯔꯤꯟꯁ ꯑꯃꯗꯤ ꯄ꯭ꯔꯤꯊꯤꯕꯤꯔꯥꯖ ꯃꯈꯣꯏꯁꯤꯡꯗ ꯀꯔꯤꯒꯨꯝꯕ ꯋꯥ ꯈꯔꯕꯨ ꯂꯣꯟꯅ ꯇꯝꯃꯝꯃꯤ ꯍꯥꯏꯔꯤꯕ ꯋꯥ ꯑꯁꯤ ꯇꯝꯕꯗꯒꯤꯗꯤ ꯄ꯭ꯔꯤꯟꯁ ꯑꯗꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ ꯑꯗꯨꯒ ꯏꯕ꯭ꯔꯥꯍꯤꯝ ꯑꯗꯨ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯑꯝꯃꯤ ꯑꯗꯨꯒ ꯏꯕ꯭ꯔꯥꯍꯤꯝꯅ ꯃꯍꯥꯛꯀꯤ ꯕꯣꯔꯗꯀꯤ ꯃꯦꯝꯕꯔꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯑꯩ ꯉꯁꯤꯗꯤ ꯅꯈꯣꯏꯗ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯋꯥ ꯑꯃ ꯍꯥꯏꯒꯗꯕ ꯂꯩ ꯍꯥꯏꯕꯒ ꯑꯁꯣꯝꯗꯅ ꯁꯥꯍꯣ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯄꯥꯛꯑꯝꯕ ꯏꯁꯤꯡ ꯑꯗꯨꯕꯨ ꯆꯥꯝꯊꯣꯛꯇꯨꯅ ꯂꯩꯔꯝꯃꯤ ꯏꯕ꯭ꯔꯥꯍꯤꯝꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯅꯈꯣꯏ ꯂꯣꯏꯅꯃꯛꯅ ꯔꯣꯏꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃ ꯂꯩ ꯍꯥꯏꯕ ꯑꯁꯤꯗꯤ ꯂꯣꯏꯅ ꯈꯪꯉꯝꯃꯅꯤ ꯑꯗꯨꯕꯨ ꯅꯈꯣꯏꯅ ꯅꯍꯥꯟꯗꯒꯤ ꯎꯔꯤꯕ ꯔꯣꯏꯒꯤ ꯃꯆꯥꯅꯨꯄꯥꯅꯦ ꯍꯥꯏꯔꯤꯕ ꯑꯗꯨꯗꯤ ꯔꯣꯏꯒꯤ ꯃꯆꯥꯅꯨꯄꯥ ꯑꯁꯦꯡꯕ ꯅꯠꯇꯦ ꯃꯍꯥꯛ ꯑꯗꯨꯗꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯅꯤ ꯑꯗꯨꯒ ꯏꯛꯕꯥꯜ ꯍꯥꯏꯔꯛꯂꯝꯃꯤ ꯃꯇꯥꯡ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯃꯦ ꯃꯗꯨꯗꯤ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯁꯥꯍꯣꯗ ꯏꯛꯕꯥꯜ ꯍꯥꯏꯕ ꯃꯤ ꯑꯃꯅ ꯀꯣꯜ ꯇꯧꯔꯛꯈꯤꯕ ꯑꯗꯨ ꯏꯕ꯭ꯔꯥꯍꯤꯝꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯒ ꯔꯣꯏꯒꯤ ꯃꯆꯥꯅꯨꯄꯥ ꯁꯥꯗꯨꯅ ꯂꯩꯕ ꯕꯤꯁ꯭ꯋꯥꯡꯗꯨꯅꯦ ꯍꯥꯏꯕ ꯑꯗꯨ ꯑꯗꯨꯗꯒꯤ ꯑꯁꯣꯝꯗ ꯄ꯭ꯔꯤꯟꯁꯅ ꯐꯣꯟ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯄꯨ ꯃꯇꯨꯡꯗꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯃꯅ ꯂꯨꯁꯝ ꯑꯗꯨꯗ ꯆꯣꯞꯁꯇꯤꯛ ꯑꯃꯅ ꯊꯤꯟꯗꯠꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯇꯧꯔꯛꯄ ꯃꯇꯝꯗꯗꯤ ꯃꯍꯥꯛꯀꯤ ꯃꯤꯠꯃꯥꯡꯃꯛꯇꯗ ꯏꯛꯕꯥꯜ ꯑꯗꯨ ꯆꯪꯉꯛꯑꯝꯃꯤ ꯍꯧꯖꯤꯛ ꯁꯥꯍꯣ ꯑꯁꯤ ꯍꯦꯂꯤꯀꯣꯞꯇꯔ ꯑꯃꯗ ꯇꯣꯡꯗꯨꯅ ꯔꯣꯏꯒꯤ ꯑꯣꯐꯤꯁ ꯇꯝꯅ ꯂꯥꯛꯑꯝꯃꯤ ꯑꯗꯨꯒ ꯁꯣꯝꯗꯅ ꯀꯜꯀꯤ ꯑꯗꯨ ꯁꯣꯔ ꯍꯣꯟꯕ ꯋꯥꯁꯜꯂꯛꯄꯗꯒꯤ ꯃꯍꯥꯛꯀꯤ ꯏꯟꯍꯦꯂꯔ ꯑꯗꯨꯕꯨ ꯂꯥꯝꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯀꯜꯀꯤ ꯑꯗꯨ ꯃꯍꯥꯛꯀꯤ ꯏꯟꯍꯦꯂꯔ ꯑꯗꯨ ꯂꯥꯝꯕ ꯐꯪꯗꯕꯗꯒꯤ ꯃꯍꯥꯛꯀꯤꯁꯨ ꯃꯐꯝ ꯑꯁꯤꯗ ꯑꯔꯣꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯃꯗꯨꯗꯒꯤ ꯑꯩꯈꯣꯏꯗ ꯑꯣꯐꯤꯁꯥꯔ ꯁꯤꯟꯗꯦꯕꯨ ꯎꯍꯜꯂꯤ ꯑꯣꯐꯤꯁꯥꯔ ꯁꯤꯟꯗꯦꯅ ꯃꯍꯥꯛꯀꯤ ꯀꯥꯔ ꯃꯅꯤꯡꯗ ꯌꯦꯡꯉꯨꯕ ꯃꯇꯝꯗ ꯕꯣꯛꯁ ꯑꯃ ꯌꯥꯎꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯕꯣꯛꯁ ꯑꯗꯨ ꯍꯥꯡꯇꯣꯛꯑꯒ ꯌꯦꯡꯉꯨꯕ ꯃꯇꯝꯗꯗꯤ ꯃꯍꯥꯛꯀꯤ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯔꯤꯕ ꯑꯇꯣꯞꯄ ꯂꯥꯏꯇꯔ ꯑꯃꯗꯨꯕꯨ ꯌꯥꯎꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯂꯥꯏꯇꯔ ꯑꯅꯤꯗꯨ ꯁꯝꯖꯜꯂꯨꯕ ꯃꯇꯝꯗꯗꯤ ꯕꯣꯝ ꯑꯣꯏꯔꯝꯗꯨꯅ ꯃꯍꯥꯛ ꯑꯗꯨ ꯄꯣꯈꯥꯏꯔꯒ ꯃꯐꯝ ꯑꯁꯤꯗ ꯁꯤꯔꯝꯃꯤ ꯑꯁꯦꯡꯕꯒꯤꯗꯤ ꯃꯍꯥꯛꯀꯤ ꯃꯥꯡꯈ꯭ꯔꯕ ꯂꯥꯏꯇꯔꯗꯨꯕꯨ ꯁꯥꯍꯣꯅ ꯃꯉꯣꯟꯗ ꯒꯤꯐ ꯑꯣꯏꯅ ꯊꯥꯔꯛꯄ ꯑꯣꯏꯔꯝꯃꯤ ꯑꯁꯨꯝꯅ ꯑꯀꯣꯟꯕꯗꯗꯤ ꯁꯥꯍꯣꯅ ꯃꯍꯥꯛꯀꯤ ꯃꯄꯥꯒꯤ ꯂꯃꯟꯕꯨ ꯌꯥꯝꯅ ꯅꯥꯟꯅ ꯄ꯭ꯂꯥꯟ ꯁꯤꯟꯗꯨꯅ ꯈꯨꯝꯃꯝꯃꯤ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏꯗ ꯏꯕ꯭ꯔꯥꯍꯤꯝꯅ ꯕꯣꯔꯗ ꯃꯦꯝꯕꯔꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛ ꯁꯥꯍꯣꯕꯨ ꯀꯧꯁꯤꯜꯂꯛꯑꯝꯃꯤ ꯑꯗꯨꯒ ꯁꯥꯍꯣꯅ ꯃꯄꯥꯒꯤ ꯐꯝꯐꯝ ꯂꯥꯡ ꯔꯣꯏ ꯒ꯭ꯔꯨꯞꯀꯤ ꯆꯤꯌꯥꯔꯗꯨꯗ ꯐꯝꯈꯤꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯗ ꯊꯥ ꯈꯔꯒꯤ ꯃꯇꯨꯡꯗ ꯎꯍꯜꯂꯤ ꯃꯇꯝ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯑꯃꯤꯔꯊꯥꯕꯨ ꯎꯕ ꯐꯪꯂꯤ ꯍꯧꯖꯤꯛ ꯑꯃꯤꯔꯊꯥ ꯑꯁꯤ ꯏꯟꯁꯕ꯭ꯔꯛ ꯑꯁꯇ꯭ꯔꯤꯌꯥꯗ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯁ꯭ꯇ꯭ꯔꯤꯠ ꯑꯗꯨꯗ ꯅ꯭ꯌꯨꯁꯄꯨꯁꯨ ꯁꯟꯇꯣꯛꯇꯨꯅ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯔꯣꯏꯒꯤ ꯒ꯭ꯔꯨꯞꯅ ꯏꯟꯗꯤꯌꯥꯒꯤ ꯈꯨꯡꯒꯪ ꯀꯌꯥ ꯑꯃꯗ ꯃꯩ ꯐꯪꯍꯜꯂꯦ ꯍꯥꯏꯗꯨꯅꯁꯨ ꯄꯥꯎ ꯑꯗꯨꯗ ꯁꯟꯇꯣꯛꯑꯝꯃꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯏꯟꯗꯤꯌꯥꯒꯤ ꯈꯨꯡꯒꯪ ꯀꯌꯥ ꯑꯃꯗ ꯃꯩ ꯐꯪꯍꯜꯂꯤꯕ ꯑꯁꯤ ꯔꯣꯏ ꯒ꯭ꯔꯨꯞꯀꯤ CEO ꯁꯤꯗꯥꯅꯟꯗꯟ ꯁꯥꯍꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯁꯨꯝꯅ ꯁꯥꯍꯣꯒꯤ ꯃꯃꯤꯡ ꯄꯜꯂꯛꯄ ꯑꯁꯤꯗ ꯕꯤꯜꯗꯤꯡ ꯑꯗꯨꯗ ꯊꯦꯠꯂꯤꯕ ꯏꯁꯀ꯭ꯔꯤꯟ ꯑꯗꯨꯗ ꯑꯃꯤꯔꯊꯥꯗꯨ ꯌꯦꯡꯈꯠꯂꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯑꯃꯤꯔꯊꯥꯅ ꯎꯕ ꯐꯪꯉꯝꯃꯤ ꯃꯗꯨꯗꯤ ꯏꯟꯗꯤꯌꯥꯒꯤ ꯂꯥꯏꯔꯕ ꯈꯨꯡꯒꯪꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅ ꯃꯩ ꯐꯪꯕꯒꯤ ꯍꯔꯥꯎꯕꯒꯤ ꯁꯛꯇꯝ ꯑꯗꯨ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯑꯃꯤꯔꯊꯥꯒꯤ ꯅꯥꯀꯟꯗ ꯃꯃꯤ ꯑꯃ ꯇꯥꯔꯛꯑꯝꯃꯤ ꯑꯃꯤꯔꯊꯥꯅ ꯅꯪ ꯑꯩꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯏꯕ꯭ꯔꯥ ꯑꯁꯣꯛꯅ ꯑꯩꯅ ꯅꯉꯣꯟꯗ ꯍꯥꯏꯈꯤꯗꯕ꯭ꯔꯥ ꯅꯪꯒꯤ ꯅꯃꯤꯅ ꯅꯉꯣꯟꯗꯒꯤ ꯐꯥꯎ ꯂꯥꯞꯅ ꯆꯠꯈ꯭ꯔꯕ ꯃꯇꯝꯗ ꯑꯩꯅ ꯅꯪꯒꯤꯗꯃꯛꯇ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯗꯨꯝ ꯂꯦꯞꯀꯅꯤ ꯍꯥꯏꯗꯨꯅ ꯁꯥꯍꯣꯅ ꯃꯅꯥꯛꯇ ꯆꯪꯁꯜꯂꯛꯑꯒ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯗꯕ ꯇꯥꯔꯒꯗꯤ ꯅꯍꯥꯛꯅ ꯅꯣꯡꯃꯩ ꯑꯗꯣ ꯑꯩꯒꯤ ꯂꯥꯏꯕꯛ ꯑꯁꯤꯗ ꯀꯥꯞꯀꯗꯕ ꯅꯠꯇꯦ ꯃꯐꯝ ꯑꯁꯤꯗ ꯀꯥꯞꯄꯨ ꯄꯨꯝꯅꯃꯛ ꯃꯐꯝ ꯑꯁꯤꯗꯒꯤ ꯍꯧꯔꯛꯄꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯊꯃꯣꯏ ꯃꯄꯥ ꯑꯗꯨꯗ ꯃꯈꯨꯠꯅ ꯊꯤꯟꯗꯨꯅ ꯑꯃꯤꯔꯊꯥꯗ ꯍꯥꯏꯔꯝꯃꯤ ꯍꯧꯖꯤꯛ ꯑꯃꯤꯔꯊꯥ ꯑꯗꯨ ꯋꯥ ꯑꯃꯇ ꯉꯥꯡꯉꯝꯗꯦ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯆꯞ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯁꯥꯍꯣꯒꯤ ꯃꯈꯨꯠ ꯑꯗꯨ ꯊꯥꯡꯒꯠꯂꯒ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯃꯍꯥꯛꯅ ꯄꯤꯈꯤꯕ ꯔꯤꯡ ꯑꯗꯨ ꯁꯤꯗꯨꯅ ꯂꯩꯔꯝꯃꯤ ꯍꯧꯖꯤꯛ ꯑꯃꯤꯔꯊꯥ ꯑꯗꯨ ꯃꯄꯤꯔꯥ ꯆꯦꯜꯂꯒ ꯁꯥꯍꯣꯗ ꯋꯥ ꯑꯃꯇ ꯉꯥꯡꯗꯕꯤ ꯀꯣꯟꯁꯤꯟꯈ꯭ꯔꯦꯃꯤ
ꯑꯁꯨꯝꯅ ꯑꯀꯣꯟꯕꯗ ꯁꯥꯍꯣ ꯑꯃꯗꯤ ꯑꯃꯤꯔꯊꯥ ꯃꯈꯣꯏ ꯑꯅꯤꯁꯤ ꯊꯨꯡꯅꯈꯤꯔꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯅ ꯑꯁꯨꯝꯅ ꯂꯝꯕꯤ ꯑꯁꯤꯗ ꯀꯣꯟꯅꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯈꯔꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯁꯥꯍꯣꯅ ꯃꯃꯤꯠ ꯑꯗꯨ ꯄꯥꯡꯊꯣꯔꯛꯑꯒ ꯈꯥꯅ ꯉꯛꯑꯝꯃꯤ ꯍꯥꯏꯔꯤꯕ ꯁꯤꯟ ꯑꯁꯤ ꯎꯠꯂꯒ ꯁꯥꯍꯣ ꯍꯥꯏꯔꯤꯕ ꯐꯤꯂꯝ ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯁꯤꯟꯁꯨ ꯑꯣꯏꯔꯝꯃꯤ ꯃꯌꯥꯝ ꯉꯁꯤ ꯑꯩꯒꯤ ꯐꯤꯂꯝ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯑꯁꯤ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯗꯨ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯍꯥꯏꯕꯤꯔꯝꯃꯨ ꯑꯗꯨꯒ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯋꯥꯔꯤꯁꯤꯕꯨ ꯄꯥꯊꯣꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯊꯝꯖꯔꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯁꯉꯥꯏ ꯑꯦꯛꯁꯄ꯭ꯂꯦꯟꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯒ ꯀꯥꯏꯅꯔꯁꯤ ꯃꯊꯪ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯤꯂꯝꯒꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯑꯃꯗ ꯑꯃꯨꯛ ꯁꯉꯥꯏ ꯑꯦꯛꯁꯄ꯭ꯂꯦꯟꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯒ ꯊꯦꯡꯅꯔꯁꯤ ꯏꯃꯥ ꯂꯩꯕꯥꯛꯅ ꯌꯥꯏꯐꯔꯦ